मिचिक मिराव खोल ताद्रबा अहिंगी मतमनी लिंथोय मागी फमुंग मनाक्ता थमलिबा चौकरीदुदा फमलगा लाइरिक पादुना लेरिङैदा मैसु फुट मुतकी अस कैनो मैसिना फरकताना मुकमदिसिबो थोंनावरोमदा हाइफेट यिंगलुबदा नोंग चुरमदागी ममित फाकली तौबदु उबदगी मथंता मुक सोंजै नोंग सुमुक तादोरा माले नोंबु चुरगदि मैसे मुथतबा यादबरा खंगदेबा कदाय सत्ख्रे आइगी फोनदुना मो असुमना महाकना पारमलिबा लाइरिकतु खुमजिल्लगा मादुना मुक यिंगलमी फोन हेक फंगबगा यिंगबदा यमngakna ए कैनो पुंगसिबु चुमब्रो यम थेंगलेरमेसिदि वेदर मतासिगा तुम्बना फरेसिदि आइगी लेमतु कदायदा लेख्रे असुमना महाकी मोबाइल की लाइट थानगतलगा महाकी इमरजेंसी लेमतु थीरगा थालमी हेक फंगबगा थालुबदा अमम्बदो खरा मखैदि दमा कोलमी फमुंग कंथोकपा होरकपदा खंगौदे महाकी थोंनावरोमदगी कनागुंबा अमना टॉर्च लाइट गुंबा अमा कापसिलकपगुम महाकी कादुदा मंगाल अमा फौजिलई लिंथोय फटलाउना ओंथोकलगा यिंगलमी अदबो महाकना ओंथोकपगा मंगालदुमु समांकिरमी महाक करिसु नासुंगलुबा तौदा फमुंगदो अदमक थारमी अदबो मंगालदो अमुकसु फौजिलामी अमुकसु मांकी कनाना सानरकपो ओइरिबा जानो खन्ना थोंनावरोमदा अमुक येंगी लेमतु थांजिलगा अदबो कनासु उरमदे मथंता अमुक खल्ले कनानो मिगी कादा टॉर्च लाइट अमुक कापसिलैसिबो कना ओइजानो अइखोइकी वॉचमैन दो ओइजाला तांजा अदुदा नोंगसु कना हिथरकपदगी मासु थोंनावदु सट सट लोनसिलमी मैसिना मरोलमा पेलबने असेंबा मागी पुष्पा हाइबा नुपीदुनाबा सट सट चंगकी हाइदेबा युमदा कयम नुंगाइरगे खंगदेबा मासु मयुमदगा थोखरदेबा हलकनेसे काउबिनेबा मा तुमलगे खंदुना महाक लोंनंग हेक हिपथरबा मतुंगदा तुमथबा यारमदे मागी फोनदो अमुक यिंगलगा सिलैबिसु तुममनेबा थेंगेबा तौरिसे असुमना मथंता खंजरमी अमुक हगतलगा थोंनावदो हांदोकलगा नोंगदो कयम कन्ना चुरिबगे यिंगलमी थोंनावदो अमुक लोनसिलगा लेमतु पाइरगा महाक कादगी थोखिरमी पुकमम ममी थेंगलबनिना लेरिबा कासिंगदुसु लोइनमक थोंलोनखरे लिंथोय तपना तपना लेमतु पाइरगा लागलमी अदुबो मागी तुंगदा कनागुंबा अमा इनरकबगुम सोचोट लाउना चटपगी मखोल अमा तारमी मागी खोंथांदु खरा तपथरका तुंगलोमदा येंगसिकदाय येंगलोइसिकदाय खंजानना फट लाउना येंगथोकले अदुबो करिसु लेरमदे वाशरूम तपना तपना अमुक चलमी अदुबो खोंजेलदुदी लेपदे तपना वाशरूम तमना लागलमी हॉस्टेल की वाशरूम नि थोंजाव अमा पालगा मनुंगदा अमुक का मसा खाइदोकली अदुगा अमुक बेसिन परे लिंथोय मखुत नामना लेमतु पाइरमी नामना महाकी फोन का अमदा चंगसिनदुना लिंथोय टॉयलेट की सीटतुदा फमलगा मसा सिंगदोकपा होरमी अदुबो खंगहौदना महाकी खुता इसिंग मरिक अमा तारकबदा महाक हाइफेट येंखलमी सेकेंड खरा लेरबा मतुंगदा ड्रॉप अमगा अमुक तारकलमी अदुगा अमुकसु लिंथोयना खली अमुक युरबा जातला मोइगिसिबो असुमना हाइरगा महाकी लेमतु मथक्ता थांगतलगा येंगबदा इसिंग मरिक अमता फावपु उरमदे मथक्तुदा युबगी ममीसु अमता तारमदे पुमकंग कंगलमी सोवरदा अमुक कापलगा येंगी सोवरदु लेसिनबा वालहौबनारा खंगदे इसिंगदु याम तपना मरिक अममम तारमी अदबो सोवरगी मपाददी नते महाकना फमलिबदु महाकसु वखल खरा समथोकनबा हगतलगा सोवरदु चेतना लेसिलमी मागी फोनदा पुंग येंगलुबदा अयुकी पुंग 2 तारगा लेरमी पुंग हेक येंगबगा माकी फोनदसु बैटरी लो थारमलगा स्विच ऑफ ताखिरमी इखंग खंगौदना खोंजेल अमगा अमुक तारमी मी अमा अतोपा रूमदा संगलकपा माले खोंथांग तपना लाकपगी खोंजेल अमसु तारमी लिंथोय ममानबी अमदी ओरमनी खन्ना कौरुई कनानो कनासु खुमलक्तबदुदा लिंथोय मसादा अकीबा फौरमी लोइसनसी कदाय खंजानना महाक मसा सिंगदोकपदु लोइरगा मखोंदो अमुक हामदोरई चिकलब अहिंगदु इसिंगी खोंजेलदुना अचिकप खरा मखैदी थुगाइरमी का अदुदगी थोकलगा महाक बेसिन लमदा मकुत अमुक हामबसंगलई अदुबो खोंजेल अमा अमुक तारमी कनागुंबा अमा इसिंग सिजिनबा माले बाल्टिनदा इसिंग याबगी मकोल अमा तारमी लिंथोयसु मागी मैदु पाइखतलगा कोयेंग येंगलमी वाशरूम की का खुदिंगमक अदुबो लोइनमक हांगदुना लेरमी कनासु लेबु उरमदे अदुबो ख्वाइदगी काचिन थंगबा का अदुमदी थोंदु लोनबा माले लिंथोय परप चंगसिलुबदा थोंदो लोलगा लेरमी मनुंगदा मी अमा लेबा माले हाइफेट ngasanबसु उरमी हेलो
Kanasu khumlaktrabada Linthoi ngasiliba thongdu namduna hangloi. Adubu kanasu leramdi. Ngahak wakal ne tarami. Sor ama chaning tana honjai. Adubu masada chingnaba amadi adumak phawrami. Khanghaudana Linthoi. Aigi phone di. Asumna ipa pakatna mahak koyeng yengi. Besin mathakta thambara haina su yenglami. Adubu leiba uramdi. Ningsinglaklami. Mahakna toilet tawrubaduda magi phone dasu chitha horena. Mana toilet tawruba kaduda hek changbaga mahaki phone du parap lauthuraklaga thuklakke tawbaga mana ngasai chetna leisinlamlabasu shower ki isingdudi tap launa tapna tabagi khonjel adamak tarami. Masado kina chingsilaga amuksu leisinlamlaga hanna fawbi yinglamdabida mahak parap thuklaklami. Hek thuklakbaga kachin thangbaromda mamitu haipet tarubada ngasai thong haipet ngasilamba washroom do sebak phakna hangduna leramki. Madu urubadagi Linthoi swai launa khonglei thuna mahaki katamna chilaklami. Thongdulon silaga manangana ngaraga sor amkang chaning tana hondoklami. Ngahaktang kari matawno khanna mahak samamna duna lerami. Aduga mahaki phamung tamna tapna sangdaklaga makhong makhut mamai mamit tethuklaga magi phamungda longna hiptharaga wakhal maon khanduna lerami. Mahakna thengnariba khudingmak ase ningsinglaklami. Mamit usilabasu tumthabadi ngamlamde. Phone do amuk pairami. Adubu switch off takibana upai leramde. Mahakna tumthagi tawbu khuding ahingduda thengnakiba ukiba takiba uri tari. Second floor da leriba mahaki kaduda torch light direct kapsilakpagi mami. Mi satpagi khonjel. Ising tarakpa mamita uri. Karino tawribase haiba mahak mathanta khangjade. Mahakna khare hena khanjilubana oirambasu yai haina mathanta amuk khanjinjai. Asumna khanna mamitisu tapna usinki. Pura tumbasu natre. Wakhal tangkhai amadi tari. Hek tumthapaga mangoi taibangoi mahakna lolamba thongdu hangdoraklami. Kanagumba ama changlakpagum khongthang makoldo sot lawba ama tarami. Yamna tapna satpa male. Sapaldusu fatat lawna hek chale. Ka manungduda changlakpagum khonjeldasu asam naksilami. Amuksu tarami murum sonduna nupi amana larik pabagi khonjel ama. Amuksu sret lawna lariki sena sing hangbagi makhol. Linthoi du fuk lawna hagutlami. Aduga akoi baduda yenglami. Adubu kanasu uramde. Nungsit kanmanbagira thongnawdusu hangduna lerami. Thongnawdagi fawjilakpa angawba malangba mahakna pairamba lariktisu sena amadagi amada sat hangkirami. Madu urubada Linthoi masadu henesu kirami. Adubu pumnamak nakoinana thamkraga khonglei thuna parap changsilaga hangliba thongnak singdu amuk lonsilami. Lariktusu khumjilaga mahaki mapot masaina nansilaga thamlami. Aduga phamungda chensilaga phajub chingkhatlaga mamai khumjilaga mahak tumkirami. Ahingduma hokre mathangi nimitki ayuk anganbada Linthoi mamanabi mahakna leiriba hostel dumaktadasu leiminnabi mamanabi sileibina Linthoi hoigi thongjin mapada leplaga Linthoi haina kaurami. Anirak ahumlak kaubada khumlaktabaduda thongduda thingi hek tawbaga thongdu ngadang ngasilamba oibagi khidang inbaduda adum hangdoki. Hagutkhra male hairaga manungda yenglubadadi Linthoi du isi na tumlaga lerambaduda tummi yamasina pise tawrising hairaga mahaksu ka manungduda sangsilaklaga mamanabiduba hawdoklami. Linthoi hagutlu thengi breakfast lawrasu law. Linthoi asumna Linthoi gi masadu nomlaga hawdoklami. Linthoi itan tanna thengi nangbu kaidawrage breakfast nangjaroi ko. Linthoi masadu tingli yangli tawraga hagutlami. Aduga amuksu mangduna phamlami. Nangdi kamaina changaiba kaino kamai changaiba bu kaino thong hangami sidi paira lakadro aibo kaino aibu thong hangamro sibo hangamdana changai jibo kana laga hangdorige. Linthoi masadu unglaga phamlami. Masadu chingching nabugum su phawrami. Ado Puspa na karam kanda changakani haige day 20 da lakani haibane. Linthoi na ihai haining daba bagi matawduda silaibina. Kaidawrage nangna ungidubo mangdaga kari urebe ma kaisu udeda. Ado silaibe Puspa laktri phawdi aikhoi ki kasida leminasira. Kaidawrage nathandomba kiriro
ꯑꯗꯨꯏ ꯅꯠꯇꯦ ꯁꯨꯝ ꯍꯩꯅꯗꯕ ꯏꯊꯟꯇ ꯇꯨꯝꯕꯁꯦ ꯈꯪꯗꯦ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯨꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦ ꯍꯟꯗꯛꯀꯤ ꯕ꯭ꯂꯣꯛꯁꯤꯗꯤꯕ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦ ꯅꯊꯟꯇ ꯂꯩꯕꯒꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯕ꯭ꯂꯣꯛꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒ ꯍꯣꯏꯁꯦ ꯍꯣꯔꯦꯟꯗꯒꯤꯅꯦ ꯑꯩ ꯂꯩꯕꯤꯔꯒꯦꯁꯦ ꯌꯥꯔꯦ ꯆꯠꯂꯣ ꯕ꯭ꯔꯁ ꯑꯝꯇ ꯇꯧꯊꯣꯛꯎꯔꯣꯁꯨ ꯕ꯭ꯔꯦꯛꯐꯥꯁꯀ ꯂꯣꯏꯅꯃꯛ ꯂꯣꯏꯔꯝꯃꯅꯤ ꯅꯪ ꯂꯧꯕ ꯆꯠꯇꯣꯏꯗꯤ ꯑꯩꯒꯤꯁꯨ ꯂꯧꯕꯤꯔꯛꯑꯣ ꯍꯣꯏ 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 ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯆꯤꯟ ꯁꯦꯡꯕ ꯋꯥꯁꯔꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯂꯤꯟꯊꯣꯏꯅ ꯕ꯭ꯔꯁ ꯇꯧꯕ ꯍꯧꯔꯛꯄꯒ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯇꯨꯡꯗ ꯂꯩꯔꯤꯕ ꯋꯥꯁꯔꯨꯝꯒꯤ ꯀꯥ ꯃꯆꯥ ꯃꯆꯥꯁꯤꯡꯗꯣ ꯎꯕ ꯐꯪꯂꯝꯃꯤ ꯃꯥꯏ ꯇꯥꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯦꯁꯤꯟꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯇꯥꯁꯤꯜꯂꯒ ꯇꯨꯡꯂꯣꯝꯗ ꯑꯣꯜꯂꯒ ꯂꯩꯕꯗ ꯃꯍꯥꯛꯀꯤ ꯃꯤꯡꯁꯦꯜꯗꯨꯗꯒꯤ ꯎꯔꯝꯃꯤ ꯂꯤꯟꯊꯣꯏ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯥꯗꯣ ꯏꯆꯤꯡ ꯆꯤꯡꯅꯅ ꯃꯃꯥꯏ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯃꯤꯡꯁꯦꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯑꯃꯨꯛꯁꯨ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯗꯨ ꯂꯨꯞꯊꯔꯒ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯤꯟꯊꯣꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯂꯤꯟꯊꯣꯏꯗꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯋꯥꯁꯔꯨꯝꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯁꯤꯂꯩꯕꯤꯁꯨ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯄꯨꯔꯛꯂꯒ ꯂꯤꯟꯊꯣꯏꯒꯤ ꯁꯔꯨꯛꯇꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯝꯕꯤꯔꯝꯕꯒꯤ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯃꯈꯣꯏ ꯈꯔ ꯂꯥꯡꯅꯕ ꯑꯃꯗꯤ ꯀꯅꯥꯅꯣꯃ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕꯗꯒꯤ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯂꯤꯟꯊꯣꯏ ꯌꯥꯝꯅ ꯀꯤꯅ ꯁꯤꯗ ꯀꯅꯥꯅꯣꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦꯕ ꯁꯤꯗꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯝ ꯌꯥꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯤꯟꯊꯣꯏ ꯀꯩꯗꯧꯔꯦ ꯁꯤꯂꯩꯕꯤ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯕꯤꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯌꯨꯁꯦ ꯑꯇꯩꯁꯤꯡꯁꯨ ꯁꯤꯂꯩꯕꯤ ꯂꯥꯛꯄꯗꯒꯤ ꯏꯍꯩ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯒꯤ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯈꯤꯔꯝꯗꯦ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯁꯤꯂꯩꯕꯤꯅ ꯌꯦꯡꯂꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯁꯤꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯂꯥꯛꯑꯣꯁꯦ ꯅꯪꯒꯤ ꯀꯥꯗ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯕꯨ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯨꯕꯤꯔꯛꯂꯝꯃꯤ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤꯁꯦ ꯂꯤꯟꯊꯣꯏꯗꯤ ꯇꯁꯦꯡꯅ ꯎꯈꯤꯕꯒꯤ ꯃꯁꯥꯗꯣ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯎꯪꯂꯒꯗꯃꯛ ꯐꯝꯂꯝꯃꯤ ꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯊꯥꯡꯖꯤꯜꯂꯛꯑꯝꯃꯤ ꯂꯤꯟꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯑꯗꯨꯝ ꯎꯪꯂꯒ ꯐꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯎꯪꯂꯝꯂꯒ ꯈꯪꯍꯧꯗꯦ ꯐꯝꯅ ꯃꯍꯥꯛ ꯂꯦꯛꯊꯔꯛꯈꯤ ꯁꯤꯂꯩꯕꯤ ꯄꯥꯈꯠꯇꯨꯅ ꯂꯤꯟꯊꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯒꯠꯂꯝꯗꯦ ꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯋꯥꯔꯗꯦꯟ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟ ꯇꯧꯕ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯔꯝꯃꯤ ꯍꯟꯖꯤꯟ ꯌꯦꯡꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯂꯩꯇꯥꯗꯕ ꯑꯣꯏꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯃꯣꯏꯕꯥ ꯆꯠꯇꯦꯅꯦꯍꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯁꯤꯡꯖꯃꯩꯗꯒꯤ ꯑꯉꯥꯡꯗꯨꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ ꯃꯥꯗꯤ ꯆꯪꯗ꯭ꯔꯤ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏꯅꯦ ꯃꯉꯣꯟꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯒꯤ ꯅꯝꯕꯔꯗꯨ ꯂꯧꯒꯦ ꯇꯧꯕ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯝꯕꯔꯗ ꯑꯃꯨꯛꯀꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯆꯠꯄꯗꯒꯤ ꯆꯠꯂꯦ ꯍꯜꯂꯣ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯗꯤ ꯅꯪꯗꯤ ꯀꯩꯗꯧꯔꯕ ꯍꯜꯂꯣ ꯕꯕꯥꯔꯣ ꯑꯩ ꯂꯤꯟꯊꯣꯏ ꯅꯠꯇꯤꯌꯦ ꯑꯩ ꯁꯤꯂꯩꯕꯤꯅꯦ ꯕꯕꯥ ꯂꯤꯟꯊꯣꯏꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯦꯅ ꯄꯣꯊꯥꯔꯤꯌꯦ ꯍꯥ ꯀꯔꯤ ꯑꯣꯏꯅ ꯀꯔꯝꯍꯥꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯣꯏꯕꯥ ꯍꯥꯏ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯃꯁꯥꯗꯣ ꯈꯔ ꯆꯨꯞꯊꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯋꯥꯟꯊꯔꯛꯄ ꯑꯗꯨꯗ ꯃꯦꯗꯥꯝ ꯍꯣꯏ ꯇꯧꯔꯒ ꯄꯣꯊꯥꯍꯜꯂꯤꯌꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯆꯥꯕ ꯊꯛꯄꯒ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯒ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯃꯥꯕꯣ ꯃꯣꯏ ꯋꯥꯔꯗꯦꯟꯗꯣ ꯂꯩꯕ꯭ꯔꯥ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯀꯨꯝꯊꯈꯤꯗ ꯉꯥꯏꯔꯤꯌꯦ ꯕꯕꯥ ꯑꯩꯕꯨꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦ ꯑꯣ ꯅꯣꯏ ꯋꯥꯔꯗꯦꯟꯒꯤ ꯅꯝꯕꯔꯗꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯑꯝꯇ ꯇꯧꯍꯜꯂꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯃꯦꯝꯗ ꯍꯥꯏꯔꯒꯦ ꯁꯤꯂꯩꯕꯤꯁꯨ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯥꯗ ꯋꯥꯔꯗꯦꯟꯒꯤ ꯃꯅꯥꯛꯇ ꯀꯨꯝꯊꯔꯒ ꯋꯥꯔꯗꯦꯟꯗꯨꯒ ꯃꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯅꯍꯟꯈ꯭ꯔꯦ ꯀꯣꯟꯅ ꯁꯤꯂꯩꯕꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯛꯄꯗ ꯍꯥꯟꯅ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯇꯞꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ
Silhebi khongthang tapna tapna thanglaga mahaki ka adu da changlakuna koyeng yenglami. Adubu kanamta leiba uramde. Magi famungduda famlaga mahaki phirol khara thupnaga leringi desu khonjel do amuk tarami. Adubu kadai lakpu khonjel no haibadi mahaksu khanglamde. Masado ihai hainadaba amaga loinana kang khada tapna paktharaga yengbada kang khadagi kasina nupi ama maning unthoklaga famlaga karigumba ama pairaga sanaraga leiba urami. Silhebi khangpra khangna satlamna haiduklure. Kanano karisu khumlaktabaduda amuk nimtharaga. Kanano aduda leiridubo? Simran nanglo. Masada akiba kaya phawgandaba mi oirabasu tanjadumadi Silhebi masadu ihai hainadabagi mami tari. Kanano karino haiba asengba amadi khangdoklage khanna amukasu hanglami. Aduda kaidorino? Simran nang aduda kaidorino haibane? Nupidusu mamai suklei lithuramde. Silhebi masadu akiba kharasu phawruklami. Ihai hainadraduna masu magi mafimarol khara puthoklaga thokirami. Mana hekka adudagi thoklakpaga thongjin mapanduda mahakki rumduda leiminabi mamanabi Simranna Silhebi haina korakpaduda khangpra khangna ha mamaidu humang anapi kanglami. Simranna nangbu kaidorage? Silhebi Simranda ngakna munna yenglaga leirami. Pakhum amata piraktabaduda Simranna Silhebi nangbu kaidorage? Kaidorage namai namit kadubu humang kangidubo? Ha kaisum tawde asi hairaga prap senkirami. Simran su adumak yenglaga lehui magi mit yengduna karigumba amadi pakhung amasadi. Silhebi na kangkha makhada thengnariba nupido mahaki sayon la natragana masu khangbra haibagi wang amadi lakle. Silhebi Linthoi gi katamna prap chelaga Linthoi haina kauraga sor tabet holami. Ka aduda hek changlakpaga sor sangna honthai. Linthoi su tumlaga lerim. Silhebi na thongdu puna lonsilaga sor chaning tan holami. Khanghaudana mahaki call ama laklami. Hello. Kaidore ngasidi phone gamta torutena. Kaisu tawde. Dangambadi hojik kadai lege. Kaino aigi ka da leina. Kaidoroge. Kaisum tawde. Ai thoklakpado ngasidi yadaw mandre. Linthoi do masangam da leireba. Nangidi yaroi ngantani. Nongmagi excuse thihaudradi nungaitabado. Yare adamai sum tawleiro. Adugi natiye. Ithanta thoklakpado aisu bit yaudeba. Nang saurano. Mathang Sunday da oina unaraseba. Mathangdi soirano ko. Nangnadi khangdriba. Aina somda week amagi Sunday sing ngaibda sigidawe. Ho kaisu siroye. Hoise falese. Ado nogi class na karam kandagi haudoineba. Date 18 dagidi haibane. Ado khangdri. Hostel sisu mi yamna sangangtrida. Noigi di karam kandagi haudoino. Aikhogidi hangchitagi. Ado chatkiroida. Next week dagi phajana satke. Fare. Adudi ai song hektang leraga tawragi ko. Iru jarukige. Phajana leyo ko. Phani tamo. Unasiri yarununa. Phone thamnaraba matung Silhebi sung hek akiba charang naramba singdu kautuktuna maithongda mamonokse. Linthoi gi ka duda hanglaga leiriba atopa phamungduda phajana phamlaga larik ama phaktoklaga yenglami. Adubu mahakna ka da thengnakibadu ningsinglakpada mapukning chenglamde. Masadu ihai hainadaba ama fauruklami. Numidangi matamda hostel duda leiriba makhoi kharado mess hall da dinner sanaba loiraka masa gi kada changnarami. Silhebi su saruraga changlakpada Linthoi di masangamdabana adum tumlaga leirami. Silhebi na Linthoi gi damak chana thaknaba su lobiraga ningthina magi phamung manakta thambirami. Linthoi nangi tanse sida thambirage ko asumna hairami. Linthoi su haina tapna khumlaklami. Masungay hak larik yenglaga tumninglakpadagi maidu mathatlaga tumlami. Koina tumlurabanina Linthoi su mikap amuk thuklaklami. Masado itik pugum tawi. Hipna phone do amuk metli. Silhebi do tumkrabra haina Silhebi na tumliba phamungduda amuk yenglami. Makon amata tadabana tumkrama lekhanna mahaksu haudok piradoi haina amuk tumthana buhonai. Adubu yaramde. Tapna haugatlaga maido amuk thalami. Aduga Silhebi na thamlamba mahaki sanabadu sarami. Saba loibada mahakna maidu muthatlaga amuk tumthana buhonarami. Adubu kuina sangna tumsilubana mamitu singduna dum lerami. Ahingdusu yamna chiklami. Makon amata fawba taramde. Masu tumba themna bahaiduna
ngahak phone da YouTube ta video gumba khara yenglaga lerami ngahak leraga ikhang khanghodana nupi ama hikna kapaki khonjel ama tarami linthoi ka adu da koyot otlaga yenglami khonjel dusu adumak taraga le tumduna leribi sileibi ki manakta changduna masada nomduna kawi sileibi adubu sileibi isi sine tumlaga le linthoi na kawri budo haina di khumlaga karisu hogotlamthi linthoi na khale masu wara male asumna amuk haudok piramda mahaki phamungda longna amuk hiptharaga tumthana bohnaji adubu tumthabi yaramde mahaki phone ge flashlight thalaga mai amuk thalami switch to on hek tobaga ceiling fan dusu tapna lengduna lerami mai thalak paduda fan dusu off to kibagi matagum sab lepki kari matong no haina mahak haifet khalami haifet yenglamlaga mahaki larik thamleba bookshelf tagi novel ama lokthok monda ngatharaga paba horami khanghodana nupi amana khekna lawna nokpugi khonjel ama khonthanga loina natarami chiklaba hindu lenthogi na kongda taribu khonjel duna achikpudu thugairami mahak larik makhatana paba ngamlamde phuklawna hagotlaga mahaki room gi thongdu tapna hangduna tapna yenglami adubu ka khudingmak thong loina lolaga lerami mahaki khongfamdo hanjilakpada amuk hena nokpugi khonjeldo amuk su tarami linthoi khonjelduna masada langtaknaba phawhanduna ka adudagi tapna thuklami khonjeldo maninglomdagi amuk tabadagi tunglomda amuk onthoklami amuk su mamanglomdagi manduna mamanglomda amuk lai kadaidagi lakpa khonjelno khanduna mahak sum lakpada rum amagi manakta leptuna ka adudagi amuk thoklakpukum tarami linthoi khanglep leplaga amuk tarami amuk su tarami murum sonbagi khonjel ama linthoi na ka du da haipet yenglubada sidi sileibi hogi ka natro haina mathanda khanjarami thongjin mapan du da leplaga linthoi na murum sonbu khonjel du taraga lerami tanja du da thongdu haifet thengduna kitang illubada thongdu khara hangdokhi linthoi na solami kaino moigi se thonglon da male somda sileibi su mikap thoklaklami mana mamit panglakpada maisu thalaga lerambadu da linthoi leibra haina amuk yengbada leiramdabadu da fuka gotlaka linthoi kadai de sit kristano sin bisibo asumna mahaksu fuka gotlaka ventilator rom da mit yeng tarubada amuba ama fatlawna lanki bukum torami sileibi masada akiba ma porukpadagi linthoi haina khanglaw loromi tanjadu da maidisu fatlawna mutkirami sileibina linthoi haina kauraga maki phone do amuk marami somdana linthoi thongjin mapan du da leplaga lerami mai mutkibadu da masu makhong du thangpham khanglamde upai lete dona mahak magi mobile ge flashlight du thalaga simran na leriba ka du da simran haina kauraga jangla ami somdana sileibi su mathanda ngai badu da linthoi de call torami The number you are calling is either switched off or not reachable at the moment. Please try later. Hairakpadagi mas upai lete duna phone gi light tu thalaga tapna ka du dagi thuklami linthoi haina su kauraga tapna thuklami linthoi su amuk simran gi ka du da janglaga simran haina kaurami adubu simran di kumlaklamde kanagumba ma murum sonbagi khonjel ama yamna nakna tarakpada linthoi do khamduna oyinglami adubu kappagi makhol do nokpagi makhol amuk olakhi tanjadu da maidisu fatlawna khaplaklami makeup tu da urami linthoi na famung lomda yenglubada nupi ama lukthaduna karigumba ama pairaga leba karino haibadi mayek singna uramde somdana sileibisu linthoi thiba tapna ma maraga laklami linthoi haina su kaurami maidu sat lakpada sileibisu ne khara ta bhaibudu oi adubu yet oi tungmang yenglubu khuding ihang hangi ichikchi thongsu loina lona baduda sileibi hena akiba amadi phawle tapna masu kina mahaki khongthangdu adumak thanglami khanghongdana khara lapna nupi ama ka amadagi amada fatlawna satkibu urami
Silaibisu bhap kaya usiludana bhakna uribadura oina chinsilami. Somdana Simran gi ka gi maidu khara khaplaga tube ado sakamdai kum tawraga lerami. Linthoi di maiduda amuk yenglami. Phamungduda amuk yengi. Maidusu khara khaplamlaga tube tumasu adum chakhra male mutkre. Linthoi su phamungduda magi mobile gi light to kapsilaga Simran adubu phamungduda kanasu leramdi. Linthoi khakpra khangna kadugi akoibada light to kaplaga ko yenglami adubu kanasu uramdi. Somdana Silaibisu Linthoi bu kauraga lakpada washroom mapa yausilai. Basin gi isingdu wa launa thadokpa mokol ama tarami. Silaibi chiklab ahingduda khonjelduna achikpa thukaibakum thoklami. Silaibi di Linthoi washroom da soidana leramgani khanna changlai washroom tamna. Silaibi na Linthoi kauraga sum changlakpada kachin thangba basin do ising khara thadoklaga lerami. Silaibi isingdu leisillaga amuk kawi Linthoi adubu washroom da kanasu uramde. Kona kachin lom thangba washroom du lok tobu urami. Silaibi na thongdu thillaga Linthoi kanano aduda leri dubo Linthoi ro hainanglami. Adubu kanasu karisu khumlaklamde. Manungda leri badasu kanano khanglamde. Somdana Linthoi ka adudagi thoklagi khanna mama hek mathorakpaga nupi ama murum sonbagi makol tarami. Linthoi khanglep leplaga kadaidagi lakpa khonjel no khanna kang khata sat yengi. Kapsilami mahaki lai tu kang khata leire makhada masam yamna sangbi nupi ama ningang phamlaga mamai luktharaga lai fadibi sanre. Masindisu muram solami. Asumna kanagumba ama sukobugum matawdu urubadagi Linthoi khangaude. Asumna laurga kadurgi mahak sinthoroklami. Magi khonjel du washroom dagi Silaibi ni tarami. Silaibi washroom dagi Linthoi gi khonjel tabadagi Linthoi haina pakhatna machinda solaga parap sinthoraki tawbaduda washroom gi thongjau du lolaga lerami. Thong hangna bu hotnaringaida shower gi ising thadokpagi makol su tarami kanagumba amasu ising sizinabagi makol irujabugum. Silaibi pakhatpai kariboy thongdu sung hekti hangba yaramdi. Lok toramba washroom du dagi Simran thoklaklami. Silaibi kaidawre? Silaibi yam ngakna kharasu sawningna. Ngasaidagi manungda lerido nanglo. Adu oiragadi aina ngasaidagi kauriba mayamdo nang kainungtang oidrasu haru yadro. Aidi mihunga ayawkhre. Nang kaidawruino? Irujaruiro? Simran thong hangna. Yam sayana luthouba. Thong se nangna lolira. Nate. Thongdo Simran na yamna laina hangdoklami. Linthoi su koichin jelami. Kiman kibadagi magi ka phawba mafam khangjiramde. Silaibisu Linthoi gi khonjel ta kibadagi washroom dagi senthorakpada Linthoi da thenglubada Linthoi do khanglami. Silaibi oirambaduda Linthoi do kaplami. Masado taktangni. Silaibi ai Linthoi hik launa kappada wangang bu faw thokije. Kaidoragi Linthoi nang ninga sadagi kadai sakliba. Ai am kire. Asi hairaga mak tasilaga lerami. Linthoi su Silaibi na konchin biraga maki rum tamna puraklami. Ka yaurakpaga phamungda famlaga Silaibi na Linthoi bu phatha birami. Ai am kijaye Silaibi. Adu kaidoragi haibane. Noigi kada aikhogi kada kaidoragi haise. Nupi ama kaidorino. Khangde ai am ki nan ke manade amukte su ukidre. Ado nangdi aikhogi kada karamani yaururiba. Asuk thengla kansida. Makhol ama tae na thoubani. Adu Silaibi nang aseng bahayo. Nang handaki hostel se nasada kaisumta tawdabra. Khangde aidi handak marak se tu khyau simagum tawi. Akiba su phawi Silaibi. Aidi ngarang su yam kijai. Silaibi nge hekte minna lerami. Aisu nan kredi kaisu khande. Ado aisu musidi yamna kiye. Mamangi blog da thengnadaba khara thengnai handaki blog se. Ado mem da haisira. Makoi animak hek wakal khallaga ungduna phamlami. Linthoi su wa makha tadana atum hipthakre. Adubu tumthabadi ngamlamde. Silaibi wakal munna khallaga Linthoi ayam jingne. Ibani khaktada oijalo sumaina akiba phawlisibo. Hostel sida leiriba makoi atai de amata thengnadaba sala.
Linthoi fuk hawatlaga swai da lai phatabaga sanari chatla Sileibi ngahak tumina lerami wakhal khallaga Linthoi mamita Sileibi ki ka da sanglubada thingnirapadu amuk mamita urami nangi roommate to aidi yam chingni Sileibi aikhoi gi roommate aidi Simran law Mathangi numita makoi hosteler maya wari batai samnaraga ground umada lerami khadana lairik pare khadana wari sanarami group ta makoi gi mathau tongnaraga lerami Linthoi su mamanabi singa wari saraga lerami tanjadu da Sileibi su rumdomdagi thuklaklami Sileibi na Linthoi da phone piraga se Puspa ne payo Linthoi phone do pairaga mamanabi singi maraktagi thuklaklami Sileibi amuk phamhawi Hello Puspa Hello, Linthoi. Ai hayeng lani ye. Somdana Sileibi su mamanabi singa wari sanarambadagi atopa mamanabi group ama wari sanarami wari ki topic tumadi phajana khanghaudre adabu mangonda yam taningba ama oibadagi sab yungna taraga lerami Sileibi fuk hawatlaga hauski group tugi manakta changsilaga phamduna wari du taraga lerami Somdana Puspana Nangdi hostel da karigi lening jiba. Handaki blog anawbado nungai tro haise. Aikhoi hanagi blog tuga kanani hingi nungai ba. I am the khangde Puspa Sileibi ga ibani di leirero se ngangnarabani nang la ka wari libirage wari yam lei Kari wari no. Ngai ko Linthoi. Ai friend amuk tawragi ko. Aikhoi ba phone tawre. Thamagi ko. Thamo phone thamnaraga Linthoi mamanabi singi manakta amuk changlaktuna wari sanaribadu yaurami ngaihak leraga lunch matam yorokpadagi makoi pulap mess hall da changnaduna lunch sanarami saba loinaraga makoi ki kada amuk changnarami Sileibi du iung laga lerami Linthoi na kaidaurage nangna amuk ungiduna na thoi nungai trabo kanana amuk kari herage Linthoi sigi blog si wari imadi leiba male kari wari no haise kayam sumino di khangde moi ngasai sikha hoi wari sabada tahobani sahi ani muki mamangda nupi ama building sida seki hai ado nupi du ki room do lock tawraga lei hai khangde khara aman amuk nupi ama mangki bane su hai hostel dagi hauji phoba thiba khangje hai na haine aisunga sai ngangna bada tahobani kayam sumino di khangde Linthoi Sileibi gi wadu tabada hena khoirang ba poklami kaino asengbaro tuga sungni kanana haino sikha hoi wari sanaram da tarobani kharana amuk to ngani hai aisu khangde Sileibi nang madu thajabra Sileibi haifet unglaga lerami Linthoi na aidi thajai aisu thajai wari amadi leramgadaba male nupi dugi room do solo laga thammi hairo khangde ado maine su haifet haiye ado khangde amuk su to nga su male aikhoi gi blog sidadi lok to room su amata su leite thiru sira hause ha karibo lok to room do kadai de leige na yam yengingdro kizadro room number 13 la 14 la ama haye moina haibada kaino atudi ground yengusira ngai khoi room number 13 de mem gi office to natro khangde he ai se yengusil o Sileibi ga Linthoi ga makha da kumtharak tuna room number 13 thiba laklami amamam masing thirami ka adu tarom doi subadu da makoi gi warden do phone da wari saraga lerami mathak ta room number 13 haina tharami tu 13 di mem gi ne khangdi atu solon ba ka oina thisira nang ki jai haidudi nang di ki jadro haise aisu ki jai ado khangdi am khangningi yengusil o nimidang dadi talleba Linthoi ge Sileibi ga koichit chatlaga lok to room ama thirami adabu ka khutingmak mi leina bukum tawrami amata phanglamde makoi ani su wari sana makoi ki karom da sangla ami ka sangi tawbaga Sileibi khongkap amuk handoklami Linthoi di sangkhre Sileibi na karigumba ama thingna bukum sap leplaga thongsin mapa du da yenglaga tapna Linthoi korami Linthoi sidam talawni kaidawrage si manung deise kainoma iba male hairaga room gi mathak ta thetliba room number thariba name plate to haiget na batoromi aduba ngamlamde Linthoi su munne yenglaga kaino sida irisibo atai room da su ibre yengse hairaga Sileibi ga Linthoi ga su jingna badagi atai room gi room number thet form do haiget tuna yenglami mami khara mutlaba mayekta manak nakpa ka singdu da room number 11 room number 12 room number 14 room number 15 haina mathang tharaga lerami adubu
room number 13 fangdabadagi makhoi ani chingnaba poklakpadagi makhoigi roomgi name plate tu lothoknaba hotnarami yadiye yam kana phajin khramani sidi se ai amuk tawgi se asumna linthoi namuk phakai na batorami mamai thangda name plate pumlo lothoklu thonggi frame mathak tuda angang ba machuna room number 13 haina idaga amuk cross toksin ba thangnirami makhoi ani mak swai lawrami munne yengnaraga lerami mathanggi numita silhebi amadi linthoi makhoigi warden gi kada laktuna makhoina singnaribasi hangnaba warden ga wari sanarami wari du haifet haudoklubada warden du yamna sauna adugi wari du noida kanana hairake silhebi amadi linthoi yengnaraga lerami haifet khumpham khanglamde linthoi na ma'am kanamtan hairakpa nate aikoina sum chingnajaba kharasu leye ma'am numidang da karinu khangdaba mokol ama adum taye ma'am linthoi wangang ba loidringaida wardena adudi noigi wakhalna oramgani yengoi hostel se ngasi ngarang dang hangbu nate chahi tara helabo hostel ni asukui ba matam sida adugumbagi complaint amata laktri noina ahan bani sumaina haireise noina wakhal phattaba pangkhanda khallaga hostel siba lana pauthungna basin madi yaroi silhebi makoina haijari badu thajabi da badu da khara sawning lakpadagi ado ma'am aikoina khanbadadi aikoina ihan hana uba male tanja du da hostel du da thabak subi nupi amasu warden du gi manakta laklami wari amagi lakpada silhebi ga linthoi ga leplaga lerambadu ubadagi madam kaidore haino mo ani sibo o aikoi gi hostel sida bhutam na yeye haina khara karem na tamlami aduga amuksu noki warden du nuaga nupi du da yare nangi sese ayya na bisilage thamamo hoi ma'am kaino bhut hai dubu asengbaro as kanana khangni asukuina hostel sida thabak tawraga lakpa nangbu nongmata thingna ba yawbrane asumna yamna karem na hanglami yawde da ma'am ai dinga sinabu han babu tari aduni aina hairi sisu atai lairi nimidang athengbada tumgi di leitadana kaidau lege ba noibo ha phone adom pairaga leramni adugi psychological disorder ga lakpa oiramgani madam moigise mane oidoine haujikan gi angang singse mobile phone sina mentally disturb yam ohelabani silhebi makoina wari amon thokkibaduda sawning lakpadagi ma'am aikoina ma'am da ngasi haijeriba ma'am se aikoigi imit mangna uhoba asengbudu ngaktani ma'am ngaiko tapthako noina sinari do ai sigi matangda priyanka ma'am da su wari sarage yare dana dudi yarabo hoi ma'am na amukta hawdokpiyo aikoi tumpham chafum khangdre asi hairaga satki tawbada ado noi ani ngaiko sigi wari se atai da herakan college da su sigi maramda wari sarakanu ko hoi ma'am yare chalo asumna haibadagi makoi ani maksu thokluklami silhebi ga linthoiga ka adurigi thokraka warden du matha sabugum manglaga lehawi wardena nupi du da khara serious oina wafam si khara di lurakadaba mali aikoi su priyanka ma'am ga wari sadraga di yararoi madam maibu phina kayam kuina kuplaga thamba ngamgani madam priyanka na khali bisi karino ha aikoi di wayam na ngang luba yade yengba tabani somdana silhebi ga linthoiga makoi gi kada linthoi ai iyam kaida moina nuksinaraga leibi wani moisu thingnaraga khangadabani aido sawning mandana pangang ngangkhre ado silhebi karigino ma'am na kanamta da sandurakanu ka haribadubo tamnai haibani kijai haibani aikoi baran ba tahanbadi yaroi moisu thingne jani noma ado linthoi sikha hoina haiba wari dudi sumamgadabadi mali karigino makoina hanagi room number singsiki mathakta anoba name plate loinamak haplisibo ka do lok tawraga lei haidai room number 13 di sumabo aisu fajana khangde sikha na haibani ado silhebi sikha da hangsira haifet hangusilo asumna haitaga makoi ani ka adudagi thokirami makoi ani sum lakpada silhebi mahaki ka haibadi simran na leiminariba ka mapadu yaurami ka adudagi murum sonba makol ama tarami masiri madi aige sanari asumna hanjin hairami makoi ani yengna duna lerami thongdu su lolaga leirami silhebi thongdu thilami simran tabro thong sep tahango simran haiduna thongdu hanjin thilami minute ani ahumuk leraga thongdu hangdurlami simran makok maru ifa fagai
ka aduragi khara sauna itan tan tholaga skaidurage mina tumbaga hodure du kaigino nang kanaga tumge haidi mi to pale braba nupi amagi mokol taba asi hairaga ka da sange tobaga tummaga kaidurage nang sulin thoigi ka da tumiduni chamane ayam tumninge tumukhige disturb to rokonu ko handakti hairam laga thongdulon silaga sangkhirami amukta phoba tawkhidriba maongni silebi kaino magi se nang nei khui ka da leibagi sawi jalo ka se leimineraga managa great ka sabe wani nang su ta hawri natro hawjiki mokhondo tawi aidi mase yam chingne hawjiki do magi mokhol male asla ose sikha lebre yengusilo asum haina mokhoi sikha gi rum lomda muk satkirami somdana chip warden priyanka du ungduna leremi mamangi warden duna ado ma'am aikhoi hawjik kari tawgani chip warden du ngak unglaga kaisu hainingai leite adubu wafam simadi noina mokoida sukai haibiadi karigumba mokoina khanglabadi aikhoi kudong thiba nangbusu yai aikhoi di yamna chiksina legedabani wafam se hek lik oirakpada aikhoi kudingmak awafum na tarpu yai aduna manipuri masa ani do adomasu yam kupna seno somdana sileibi ke linthoigesu sikha ka wari saraga makogi ka tamna laglami sikhana tasingna de aisu phajana khangbadi nate aikhoi gi ise thokpa amana hairakpani kayam chumge dudi aisu khangde sidadi lok to borum di leitabani na aisu amuk tonga su mali mana room number 13 hairiba dudi ma'am gi room su 13 oi ado ka doroge no ene aigi ka sidaga yam thajadana ga laisibo silebi makoina jingnadi budu haira sira haina khalami adabu amuk warden gi wahai singdo ningsing lakpadagi karim tawdeda sumwari taning bagi lakpani ado sikha room do hangdoga mi lehlamaga di karamai tawba sikha so linthoina adum na hairak paduda masu khara kiraga aigi ka ga se oiramaba ima magi matawduda linthoiga silhaibi gi so noklami ado sikha asengbara sengdabra di yam khangningra hoi khangningi adu karam haine khangodoino makoi anina mamanabi sikha du room singi number thariba number name plate tu haigat laga yenghalami linthoi hoigi ka du da muk yenghalaga yengotu sida room number 13 haina tharise sikha du sum munna yenglami mahak su masada chingna bapuklami si linthoi noigi ka du natro mane ngasai ekoi su mem da haifet hangobani ado thajadabagi moong tawsile aikoina numidang tumba yaraktrise usilabane ba aikoi ise thokpaduna haibadadi kado sonlo laglei hai aduga sina kamai tawrino noigi wari se ai photo jungi ko ahinga tumba yadaw mandre ado aikoi khara punsilaga mem da haise ibani dang haibado mem na tasina dabagum taweba hoi yengase aisu aigi rumet laktre aduna ithanta tumdu se yam kijeiba yam hena khanjiluno ado karigumba yamna kiragadi aikhoi gi nakta lao asumna makoina amuksu sikhabu themjinbirami numidangdu sikhadi phamung mathakta phamlaga adum lerami tumthabusu ngumlamde masada akiba ma phauromi karigumba mokhol amata bagisu nakong thangatlaga adum lerami Sunday numini atiyasu nong puba mu balesilna kupsinkre adubu silhebidi outing thoknaba keraga lerami makoi hostel dudi yamna tangna hapta amada amurak anirak tagi hena thokpa yadaba maramna yamna tangba tanjani khanna mahaksu Sunday gumbade lemna thajade adum koithokni linthoi luisalo omi nupi nangbo aiding si satlaroi geba weather siga bit yam yaudeba o phaklang marina question baka sida sum larik paraga leiraga di bitto leitaba taba luisalo foreign KFC su sarakseba nang adum chatluroba ai lehawrageba mathangda oina chatlageba hostel se nathantani ko lehodoi se ki de tawjanu kaisu tawroida ayuk nungthil dabudi ki bide nangdum phajana chatluro noi hero do phajana unabiro horen amu khanna danaba asumna fagi oi kari oi hairami silhei bisu noklami ngaihak leraka silhei bisat kibaga linthoisu novel ama puthuroktuna hostel gi paktamna laglami outing loina mak thokna kibana kanasu leramde ichikchi pak aduda horiba jam adugi makongda leiriba phampham aduda phamlaga linthoi mahakna purakliba larik tu hanglaga paba horami liri sitliba nami ba mahaki sahumda linthoi wakhal khara pothajarami ingna chikna ningthi jaraba maphamni khanjai mathanta aidin hankai
ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯈꯪꯉꯨꯗ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯁꯤꯗ ꯁꯨꯝ ꯊꯣꯛꯂꯛꯇꯥꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯃꯃꯤꯠꯁꯨ ꯐꯛꯂꯤ ꯐꯛꯂꯤ ꯇꯧꯔꯝꯃꯤ ꯑꯇꯤꯌꯥꯗꯁꯨ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤ ꯑꯗꯨꯕꯨ ꯂꯦꯟꯊꯣꯏꯗꯤ ꯋꯥꯈꯜ ꯍꯦꯟꯅ ꯏꯪꯕꯒꯨꯝ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯅꯣꯡꯁꯨ ꯆꯨꯔꯛꯄꯗꯒꯤ ꯂꯦꯟꯊꯣꯏꯗꯣ ꯃꯍꯥꯛꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯤꯜꯂꯒ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯅꯣꯡ ꯉꯥꯏꯍꯥꯛ ꯊꯨꯞꯇꯨꯅ ꯈꯔ ꯆꯣꯠꯂꯨꯕꯗꯨ ꯇꯩꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯀꯥꯗ ꯆꯪꯂꯒꯦ ꯈꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯨꯕ ꯖꯥ ꯃꯈꯣꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯐꯥꯎꯔꯛꯄꯗꯒꯤ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯅ ꯃꯥꯁꯨ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯤꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯁꯣꯝꯗꯅ ꯁꯤꯂꯩꯕꯤꯒ ꯑꯉꯝꯕꯒꯁꯨ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯅꯣꯏꯅ ꯄꯪꯈꯟꯅ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦꯀꯣ ꯂꯦꯟꯊꯣꯏ ꯏꯕꯥꯅꯤꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤꯁꯦ ꯀꯨꯏꯁꯤꯜꯂꯛꯑꯦ ꯍꯥꯟꯅꯒꯤ ꯕ꯭ꯂꯣꯛꯇꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗꯨꯗꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯈꯤ ꯍꯥꯏ ꯑꯁ ꯋꯥꯔꯤꯒꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯣꯏ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒꯗꯤ ꯋꯥꯔꯤꯒꯁꯦ ꯄꯪꯊꯣꯛꯇ ꯊꯣꯛꯄꯗꯨꯅꯦꯕ ꯍꯥ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯊꯥꯖꯗꯕꯗꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯂꯝꯃꯤ ꯁꯤꯂꯩꯕꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯒꯤ ꯈꯨꯇꯨꯝꯅ ꯇꯦꯕꯜꯗꯨꯗ ꯁꯨꯔꯒ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯑꯁꯨꯝꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯄꯗꯨꯗ ꯊꯪꯅꯅ ꯐꯝꯂꯤꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯑꯉꯝꯕꯁꯨ ꯏꯀꯥꯏꯗꯨꯅ ꯈꯔ ꯐꯥꯊꯕꯤꯔꯝꯃꯤ ꯑꯁ ꯀꯔꯤꯅꯣꯃꯤ ꯁꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯅꯪꯁꯤꯗꯤ ꯇꯜꯂꯤꯍꯦ ꯑꯣꯏꯕ ꯃꯤ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏꯁꯦ ꯅꯪꯅꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟ ꯃꯦꯝꯗꯣ ꯌꯥꯝ ꯃꯥꯜꯂꯛꯄ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯕ ꯊꯦꯡꯅꯗꯕ ꯅꯣꯏꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁ ꯍꯣꯏꯕꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯁꯥꯎꯕꯤꯒꯦ ꯇꯧꯏ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤꯕ ꯅꯪꯁꯦ ꯑꯗꯣ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯄꯨ ꯚꯨꯠ ꯂꯩ ꯍꯥꯏꯕꯗ ꯀꯅꯥꯅꯕꯨ ꯊꯥꯖꯕꯤꯗꯣꯔꯤꯒꯦꯕ ꯑꯩꯗꯤ ꯎꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤ ꯅꯨꯄꯤꯁꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯚꯨꯠꯇꯨ ꯎꯔꯤꯉꯩꯗꯨꯗ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ ꯄꯨꯔꯨꯞ ꯄꯨꯊꯣꯛꯄ ꯌꯥꯅꯕ ꯃꯤꯒꯤ ꯃꯃꯥꯡꯗꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪꯕꯨ ꯁꯥꯏꯀꯣ ꯆꯨꯔꯦ ꯍꯥꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅꯤꯡ ꯍꯥꯏꯁꯅꯨ ꯅꯪꯁꯨ ꯁꯥꯏꯀꯣ ꯆꯨꯕꯤ ꯑꯩꯒ ꯂꯣꯏꯅꯕꯁꯦ ꯇꯜꯂꯝꯃꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯁꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯁꯤꯗꯤ ꯏꯃꯥꯖꯤꯅꯦꯁꯟꯗꯁꯨ ꯂꯩꯕꯅꯤ ꯅꯣꯏ ꯅꯨꯄꯤꯅ ꯈꯔꯁꯨ ꯍꯦꯜꯂꯦ ꯈꯟꯖꯤꯟꯕꯁꯦ ꯏꯃꯥꯖꯤꯅꯦꯁꯟ ꯅꯠꯇꯤꯌꯦ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯤ ꯀꯩꯗꯧꯒꯦ ꯁꯤꯒꯤ ꯋꯥꯁꯦ ngасai kep ꯇꯨꯝꯂꯛꯄꯗꯒꯤ ꯃꯣꯜ ꯌꯧꯔꯒ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯁꯦ ꯐꯥꯎꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯁꯥꯔꯛꯏꯁꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗ ꯂꯥꯛꯑꯣ ꯇꯣꯄꯤꯛꯁꯦ ꯆꯦꯟꯖ ꯇꯧꯔꯁꯦ ꯑꯩ ꯅꯦꯛꯁ ꯃꯟꯊꯗꯤ ꯌꯨꯝꯗ ꯊꯣꯛꯎꯅꯤꯀꯣ ꯀꯩꯗꯧꯕ ꯊꯣꯛꯇꯣꯏꯕ ꯑꯩꯈꯣꯏ ꯗꯥ ꯂꯨꯍꯣꯡꯕꯒꯤ ꯊꯣꯛꯁꯤꯔꯥ ꯊꯣꯛꯑꯁꯤ ꯑꯉꯝꯕꯅ ꯃꯄꯥꯟꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯅꯣꯡ ꯆꯨꯕ ꯎꯕꯗꯒꯤ ꯅꯣꯡ ꯆꯨꯕ ꯃꯥꯜꯂꯦ ꯅꯪ ꯁꯥꯇꯤꯟꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯑꯃꯕꯨꯗꯤ ꯌꯥꯎꯔꯛꯑꯦ ꯑꯗꯨꯗꯤ ꯀꯦꯕ ꯕꯨꯛ ꯇꯧꯔꯁꯤꯔꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯍꯦꯟꯊꯣꯏꯅ ꯑꯣꯏ ꯁꯤꯂꯩꯕꯤꯅ ꯑꯦ ꯆꯦ ꯍꯦꯟꯊꯣꯏ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯕꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯕꯅꯤ ꯆꯦꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯜꯂꯗꯣꯏꯔꯣ ꯑꯧ ꯍꯜꯂꯒꯦ ꯇꯧꯕ ꯆꯦꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯥ ꯑꯧ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯅꯒꯦ ꯇꯧꯕꯗ ꯁꯤꯂꯩꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯆꯦ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣ ꯍꯪꯉꯣ ꯆꯦꯆꯦ ꯃꯦꯟ ꯍꯣꯁꯇꯦꯜꯗ ꯂꯩꯔꯛꯇꯥꯏ ꯂꯩꯔꯛꯑꯦ ꯀꯩꯗꯧꯔꯦ ꯆꯦ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯣ ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯔꯤꯌꯦ ꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯤꯂꯩꯕꯤꯅ ꯍꯜꯂꯣ ꯆꯦꯟꯊꯣꯏ ꯑꯩꯅꯦ ꯁꯤꯂꯩꯕꯤ ꯑꯩ ꯆꯦꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯕ꯭ꯂꯣꯛ ꯕꯤꯁꯦ ꯆꯦꯁꯨ ꯂꯩꯔꯛꯄ꯭ꯔꯥ ꯁꯤꯒꯤ ꯍꯣꯁꯇꯦꯜꯁꯤꯒꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯣ ꯁꯦ ꯍꯥ ꯅꯣꯏ ꯕ꯭ꯂꯣꯛ ꯕꯤꯗ ꯂꯩꯔꯤꯔꯣ ꯑꯧꯁꯦ ꯕ꯭ꯂꯣꯛ ꯕꯤꯗ ꯂꯩꯌꯦ ꯍꯦꯟꯊꯣꯏ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯁꯦ ꯕ꯭ꯂꯣꯛꯁꯦ ꯆꯦ ꯍꯣꯏꯅ ꯂꯩꯔꯤꯉꯩꯗ ꯀꯩꯁꯨ ꯇꯧꯈꯤꯗꯕ꯭ꯔꯣ ꯕ꯭ꯂꯣꯛꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯒ ꯂꯩꯔꯒꯗꯤ ꯑꯝꯇ ꯂꯤꯕꯤꯌꯨ ꯍꯦꯟꯊꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯣꯏꯒꯤ ꯑꯥꯎꯇꯤꯡ ꯄꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯎꯅꯁꯦ ꯋꯥꯔꯤꯗꯣ ꯐꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯌꯥꯏꯌꯦ ꯆꯦ ꯑꯩꯈꯣꯏꯗꯤ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯣꯏꯅ ꯎꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯗꯤ ꯌꯥꯗꯦ ꯌꯥꯏ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯑꯗꯣ ꯅꯣꯏꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ ꯐꯣꯟꯗꯨ ꯊꯝꯅꯔꯕ ꯃꯇꯨꯡꯗ ꯁꯤꯂꯩꯕꯤꯅ ꯆꯦ ꯍꯦꯟꯊꯣꯏꯁꯦ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯕ ꯃꯥꯜꯂꯦ ꯃꯥꯁꯨ ꯁꯤꯗ ꯂꯩꯔꯛꯄꯅꯤ ꯀꯅꯥꯅꯣ ꯅꯣꯏ ꯆꯦꯔꯣ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯅꯦ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 2 ꯃꯨꯛꯇꯤ ꯍꯥꯟꯈꯤꯕꯅꯤ ꯃꯣꯏꯅ
Warido, ma khangi hairo. Khangbagi mawngdi male. Outing thokadaba nimitta hairo unaseye. Numidang sum thengjilakpadagi chikpasu sum hengalami. Sileibiga linthoigasu phamungda hiplaga leirami. Tumthabadi ngamlamde. Wakhal maon khalami. Amok somda makhoigi mamanabi sikhadi phamungda phamlaga leirami. Tumthabasu yaramde. Mamitto koyot otlaga lei. Masu mahaka leiminabi roommate laktribagi mathanta leirami. Tamnabadu madi ngaibagum kisu kina khangningbusu phawbagi adum phamlaga leirami. Mapalomda mi ama murum solaga wari sanaba tarami. Aduda mahakti tamnare khanna pakhatladuna mahaksu phamlaga leirambadu phajub chingkhatlaga mahaktumki. Phajub marumdagi makokto khajik lithoklaga makoldo amuksu tarami. Tanja sana nokpagi matang oibada khangduna mahak makok loina kupsilaga kina tumki. Tasingnamakti mahakna taribu khonjel dudi hostel duda leiribi nupi ani wari sanaraga adwai disatpagi khonjel ni. Phajub manungdagi mahaki phondum metlaga sileibida message tharami. Aisu thingnare bhuto yam kijaye haujik aigi ka manakta leiba male noisu mapan thoklakanuko. Phajub manungde sum leibagi masu sordu phulaktuna amuk khara haido ami aduga sorsu honduklami. Amuk khonjel do tabra haina amuk mana thangatlaga tarami. Amuk tadabaduda satkramali haina sukhalami. Tanja yam chana maisu futlong mutki. Khangprek khangduna sikhado bachao haina laurami. Nongmanini leraka linthogi roommate Puspaso hostel da laami. Magi mapot masay singdo thangjinbada sileibiga linthogisu mateng pangbirami. Makhoi ahumna pot thangduk thangjin tawringei sikhasu mapot masay thangdorakpa ubada sileibina. Sikha yumda chatoiro. Nati ai hostel sida leiba ngamaro PG ama hainare. Aduda oina leirage toba. Hello Puspa uda kuire nungairibo. Au nungairi. Nangdi nang hostel da leireroi leireroi talle kainum tawi sigi hostel se noi home su section lei ko ai su chalukhige asum na hairka mahaksu satnaba sem sakre. Puspa ga silheibiga linthoi ga su pochai singdu thangjilakpa loibaga linthoi gi ka da pula phaminaraga ngek patharami. Puspa na warido sengnam tatamoba silheibiga linthoi ga na makhoi da thingnakiba wari khara Puspa da lirami. Madu targa Puspa na noi yumda di haidribo. Haidri kamai haidoino yumda ima hoida hena matha sanabane. Hoi adubudi Puspa sumagi mapot masay singdu mafam sana thamduna loisilami. Numidangda makhoi ahum uno card sanaraga lerami. Linthoina silheibiye nangasi ahingse kamai togi haibano. Aikhoi ahum sida tumse hairo natraga nangi ka da dum tumage hairo. Aigi ka da dum tumurage nasidi pungbu ke tarage. Puspa magi phone da pungjing laga Taramathoiga minute ni phumunga satle. Kaino yam thinglerame. Aidi pung mapan mutanga taba maluraga. Aisu chalage. Noi anisu tumhoro. Hayeng college da satoribanina. Hayeng nimidang amuk sanarase. Hairaga sileibi sumagi mapot masai khara pairaga ka adurigi thokirami. Linthoiga Puspaga su ka aduda lehorami. Silheibi magi hanagi ka da laklami. Thongdu londuna lerami. Silheibi thongthellaga. Simran ngahak leraga Simran nahan makai udaba maongda amuba machugi phijol setlaga thongdo hangdore. Silheibi yamna ngakna Simran kaidawri banangdi dress tu de haina tumin leyu haina ingi tawromi. Silheibi su tawribadu karino khangdana ka manungda adum changlaklami. Hek changbaga nahan makai udaba lai khurumbaga mari lenaba pochai mayam ama ubada mahak sungakpadagi kaino sisingsibo nang kaidawramino. Tasingnamakti aise lai ama khuram thomane. Kari laino kaidawbaino maramdo hangano yamna maruiba yamna luba thapakni nang tumthouro. Kaino nang haisibo nangise fataba thabak ama tawdoira. Nate fataba nate fataba amadagi ngakthoknabani. Fatabadagi ngakthoknaba haidi kaino. Simrando karisu khumlaktre. Silheibi Simran gi mawong matawduda masadu langtaknabasu kijabasu phawrami. Tawphum khangdabadagi mahak linthoida message tharami. Noi ani aikhoi rumda amta launi. Silheibi hangdadi hanglage khanna tapna. Simran nang aikhoi hostel sida bhut kumba thawai gumba ama uba yawrabra. Bhut nate fattaba thawai ni. Fattaba nupi amagi fattaba thawai. Fattaba thawai. Adudi nang hostel sida thokibu wari khangbra. Khangde adubu aikhoi ka sida fattabi thawai ama lei haibadi khangi. Aikhoi ka sida hoi
ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯗ ꯑꯗꯣ ꯅꯪ ꯇꯨꯝꯃꯣ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯒꯤ ꯃꯈꯣꯜ ꯇꯥꯍꯟꯕ ꯌꯥꯗꯦ ꯁꯤꯂꯩꯕꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯥꯁꯤ ꯂꯥꯏꯒ ꯇꯣꯡꯖꯠꯂ ꯍꯩꯕꯨ ꯍꯩꯗꯣꯏ ꯆꯠꯂꯣ ꯃꯥꯅ ꯄꯨꯖꯥ ꯇꯧꯅꯤ ꯍꯥꯏꯁꯤꯕꯣ ꯀꯌꯥꯝ ꯆꯨꯝꯃꯤꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯁ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯀꯩꯅꯣ ꯑꯩ ꯋꯥꯈꯜꯒ ꯃꯥꯡꯉꯤ ꯇꯧꯔꯤꯁꯦ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯨꯅ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯅꯤꯁꯤꯁꯨ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯂꯩꯕꯤ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯝꯃꯤ ꯇꯨꯝꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯩꯗꯤ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯕꯨꯛꯄꯨꯗꯤ ꯐꯩꯌꯦꯕꯨ ꯂꯥꯏ ꯇꯣꯡꯕꯒꯤ ꯇꯥꯏꯞꯇꯒ ꯇꯧꯁꯤꯜꯂꯛꯑꯦ ꯀꯤꯖꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯑꯩ ꯑꯁꯨꯝꯅ ꯃꯊꯟꯇ ꯈꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯤꯂꯩꯕꯤꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯍꯤꯡ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯔꯛꯂꯦ ꯁꯣꯝꯗꯅ ꯄꯨꯁꯄꯥ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯂꯤꯟꯊꯣꯏ 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 ꯄꯨꯁꯄꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯄꯨꯁꯄꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯤꯟꯊꯣꯏꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯂꯤꯟꯊꯣꯏ ꯂꯤꯟꯊꯣꯏ ꯇꯣꯏꯂꯦꯠ ꯇꯧꯅꯤꯡꯉꯦ ꯋꯥꯁꯔꯨꯝꯗ ꯆꯪꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯍꯤꯡꯁꯤꯗ ꯁꯦꯕ ꯑꯝꯇ ꯉꯥꯏꯕꯤꯌꯣ ꯂꯥꯛꯑꯣꯕ ꯑꯁ ꯇꯜꯂꯦ ꯅꯪꯁꯨ ꯐꯔꯛꯇꯦꯕ ꯏꯇꯣꯝꯇ ꯆꯤꯡꯖꯕ ꯌꯥꯕꯅꯤ ꯉꯁꯥꯏ ꯅꯣꯏꯅ ꯋꯥꯔꯤ ꯑꯀꯤꯕ ꯉꯥꯛꯇ ꯂꯤꯔꯛꯏ ꯅꯠꯇ꯭ꯔꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ ꯄꯨꯡ 1:05 ꯆꯠꯂꯦ ꯑꯁ ꯅꯣꯡꯉꯥꯟꯗꯣꯏꯁꯨ ꯋꯥꯠꯂꯤꯌꯦ ꯂꯥꯛꯑꯣꯁꯦ ꯉꯥꯏꯕꯤꯔꯒꯦꯁꯦ ꯐꯔꯛꯇꯦꯕ ꯅꯪꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯨꯁꯄꯥ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯃꯄꯥꯟꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯅꯦꯠ ꯑꯣꯟ ꯇꯧꯕꯗ ꯁꯤꯂꯩꯕꯤꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯔꯨꯝꯗ ꯑꯝꯇ ꯂꯥꯎꯅꯦ ꯂꯤꯟꯊꯣꯏꯅ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯤꯠꯇꯨ ꯊꯣꯡꯖꯥꯎꯔꯣꯝꯗ ꯍꯥꯏꯐꯦꯠ ꯇꯥꯔꯨꯕꯗ ꯁꯤꯂꯩꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕ ꯎꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯁꯤꯂꯩꯕꯤ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯀꯧꯔꯒ ꯊꯣꯛꯂꯛꯂꯝꯃꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯥꯏꯅ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯃꯨꯛꯁꯨ ꯁꯠ ꯂꯥꯎꯅ ꯐꯥꯎꯈꯤꯕ ꯎꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯁꯤꯂꯩꯕꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯨ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯂꯣꯝꯗ ꯀꯨꯝꯊꯈꯤꯕꯒꯨꯝ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯂꯤꯟꯊꯣꯏ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯝꯃꯤ ꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯌꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯄꯨꯁꯄꯥ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯤꯟꯊꯣꯏ ꯂꯩꯔꯝꯗꯕꯗꯒꯤ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯂꯤꯟꯊꯣꯏ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯤ ꯁꯣꯝꯗꯗꯤ ꯂꯤꯟꯊꯣꯏ ꯆꯥꯎꯈ꯭ꯔꯕ ꯍꯣꯁꯇꯦꯜ ꯀꯦꯝꯄꯁꯇꯨꯒꯤ ꯃꯌꯥꯏꯗ ꯂꯤꯟꯊꯣꯏ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯁꯥꯅ ꯀꯔꯤ ꯇꯧꯖꯔꯤꯕꯅꯣ ꯈꯪꯖꯔꯝꯗꯦ ꯀꯔꯤꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯅꯣ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯖꯗꯦ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯃꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯏꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯆꯤꯛꯈ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯍꯧꯔꯤꯕ ꯖꯥꯝ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯕꯒꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯁ꯭ꯋꯤꯡ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯂꯤꯟꯊꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯕꯗꯒꯤ ꯀꯤꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯁꯣꯝꯗꯅ ꯄꯨꯁꯄꯥꯅ ꯂꯤꯟꯊꯣꯏ ꯍꯥꯏꯅ ꯀꯧꯔꯒ ꯂꯩꯔꯝꯃꯤ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯆꯠꯂꯨꯕꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯄꯨꯁꯄꯥ ꯂꯤꯟꯊꯣꯏꯒ ꯁꯤꯂꯩꯕꯤꯒꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯁꯥꯗꯨ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛꯁꯨ ꯇꯥꯔꯝꯗꯦ ꯆꯞ ꯑꯃꯨꯛ ꯂꯦꯞꯈꯤ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯂꯣꯝꯗꯁꯨ ꯑꯃꯨꯛ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯁꯣꯠ ꯂꯥꯎꯕ ꯑꯃꯁꯨ ꯇꯥꯔꯝꯃꯤ ꯄꯨꯁꯄꯥꯅ ꯂꯤꯟꯊꯣꯏ ꯍꯥꯏꯅ ꯀꯧꯔꯒ ꯁ꯭ꯇꯤꯌꯔꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯥꯈꯠꯂꯛꯄꯒ ꯄꯨꯁꯄꯥꯁꯨ ꯀꯤꯅ ꯀꯨꯝꯊꯔꯛꯄꯒ ꯑꯅꯤꯗꯨ ꯊꯦꯡꯒꯥꯏꯅꯔꯝꯃꯤ ꯍꯥꯏꯐꯦꯠ ꯎꯕꯗ ꯈꯪꯅꯔꯝꯃꯤ ꯄꯨꯁꯄꯥꯅ ꯑꯍꯤꯡꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯂꯤꯟꯊꯣꯏ ꯋꯥ ꯐꯖꯅ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯇꯥꯟꯖꯥꯗꯨꯗ ꯔꯨꯝ ꯑꯃ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯒ ꯅꯨꯄꯤ ꯑꯃꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯋꯥꯔꯤꯗꯣ ꯈꯤꯇꯪ ꯇꯞꯅ ꯁꯥꯟꯅꯕꯤꯒꯦꯔꯥ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯄꯨꯁꯄꯥ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯄꯨꯁꯄꯥ ꯂꯤꯟꯊꯣꯏꯗꯨ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯁ ꯑꯩ ꯌꯥꯝ ꯀꯥꯏꯗ ꯈꯣꯏꯗꯧꯒꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯤꯟꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯀꯅꯤ ꯉꯁꯤ ꯅꯪꯅ ꯀꯩꯗꯧꯕꯩꯅꯣ ꯅꯊꯟꯇ ꯑꯃꯨꯛ ꯀꯨꯝꯊꯔꯨꯏꯗꯨꯕꯣ ꯁꯤꯂꯩꯕꯤ ꯃꯥꯟꯕ ꯑꯃ ꯊꯣꯛꯈꯤꯕ ꯎꯕꯒꯤꯅꯤ ꯁꯤꯂꯩꯕꯤꯗꯣ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ ꯏꯕꯥꯅꯤ ꯃꯣꯏ ꯀꯥꯗ ꯑꯝꯇ ꯂꯥꯛꯑꯣꯅ ꯑꯗꯨꯒꯤ ꯍꯪꯒꯦꯅ ꯇꯧꯔꯨꯕꯅꯤ ꯑꯩꯁꯨ ꯌꯥꯝ ꯀꯤꯖꯔꯦ ꯍꯣꯁꯇꯦꯜꯁꯦ ꯀꯩꯅꯣꯝꯗꯤ ꯇꯧꯁꯤ ꯑꯩꯈꯣꯏ ꯈꯟꯅꯔꯒ
Moi ataydi kaisumta tawdaba jatlo. Khangde. Adune. Sikasu lay ngamdabadagi chatkibado. Mathangi nimita Linthoi Puspa amadi Sileibi college ki class loinaraga makhoi ke nimidangda thingnarakkiba wari pumnamuktu linnerami. Makhoi wakhal khannaraga leirami. Sileibi na ngarang simran na lai khurumbagi maungdo aisu yam kijai. Thawai fatabane he mana. Last managa sanabaga oiramdana ko. Ma oina kire nang maga leminari do tandro adamai tawba miga aidi mado yam chingne. Aisu khangdre. Mado Brahmin nina lai sonba yam hai. Kidi kijai. Hostel se भूत सानबा मी लेरब्रा खंगते नंग नंगरांग मखादा करमायन कुमरिबा अमुक थों लोंद्रो लोंदी ngarangdi yam phasna hangame ado aikhogi watchman su leitro haisibo watchman gamta thingnade khangde aidi yam kisle hostel se thado sirana khalaini kainoma tawre khangi yam khangningi boidi ado slebe nang noi che amada hangni haikidai hangdoine handaki sande sida chalusiko Nimidang du da Sileibi Linthoi ga Puspa hoigi kada lerami. Angam baga wari sanarambadagi net nungairaktabadagi balcony romda thuklugami. Phone du su tatkre. Amuk try tawrami. Adubu not reachable. Balcony du da humjilakpa nami banungsitna humlakpada Sileibi hakchik langlami. Thabal su yamna faba ahing oirami. Sileibi ningthi dabi thazam hakpa yenglaga lerami. As weather se phawdi romantic ko oise leitre he. Sileibi ngayhak leptuna hangsik langlami. Hostel dugi manakta horiba jam pambidugi marumda ningthi rabi thaza onthokna phazakre ahing adu. Sileibi jam makhongdu da haifet yengtharoi. Adubu mak swai lawi. Masam sangbi frit achonbi angobi litpi nupi ama tasilaga phamlebadu urami. Madu ubada Sileibi khangpra khanglami. Kiragana hena kiba khanglakte hainabaduni. Laina kokthorokpagum Sileibi mashaduda kanano karino khangning bahingalaktuna kanano dade yenglurage khanna kana amata su hanna yengluda wakal anirak suna khantharu dabida khonglei thuna mahak ka dudagi thoklaklami magi matawduda Puspa su ingang ngakna yenghawi kaidawrage sina kadaidana mana amo chenkresiba Linthoi Sileibi du kaidawrabano khangde mathanta amuk chenthokre kadaida chenkreno phone dawsulo ai ko yam seba ngakta pathakige Puspa Sileibi na leplamba balcony romda haipet amuk thoklaklaga yenglami adabu kana suleibidi uramde Sileibi masada akiba haibadu yamna lapna thamkhraga sum thoklakpada mahak jama khongtamna satlaga lerami masa mathanta khangjiramde mataw karamna yorom libano haiba numitu thabal sosuki matik pharami atia sunahan makhaidi nong puba amuba leisilna kupsilami adabu ngasidi atia su tarangi Thazagi mangal su mayek sengle. Sileibi mathanda wakal tarakpada kaino. Aina tawramisibo. Ahing athingba sida. Asuktam nakraba hostel sida. Aina jama khong sida nupi ama urena. Hekta kumthara isibu libra. Ai kada sanglage. Mase tawheba thabak nate. Poiningbo isano. Bhut oigera, lai oigera, mi oigera. Ai amta yengaroi. Amta tararoi. Jama khong manak tu da leplaga Sileibi na khalami. Kada sanglage khalak pamikup tu da Nupi ama higik launa kapagi khonjel ama sutarami khonjel do pikne sum tarambadagi mayek singlakpa sumhengal ami hansi kadai halloi sikadai Sileibi samamna na ngak leplagale khonjel do masudum tari Sileibi magi ngaksamda siriba likto paikhatlaga maduda yawriba jantratu da yengli haiphet laiba katlaga yengdadi yenglagi haina sapyungna lepkhre masidagi mahak jama khongtamna tapna singsilai sut launa ningamdana kappa manbo khonjel duda Hello Sileibi marum amada nupi ama phamlaga leibudu urami Sileibi nupi dugi manakta tapna chingsila ami Hello nangbo kanano nupi du mamai sukai haigalamde non tharaga adum lerami somdana Puspa Sileibi da phone tawrami Hello Sileibi nang hauji kadai lege Sileibi ki khonjel da khumlai ai jam khongda laiye haujik jam khongda nangdi kedoriba top khonjel amada amuk khumlai nang ngariba asumna hairam laga phone tatkirami tatkramale asuk thengla kansida jam khongda di madi kedoriba somdana Sileibi Hello nang kanano
tabro aina haise nupi du sukum khumlamde luktharaga adum lerami excuse me nang kanano haibane kaido baino nang na kapido aina haise tabro tanja tu da hostel du bu senadi ba watchman duna kanano adu da leirido hairaga torchlight kapsilami silebi ontorak paduda nupa du susanglak duna nang bu kanano hostel sida leibro silebi nupa du gi manakta chensilaga uncle sida nupi ama uki uncle sigi jam khong sida silebi ngehak ki thoklak padu sort thabet holaga tamlami kaino nang na haido ai wakhal ta bangamdre numidang atheng ba sida nang di sida kaidoromino uncle sigi ukha sida nupi ama kapaga lerame uncle nupi kanagi nupi no haisibo kadai deno tu asida ne uncle haiduna makut thinduna taklami adabu kanasu liramdi sidadi kanamta leitre sidi chalo nangi ka da sangkro uncle aina hairi se sengbani hoi ni yare ne ado sangu haibani kaido bagi atheng ba sida sida tholoino chango nasagi ka da noi mem naga khangadi khonthi chajani ko sileibi nupa duna thausa bagi maungda tansilakpa duda adumak changlak lami staircase maya da puspa ga thingnarami makhoi animak amaga thingnaba duda khangnarami sileibi na nangdi sida kaido bukum tharaiba makhoi ani wari sana stair du ka khatminarei puspa na nang sida lei haiduda kumtharai ne ahing sida jam khongda kaido basaturi no banangbo aina jam khongda satli haidi nangdi kamaina khangiba kaino aina hojik nangona phone torak paduda nang jam khongda lei harai dudi makhoi animak ngahak leplaga nangbo ingona phone torak khibrane yare bema mana hojikta jam khongda lei na hairaga asengbani aingonda call amta lakti thajadraga aigi call lokti yenge asumna hairaga phone do phakpada one miss call haina lerami puspagi tu nangi miss call amadi le ado ai sukaram haina pai hodrino simade su khangdre kaino haisibo nangbu phone pairkhida puspa masada chingnaba phorei amuka hanna tarai amukta takhidre bu khonjelda nang ngairiba haibu hai puspa masada akiba su phorei ngahak makhoi animak ungduna leikirami makhoi ani ka da sanglaklami lenthoi su hagotlaga lerami thokiba thengnakiba singdugi wari linerami wakhal khanaduna lerami nongmanini hokre sande numita makhoi ahumga henthoiga unarami hentoina makhoi ani sisu nanga leminarira kadi pundiye moi ani ama tongana aina atopaga leye adoche chena khangba wari ga leragadi antalibiyo henthoi sor sangna hondoklaga tapna hairei punsigi kawba ngamneroi daba wari amakhakni ai khaktagi natte hostel do dasu nongmadi hostel do wari isna khudong thiba sodina maki nangakigani mase makhoi su khangdi khangnakibani adabu makhoi na takide ngai haki khantha daba wakhalna kona kari thuklakani haibase khangdabani makhoi na haibadi ason mabutu hatpa sel khaktani makhoi na uribase matamdo 2014 gi July thani numito aigi su college ahanba kaaba numitni numituda aiga magasu ahanba oina college ta thingnaki sakta chuda awat palaite eni nupi phawba mabu ubada ngaunaribani magi su college ahanba kaaba numitni yamna samna nungsiba ama yawi magi masaktu masu numito aisu ahanba oibana classroom do hanga lakibani excuse me sister yes sister room number 25 sibu kadom dano aisu khangdi thirini adudi nangsu first year au mane manipuri ro kai haiba nang manipur masara ba nate aidi ladak tai ne o kariming kauge eni nangdi eni yam phajai mingdo aigi di henthoi kawe aina manipur dagi ne o henthoi numituna ibani gi ahan boina sakhang mai khnaki subject su manabana ibani adum pulami ibani gi marup ki oiba marisu nongma gi sum chisilaki nongma numito friendship day ni ngasi su ningsingle mitsida sangsangna adumak uri sunday oibana aisu outing thoklami magi pg dai bu korokpagi aisu chatlami henthoi ai nei manipuri lon se yam tamningi khara tambiyo aisu nangon dai khoi lon tambige
Hoi, soidana tambige. Nangna khangningbा leragadi adum hairo. Aikoi animak lon kaya amasu taminnerami. Mana aikoi gi lon nganglakpada aine chumi haibado. Mahak yamna harau harau na mamonok chirami. Mana Manipur gi matangda khangningba kaya amasu hanglami. Aine su makhoi gi maramda hangi. Adum wari lini. Tathok tasin tongnerami. Aikoi ani amuksu nokminei. Namito yamna nungaiki. Nungsu yamna nungsiki. Punsiki kauba ngumdara. Madi aige thingnabasu kuidri. Adubu man aibu aduk luna khalamgani haibadi ai khaludi. Friendship day gini haidana man aigi damak khusi ama pirakki. Ai mittagi pita ki bakhangauti. Ai bu setna kolaga mahaksu mamittagi mapita an hairame. Henthoi aigi su ise ama lerame. Masu nanga yamna mani. Ibani su amuksu kapminai amuksu nokminai ai haifam khangdi. Kaidawrage karigi kapino. Mado leikidre aibu thadoklamlaga satkhre. Aya kamai tawrino cancer na bani miyoi bagi punsi se tambangam de ko henthoi kapna eni na magi phone dagi masigi photo ulami yengo aigi ise haibado aigi thawai ni aigi pumnamak ne khanjaram bani adu bahojikti ma su aibu thadoklaga satkhre asumna hairaga mahak amuk kapthurai photo du yengbada aigi maida saklai khara manarambaduda aisu ithanda ngakjaki aisu mana kaplakpada mittagi pi se sinthaki bakhangaude mabu chetna konsin biraga se karimda khangeno hojikti ai leresidi ibani su ichin inaugumna loine se aina eni bu themjin birami mana mache leki dabagi wari su loina mak lirami mage family ki problem su ingonda loina mak tamlami mana piklingai dagi mapadi lekidre adudagi mamada su wakal choire mache du ka mahaka khaktani masin manausu mana pictro piklingai dagi makhoi anibu magi oza amana senabiraga laki hai oza duna su makhoi anibu machada masagum luna dobi khisu hai mache do leikidabada mahaksu depression naru re hai oza duna mafam sida mabu mahi tamnanaba thilakpani su hai ai magi wari tabada yam nungaite ai sumitigi pita ki bakhangaude adum kapthoki masu kapna adum tamlami thinglakpadagi aisu hostel da dum halaklami nongalaga college ta eni do mathwai inung nungaitena dumak urami mathanta dum unglaga leirami he eni nang ka dorage kaisum tawdi aisu khange nang kainum di tawre haiba kai dorage haise ai ma ka toknare karigi nang de kai do bagi toknare no ai ma yam hainiraktre jugot yam jade wathi yam ngangi yam tukatse yam okte mana magi ex ka toknare hajinaraga aingonda namthak taw boirami kaino nangna haidobo oiramu he kaisu nangonda mana kari hairino ba tokti toknagano phajana wari satokno ai sararo ai photo ga loina mu ure ai thamai yam kai ai wari sloi tare kari wari no haise nupi do masawa ai sangdre kaino kamaina eni do mathwai kayam samgani aisu magi khalubada thawai yam nungaite mahakna thamoi sokna kapado ai yengba ngamkide sehi ani muksura male makoi ani gi relation do eni ne su magi boyfriend do bu yam nungsijakibani adabu matam kharadi makoi ani su pau phongnarudraba male matam du da tawram liba thodokni machinda sawbagi maro lonjarabasu eni gi thamoi da tareba mami phangli basaina aisu maga loina rubana loina mak ubu phangi nungtigi mahakto adum hekta unglaga leirami nongmadi eni nang adumaina sum tawbana de yaroye nang sumabu kautok tamlo kaisu leitaba magi dama nang na nasabu manghanjana bu hanagano magi wakaldo kautokhro aisu honnari ado henthoi ai hostel da nangi nanakta leiningi yagadra khangde asing bagi nang hostel da leiningi ro au leiningi ado aigi mark sigadi phangni hebe thachidi he adamai haino phangni kaino mem da hekta wanomse aigi roommate to handak thada hostel thadokki baye matang chapsare nangi yana bagang se soidran leuka haine raga yengse nangi nanakta leiradi aisu wakal khra nungai dok male ibani leiminaradi mai ta doini he ibani magi hostel phangnaba question sinminaki osa du su ahan bada yaramde adabu mamai thangda
ꯇꯛꯃꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯂꯝꯃꯤ ꯍꯣꯁꯇꯦꯜ ꯐꯪꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯔꯥꯎꯖꯈꯤꯕꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯐꯪꯒꯗꯧꯔꯦ ꯈꯟꯕꯗ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯑꯩꯉꯣꯟꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯨꯝꯅ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦꯗꯨꯒ ꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯕꯗꯨꯗ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯦꯗ ꯑꯣꯏꯅꯖꯕ ꯀꯦꯖꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯖꯈꯤꯕꯅꯤ ꯊꯥ ꯂꯣꯏꯔꯛꯄꯗ ꯃꯥꯁꯨ ꯍꯣꯁꯇꯦꯜꯗ ꯍꯣꯡꯖꯤꯜꯂꯛꯑꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤꯕ ꯏꯕꯥꯅꯤ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯈꯤꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯀꯦꯝꯄꯁ ꯃꯅꯨꯡꯒꯤ ꯄꯥꯔꯛꯇꯨꯗ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯊꯥꯕꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯑꯍꯤꯡ ꯑꯃꯅꯤ ꯃꯐꯝꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕꯁꯨ ꯑꯣꯏꯈꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯒꯤ ꯃꯑꯣꯡ ꯑꯩꯗꯤ ꯃꯤꯁꯦ ꯀꯌꯥ ꯇꯤꯟꯅꯒꯟꯗꯦ ꯑꯗꯨꯕꯨ ꯇꯤꯟꯅꯈꯤꯕꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯩ ꯃꯥꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯃꯤ ꯀꯌꯥ ꯀꯧꯒꯟꯗꯦ ꯏꯁꯨ ꯌꯥꯝ ꯏꯀꯥꯏꯒꯜꯂꯤ ꯏꯇꯞ ꯇꯞꯆꯩ ꯃꯤ ꯉꯝꯖꯗꯦ ꯃꯗꯨꯃꯛꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯨꯜꯂꯨꯗꯦ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯨ ꯏꯇꯣꯝꯇꯅꯤ ꯑꯅꯤ ꯁꯨꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯃꯗꯨꯃꯗꯤ ꯍꯣꯁꯇꯦꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯋꯥ ꯀꯌꯥ ꯉꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯤꯠꯅ ꯍꯦꯟꯖꯤꯟꯕꯁꯤꯃꯗꯤ ꯁꯨꯛꯌꯥ ꯌꯥꯔꯛꯇꯦ ꯅꯣꯡꯃ ꯑꯩꯅ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯜꯂꯤꯉꯩ ꯑꯦꯅꯤꯗꯣ ꯍꯪꯆꯤꯠ ꯂꯥꯡꯉꯨꯒꯦꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯂꯥꯡꯅꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯦꯜꯀꯣꯅꯤꯗꯒꯤ ꯌꯦꯡꯊꯔꯨꯕꯗ ꯄꯥꯛꯂꯣꯝꯗ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯅꯕ ꯎꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯌꯦꯡꯅꯤꯡꯗꯨꯅ ꯀꯨꯝꯊꯔꯒ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯨꯏ ꯑꯦꯅꯤꯗꯣ ꯃꯌꯥꯝꯅ ꯔꯦꯒꯤꯡ ꯇꯧꯕꯤꯗꯨꯅ ꯑꯉꯥꯎꯕꯤ ꯁꯥꯕꯤꯔꯒ ꯏꯁꯩꯁꯨ ꯃꯇꯣꯝꯇ ꯁꯛꯆꯗꯨꯅ ꯖꯒꯣꯏ ꯁꯥꯍꯜꯂꯒ ꯂꯩꯔꯝꯃꯤ ꯑꯩ ꯂꯥꯛꯄꯗꯨꯗ ꯑꯦꯅꯤꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯩ ꯃꯈꯣꯏꯁꯤꯡꯗꯨ ꯎꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯛ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯌꯥꯝꯅ ꯀꯦꯡꯕ ꯁꯛ ꯀꯥꯛꯂꯤ ꯀꯥꯛꯂꯤ ꯇꯧꯕ ꯃꯌꯥꯡ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯩꯁꯨ ꯐꯅꯌꯥꯝꯗꯤ ꯐꯥꯊꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯈꯨꯝꯗꯣꯔꯦ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯤꯒꯨꯝꯅ ꯂꯩꯃꯤꯟꯅꯁꯦ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯈꯣꯏꯗꯤ ꯎꯁꯤꯠꯐꯝꯁꯨ ꯊꯣꯛꯇꯦ ꯑꯦꯅꯤ ꯅꯪꯁꯨ ꯃꯣꯏꯅ ꯇꯧ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯔꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯑꯦꯅꯤꯗ ꯑꯩꯁꯨ ꯈꯔ ꯈꯣꯟꯁꯦ ꯀꯟꯅ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯛꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯄꯥꯝꯗꯕꯒꯤꯅꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯂꯩꯈꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗꯦ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯥꯕꯨ ꯄꯨꯊꯣꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ ꯑꯦꯅꯤꯗꯣ ꯀꯥ ꯌꯧꯕꯒ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯂꯝꯃꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯤ ꯑꯦꯅꯤ ꯁꯦ ꯀꯞꯀꯅꯨ ꯑꯩ ꯃꯦꯝꯗ ꯍꯥꯏꯒꯅꯨ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯀꯩꯁꯨ ꯆꯥꯎꯊꯣꯛꯅꯕ ꯄꯥꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯅꯪ ꯃꯈꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯊꯧꯅꯥ ꯐꯔꯅꯤ ꯍꯥꯏꯅ ꯍꯣꯏ ꯑꯩ ꯊꯧꯅꯥ ꯐꯔꯒꯦ ꯑꯩ ꯋꯥꯁꯛꯂꯤ ꯍꯦꯟꯊꯣꯏ ꯃꯦꯝꯗꯗꯤ ꯍꯥꯏꯔꯣꯏꯁꯦ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈꯤꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯦꯅꯤꯒ ꯑꯩꯒꯗ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯀꯌꯥ ꯎꯠꯂꯛꯈꯤ ꯑꯩꯅ ꯍꯣꯁꯇꯦꯜ ꯋꯥꯔꯗꯦꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯧꯈꯠꯂꯛꯄꯗꯒꯤ ꯋꯥꯔꯅꯤꯡ ꯄꯤꯔꯒ ꯑꯦꯅꯤ ꯏꯕꯥꯅꯤꯗ ꯁꯣꯔꯤ ꯐꯥꯎꯕ ꯍꯥꯏꯍꯟꯈ꯭ꯔꯦ ꯑꯦꯅꯤꯗꯣ ꯃꯇꯝ ꯈꯔ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯀꯔꯤꯒꯤꯅೋ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯅ ꯎꯕꯗ ꯍꯣꯁꯇꯦꯜꯒꯤ ꯄꯥꯔꯛꯇꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯖꯥꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯦꯛꯇ ꯎꯡꯂꯒ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯅꯣꯡꯃꯁꯨ ꯀꯣꯂꯦꯖꯇꯣ ꯃꯥꯗꯤ ꯀ꯭ꯂꯥꯁ ꯉꯟꯅ ꯂꯣꯏꯔꯒ ꯍꯥꯟꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯍꯜꯂꯛꯄꯗ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯀꯞꯄꯁꯨ ꯃꯥꯜꯂꯤ ꯑꯩ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯈꯤꯔꯝꯃꯤ ꯑꯦꯅꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯀꯞꯄꯤꯔꯣ ꯊꯃꯣꯏꯗ ꯆꯩꯅꯥ ꯈꯥꯡꯂꯕꯁꯨ ꯑꯦꯅꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯇꯩꯊꯣꯛꯆꯈꯤ ꯀꯞꯇꯦꯗ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯐꯥꯔꯦ ꯑꯩꯒ ꯃꯥꯒ ꯎꯅꯔꯛꯇꯕ ꯑꯁ ꯑꯦꯅꯤ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯑꯩꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯍꯥꯏꯕ ꯅꯪꯕꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯥꯒꯤ ꯋꯥꯗꯣ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯁꯨꯃꯥꯏ ꯇꯧꯕꯁꯤꯗꯅꯦ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯊꯝꯗ꯭ꯔꯤꯁꯦ ꯑꯗꯣ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉꯗꯤ ꯀꯔꯝꯕ ꯅꯨꯄꯥ ꯈꯟꯒꯅꯤ ꯈꯪꯗꯦ ꯑꯩꯒ ꯆꯥꯟꯅꯕ ꯑꯃ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯏꯕꯥꯅꯤ ꯍꯣꯁꯇꯦꯜꯗ ꯐꯥꯔꯁꯠ ꯏꯌꯔ ꯁꯦꯀꯦꯟ ꯏꯌꯔ ꯂꯩꯃꯤꯟꯅꯔꯦ ꯊꯥꯔꯠ ꯏꯌꯔꯗ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯕꯤꯗ ꯇꯥꯏ ꯔꯨꯝ ꯅꯝꯕꯔ 13ꯗ ꯏꯕꯥꯅꯤꯒꯤ ꯀꯥ ꯑꯣꯏꯈꯤ ꯆꯤꯞ ꯋꯥꯔꯗꯦꯟꯁꯨ ꯆꯍꯤꯗꯨꯗ ꯁꯤꯜꯂꯦ ꯍꯟꯗꯛꯇꯤ ꯆꯤꯞ ꯋꯥꯔꯗꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯃꯤꯅꯥꯛꯁꯤ ꯀꯧꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯛ ꯑꯣꯏ ꯃꯁꯥꯗ ꯃꯨꯛꯄ ꯄꯣꯡꯕ ꯍꯥꯏꯕꯗꯣ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯗꯤ ꯀꯌꯥ ꯄꯨꯟꯗꯦ ꯑꯦꯅꯤꯒꯗꯤ ꯌꯥꯝꯅ ꯄꯨꯜꯂꯤ
Nongma numidang amada eni do unglaga lerami. Eni, nang bu kaidaurage? Nasangam da bro? Kaisu tawdeda. Is karim tawde kaina. Ai bu karim da khangda dawna. Ibema, ibani tinara ise chahi eni helabane. Nang na kari khalli, kari phauri, aisu loina khangine. Kaidaurage haiba problem le bro. Kaisu tawde mi. Aduga kari gi ungi ba. Minakshi ki mabung Rajib na ingonda propose tawre. Ai kari khumdoino khangdre. Minakshi ki mabung na nangonda. Aya, kaino, yam thajadiye. Treat tawro, acha pacharase. Nang narai bak yam phai haiba. Liro amta. Rajib hairiba nupa se, masak mataw yam na phajaba. Hek yengbada chinglem na ui. Mana mamagi manakta hek lakpada. Hostel da leibi nupi singduna loinamag yengnay, ngawnay. Ay sumana eni bu nungsi hairakpaduda hainingay leitan haraba phawki. Maramdi mahak matik saba imungi masa oibagi. Hek ubada nupasu yamna thokna ui. Chinglemi yamna reserve saba sumali. Eni do nokphet tawraka. Nahan Minakshi ka Saturday nimita lunch saba satpada thengnakibani. Nimituda mana aigi number su lahoi. Ado ay yakura natragana kari haikoke. Nangi thamoiduna khanbado adum follow tawo. Ado aigi wakhaldadi matam kharadi yengthokhaningi. Magi thamoido phajana khangdoko. Aisu haifam khangde thoi. Kadigumba aigi leiriba problem mayamse khangagadi man amuk pam oidra. Memna khangadi amuk sorokado sumali. Matam khara nang mangonda sanging tawbo oina pakhum amata pirukino. Aduda mana kaidawgi do yengse. Nongma nini leraga nongma nongalakpada aisu mikap khangthok thulei. Murum sondana wari sanabagi khonjil ama tare. Aina magi phamunglomda yenglubada mahakto seplaga tumlami. Kanagomba amaga phone da wari sabasu mali. Aisu hangudre. Adum tumthare. Nongalaga college of pirata ibani canteen da chapa charingai da call ama lae. Mana ingoda hepit yenglamdaga phone do receive toromi. Aduga mapan thoklaga wari sanaki. Nongmo sumana washroom da sangkringai da call ama laki. Aina yenglubada Rajib ki werame. Aina receive di torudre. Ma thoklaga hai. Rajib ki call la ambane na. Masuk isu khumlakte. Phone do hangduna mahaksu call amuk tawkhra male. Wari sanaba male. Mapan da thoki. Aina matamduda magi khanbada yamna wazaki. Tasingna makoi ani se nungsinaraba zatla. Magi ipangpangjaba matawsida nupasina sanabiribra. Sanabiba oiramlagana kamdawba. Tasingna nungsidiba budi oisanu. Adubu aigi thajabadi khara watki. Ithanta su khonchaki. Ai magi khanbada yamna wazarami. Madi yamna samjabani. Mi khudingmakpu phana loinamak uki. Aisu atopa imanabidagi Rajib ki maramda wari khara makhaidi damak tarami. Kharadi maming lebu nupa oiramde. Eniga mahaka nungsinaribra. Sumna friend oina tinaribra haibasu. Mayek singna enina aingonda khanghalamde. Amuksu nungsinabasu mali. Amuksu sumna sum friend oina sum tinabasu mali. Nongma aisu enida Rajib ki maramda phataba wari khara khangjinadaba sarga hairobada. Adamai khanno henthoi. Mina lana pauthokpibasu oiramgani. Madi yam phaye. Ai mabu thajaye. Puksilsu yam chawi. Manasu aibu thamoi singna nungsi haiba aisu khangi. Aitana magi nungsibabu thawai birudabani. Mama gun yamna leiba nupani. Aigi wari pumba mana thawai yauna tabi. Nang mangonda nangi wari sing loinamak likrabo. Likre. Thamoi singna lithok hobuduna phatro. Aisu kari haigadabanu khangde. Wa makha taramde. Thamoi dadi asum haire. Eni nangsi onthoknasu samkre. Onthoknasu pangjakre. Nangna isam samna khalambadi yai. Adubu kaidongaida mingonda nangi weakness hana uthoidabani. Maduna miduna hena khutong chaba lorposu yai. Ai nghaktang mangduna lerami. Nupadugi maramda yamna kupnadi khangdribana magi wari tamlubado ai soire heba madi phauki. Hoi mangonda yamna pharakpaduda masuli ru boiramgani. Enina Rajibpu yam thajana lerambaduda ai suwa makha takidre. Nimitudagi ai mangonda adugi wado amuk hana sohubukidre. Ai ngonda ikai khrabra warau khrabra khangde. Nimitudagi ma Minakshi ka oina ayamba matamda punki. Outing satpasu. Adu oirena ma aibu mirai kibadi natti. Rajib ki wari hudoktabagi wa khaktani. Ataidi adum hanagum loinari. Nongma eni do aina washroom dagi tholakpada yam kena losilaga lerami. Eni nang kadai chatoino? Market chatoine. Nang potap to lebro kai lerauge. Leiningai ga leiteda. Minakshi ke chatoira. Au chatoine. Phare nungai tharo. Aise
ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯉꯁꯤꯗꯤ ꯏꯊꯟꯇ ꯍꯪꯖꯔꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯥꯕꯨ ꯆꯠꯍꯜꯂꯝꯗ꯭ꯔꯕ ꯃꯥꯁꯨ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯂꯩꯍꯟꯒꯅꯤ ꯃꯤꯅꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯦꯁꯥꯏꯟꯃꯦꯟ ꯁꯤꯟꯒꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯄꯣꯊꯥꯔꯤꯉꯩꯗ ꯃꯤꯅꯥꯛꯁꯤꯗꯣ ꯍꯜꯂꯛꯄ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯤꯗꯤ ꯎꯔꯝꯗꯦ ꯃꯤꯅꯥꯛꯁꯤꯗꯣ ꯑꯩ ꯎꯕꯗ ꯈꯣꯡꯐꯝ ꯍꯟꯗꯣꯛꯈꯤꯒꯦ ꯇꯧꯕꯒꯨꯝ ꯇꯧꯏ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯑꯩꯕꯨ ꯎꯔꯒ ꯃꯍꯥꯛꯅ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝ ꯆꯦꯟꯒꯦ ꯇꯧꯔꯤꯕꯗꯣ ꯃꯤꯅꯥꯛꯁꯤ ꯃꯤꯅꯥꯛꯁꯤ ꯑꯦꯅꯤꯗꯤ ꯈꯪꯗꯤꯌꯦ ꯑꯩꯗꯤ ꯑꯦꯅꯤ ꯎꯗꯕꯗꯨꯗ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯈꯨꯄꯤꯗꯨꯗ ꯑꯩꯁꯨ ꯇꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯒ ꯉꯁꯥꯏ ꯆꯠꯃꯤꯟꯅꯈꯤꯗꯥꯏ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯩꯁꯨ ꯁꯥꯎꯒꯠꯂꯒ ꯍꯦꯛ ꯍꯥꯏꯔꯨꯔꯦ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯈꯥꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯎꯅꯍꯧꯕꯅꯤ ꯉꯁꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯍꯪꯉꯤꯗꯨꯅ ꯅꯪꯕꯨ ꯃꯥꯒꯤ ꯂꯣꯀꯦꯜ ꯒꯥꯔꯖꯤꯌꯟꯂꯣ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯀꯣꯏꯆꯠꯁꯅꯨ ꯂꯥꯡꯖꯁꯅꯨ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯍꯪꯖꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯅꯪꯒ ꯉꯁꯥꯏ ꯆꯠꯃꯤꯟꯅꯈꯤꯕꯒꯤ ꯑꯩꯁꯨ ꯍꯪꯕꯅꯤ ꯁꯤꯕꯨ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯆꯨꯝꯅ ꯑꯗꯨꯝ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯎꯅꯍꯧꯏ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯤꯅꯥꯛꯁꯤ ꯃꯆꯤꯟ ꯄꯩꯔꯒ ꯁꯨꯒꯠꯂꯝꯂꯒ ꯆꯪꯈꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯝꯃꯤ ꯑꯃꯔꯣꯝꯗ ꯑꯦꯅꯤꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ꯭ꯔꯥ ꯀꯅꯥꯅꯣ ꯑꯦꯅꯤꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯅ ꯔꯖꯤꯞ ꯅꯠꯇꯕ꯭ꯔꯥ ꯃꯤꯅꯥꯛꯁꯤꯅ ꯃꯁꯤ ꯍꯪꯂꯨꯕꯗ ꯁꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯤ ꯔꯖꯤꯞꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯗ ꯑꯦꯅꯤꯅ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯎꯅꯕꯒꯤ ꯑꯦꯅꯤꯗ ꯁꯥꯎꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯥꯛꯁꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯝꯃꯤ ꯑꯩꯁꯨ ꯀꯥꯗ ꯆꯪꯂꯛꯑꯒ ꯑꯦꯅꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯑꯩ ꯏꯁꯥꯗ ꯆꯔꯥꯡꯅꯕ ꯐꯥꯎꯕ ꯍꯧꯔꯛꯏ ꯐꯅ ꯀꯨꯏꯅ ꯑꯩ ꯑꯦꯅꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯑꯣꯝꯆꯥꯛꯅꯩ ꯍꯥꯏꯗꯅ ꯏꯔꯨꯖꯔꯒ ꯀꯥꯈꯠꯂꯛꯄꯗ ꯑꯦꯅꯤꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯋꯥꯔꯕ ꯃꯥꯜꯂꯦ ꯃꯁꯥꯗꯣ ꯈꯔ ꯆꯣꯛꯊꯅ ꯆꯨꯏ ꯑꯩꯁꯨ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯗꯅ ꯀꯩꯁꯨ ꯍꯧꯗꯣꯛꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯟꯅꯔ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯦꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯧꯒꯠꯂꯣ ꯗꯤꯟꯅꯔ ꯃꯇꯝ ꯑꯣꯏꯔꯦ ꯑꯩ ꯉꯁꯤꯗꯤ ꯗꯤꯟꯅꯔ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯀꯩ ꯆꯥꯁꯤꯜꯂꯛꯑꯒꯦ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯁꯤꯜꯂꯛꯑꯦ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯦ ꯅꯪ ꯑꯗꯨꯝ ꯂꯧꯔꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯧꯒꯦ ꯅꯨꯃꯤꯠꯇꯣ ꯃꯥ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯈꯤꯗꯦ ꯏꯊꯟꯇ ꯈꯟꯖꯈꯤ ꯃꯍꯥꯛꯁꯤꯕꯨ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯇꯧꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯏꯕꯥꯅꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯦꯅꯤꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯛ ꯍꯥꯏꯐꯦꯠ ꯎꯠꯂꯝꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯆꯤꯟ ꯃꯦꯜꯂꯒ ꯆꯦꯟꯊꯣꯛꯈꯤ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨꯗ ꯑꯩꯁꯨ ꯃꯥꯕꯨ ꯆꯤꯡꯅꯕꯗꯒꯤ ꯃꯥꯕꯨ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯥꯜꯂꯤ ꯋꯥꯁꯔꯨꯝꯗ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯍꯣꯁꯇꯦꯂꯔ ꯃꯈꯩꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯤꯔꯝꯃꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩꯁꯨ ꯎꯔꯝꯃꯤ ꯑꯩ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯑꯦꯅꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯑꯦꯅꯤꯗꯣ ꯃꯉꯛ ꯅꯣꯝꯂꯛꯈꯤ ꯀꯩꯗꯧꯔꯤꯅꯣ ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯌꯨꯁꯦ ꯑꯩꯅ ꯑꯦꯅꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯈꯤ ꯑꯦꯅꯤꯗꯣ ꯃꯇꯝ ꯈꯔ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯈꯤ ꯃꯥꯒꯤ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯐꯣꯟꯗꯨꯁꯨ ꯂꯥꯛꯄ ꯇꯥꯈꯤꯗ꯭ꯔꯦ ꯇꯧꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯎꯈꯤꯗ꯭ꯔꯦ ꯑꯦꯅꯤꯗꯣ ꯇꯣꯏꯅ ꯎꯡꯂꯒ ꯖꯥꯝ ꯃꯈꯣꯡꯗ ꯍꯦꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯁꯨ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯗꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯥꯏ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯄ꯭रिꯌꯥꯡꯀꯥ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯋꯥꯔꯗꯦꯟꯗꯣ ꯃꯥꯒꯤ ꯔꯨꯝꯗ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯅ ꯆꯩꯕꯒꯤ ꯅꯨꯃꯤꯠꯇꯣ ꯑꯦꯅꯤꯒꯤ ꯑꯦꯛꯖꯥꯝ ꯂꯩꯇꯕꯅꯤ ꯑꯩ ꯍꯥꯏꯐꯦꯠ ꯆꯤꯡꯅꯗꯨꯅ ꯃꯦꯝꯒꯤ ꯊꯣꯡ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯉꯥꯡꯅꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯥꯔꯝꯃꯤ ꯃꯦꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯪꯗꯣꯛꯂꯒ ꯑꯦꯅꯤꯗ ꯆꯩꯕꯤꯔꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯃꯥꯒꯤ ꯅꯍꯥꯟ ꯃꯈꯩ ꯎꯗꯕ ꯁꯛꯇꯝ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯍꯥꯛꯅ ꯑꯦꯅꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯑꯦꯅꯤꯒ ꯅꯨꯡꯁꯤꯅꯕꯒꯤ ꯑꯦꯅꯤꯗ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕꯗꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯈꯨꯡꯒꯪ ꯅꯠꯇꯦ ꯑꯩ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯃꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯆꯤꯡꯅꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯗ ꯑꯦꯅꯤꯗꯣ ꯃꯦꯝꯅ ꯋꯥꯔꯅꯤꯡ ꯄꯤꯕ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯅꯕ ꯍꯥꯏ ꯃꯥꯒꯤ ꯑꯣꯏꯅ ꯑꯥꯎꯇꯤꯡꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯦꯅꯤꯀꯥ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯑꯩ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯉꯛꯁꯨ ꯉꯛꯂꯝꯒꯅꯤ ꯈꯪꯉꯤ
ꯃꯊꯛꯇ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯥ ꯌꯧꯕꯒ ꯃꯍꯥꯛꯇꯣ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯤꯅꯥꯛꯁꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤ ꯈꯜꯂꯒ ꯑꯩꯁꯨ ꯏꯇꯣꯝꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯍꯣꯁꯇꯦꯂꯔꯁꯤꯡ ꯑꯌꯥꯝꯕ ꯃꯌꯨꯝ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯑꯣ, ꯏꯃꯥ ꯅꯥꯔꯦ ꯍꯥꯏꯅ ꯀꯧꯊꯣꯔꯛꯈꯤ꯫ ꯑꯩꯗꯤ ꯊꯣꯛꯑꯔꯣꯏ, ꯁꯨꯇꯤꯁꯨ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇꯅꯤ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯊꯣꯛꯎꯔꯒꯦ ꯈꯟꯗꯨꯅ ꯑꯩꯍꯥꯛ ꯇꯤꯀꯦꯠꯇꯣ ꯔꯤꯇꯔꯟꯒꯤꯁꯨ ꯌꯥꯎꯅ ꯀꯛꯈ꯭ꯔꯦ꯫ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯦꯅꯤꯗꯣ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯆꯍꯤ 2 ꯃꯈꯥꯏ ꯂꯩꯃꯤꯟꯅꯔꯛꯄꯗꯣ ꯃꯥꯗꯤ ꯅꯣꯡꯃꯇ ꯃꯌꯨꯝꯗ ꯆꯠꯈꯤꯗꯦ꯫ ꯑꯩꯅ ꯍꯪꯕꯗꯁꯨ ꯇꯝꯕ ꯂꯣꯏꯔꯒ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯈꯤ꯫ ꯃꯥ ꯃꯊꯟꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯀꯌꯥ ꯊꯣꯛꯇꯦ꯫ ꯊꯣꯛꯑꯕꯁꯨ ꯀꯨꯏꯅ ꯂꯩꯔꯛꯇꯦ꯫ ꯑꯃꯨꯛ ꯊꯣꯛꯎꯕꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯑꯗꯨꯝ ꯄꯨꯔꯛꯄꯗꯣ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ꯫ ꯃꯥꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯆꯩ ꯌꯥꯝꯅ ꯄꯥꯝꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯕꯣꯏꯁꯤꯋꯥ, ꯆꯥꯛꯍꯥꯎ ꯀꯦꯛ, ꯃꯅꯤꯄꯨꯔꯒꯤ ꯑꯆꯥꯔꯁꯤꯡ ꯌꯥꯝꯅ ꯄꯥꯝꯈꯤ꯫ ꯌꯨꯝꯗꯒꯤ ꯊꯥꯔꯛꯄꯁꯨ ꯃꯥꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ꯫ ꯑꯩ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯃꯥꯁꯨ ꯃꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯖꯗ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? 15ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕꯗ ꯊꯨꯡꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯁꯤꯗ ꯌꯧꯔꯛꯄꯗꯗꯤ 16ꯗꯤ ꯇꯥꯔꯅꯤ꯫ ꯅꯪꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯦ꯫ ꯅꯨꯡꯉꯥꯏꯅꯤꯍꯦ꯫ ꯑꯌꯥ, ꯑꯁꯦꯡꯕ? ꯑꯗꯣ ꯅꯪꯅ ꯄꯥꯝꯕ ꯄꯣꯠ ꯑꯃꯗꯤ ꯍꯥꯏꯔꯛꯑꯣ, ꯑꯩ ꯂꯩꯔꯛꯀꯦ꯫ ꯌꯥꯔꯦꯍꯦ, ꯂꯩꯔꯛꯀꯅꯨ꯫ ꯅꯪ ꯑꯗꯨꯝ ꯐꯖꯅ ꯆꯠꯂꯣ꯫ ꯑꯩꯗꯤ ꯈꯪꯅ ꯂꯩꯔꯛꯀꯦ, ꯅꯪꯒꯤ ꯕꯥꯔꯊꯗꯦꯒꯤ ꯁꯔꯄ꯭ꯔꯥꯏꯖ꯫ ꯑꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯇꯧꯕꯤꯒꯗꯕ꯫ ꯀꯩ ꯇꯧꯕꯤꯌꯣ ꯍꯥꯏꯅꯣ? ꯑꯩꯅ ꯅꯪꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯄꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯁꯨ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯋꯥꯔꯤꯕ ꯎꯡꯉꯤꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯏꯒꯗꯕ, ꯌꯥꯕ꯭ꯔꯥ? ꯑꯦꯅꯤꯗꯣ ꯍꯥꯏꯐꯦꯠ ꯉꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯨꯛ ꯁꯥꯔꯒ, ꯑꯩ ꯀꯔꯤꯝ ꯇꯧꯗꯦꯍꯦ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯗꯤ ꯅꯪ ꯆꯠꯈꯤꯗꯧꯔꯦꯅ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯃꯅꯤꯄꯨꯔ ꯐꯥꯎ ꯆꯠꯄꯒꯤ ꯇꯤꯀꯦꯠꯁꯦ ꯌꯥꯝ ꯍꯣꯡꯉꯝꯃꯗꯤ ꯑꯩꯁꯨ ꯂꯥꯛꯑꯝꯒꯗꯕꯅꯤ꯫ ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯗ꯫ ꯑꯩꯁꯨ ꯄꯩꯁꯥꯁꯦ ꯑꯀꯛꯅꯅ ꯊꯥꯔꯛꯄꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯊꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯒꯤꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯦꯟꯅ ꯄꯨꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯩꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯈꯤꯗꯣꯏꯅꯤ, ꯀꯣꯏꯅꯤꯡꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯐꯪꯅꯕ꯫ ꯑꯗꯣ ꯅꯪꯒꯤ ꯁꯔꯄ꯭ꯔꯥꯏꯖꯁꯤ ꯄꯤꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ? ꯑꯟꯁꯔ रेडी लेरो अदी 7 days खक्तनी होय मी अई नंग लाक्प ngairमदोइनी मागी अदुगुम्बा वहाइदुना अइना माबु यामना नुंसिहनखिबनी माना पंगबदा अइसु साउनिंगबदी यामना यावखि अदुबु कोइने साउबदी हेक्ता ngamखिदि अइसु युमदा थोलक्लमी अदुबु मरक मरकता मंगोंदा कॉल अदुम तौरमी मादो वखल खरा वाब्रा खंगदे अइना हंगबा खुदिंग जामा खोंदा पथारी हेक्ता खुमलाई मतम असुम होखिबना अइसु संगलकपा मतम यौसिलामी डायरेक्ट फ्लाइट लेतबनिना अइसु 15 गे अयुक्ता दिल्ली दिगी लाकी अदुगा निमिदांगदा सिगी बस ता तोंगलकी बस मनुंगदा पुंग 12 ngairaga lerami अहिंगी पुंग 12 हेक ताबगा अइ मंगोंदा कॉल तौरमी हेलो Happy birthday to you Happy birthday to you Happy birthday dear Annie Happy birthday to you अइनी इसे सकपदुदा बस ततुम लगा लेरंबा अतोपा पैसेंजर सिंगदसु एंगोंदा किरुप किरुप यंगलकी अइसु मेहक्ति मखोय तुमनरी हाइबगी वखलदो ओइरुद्रबनी थैंक यू अइ पुंग अहुम अदवाइदा यौरकपा याय अदो हॉस्टेल ददि अयुंग ngantana thungani tumtho hayeng ayuk hudurake होय नंग कता यौरगे lambi da budi leyebako mambanina kata yorke khangdiye sonipat komba yobu male ओके फजना लाओ हैप्पी जर्नी asumna hairam laga eni do wa makha tarkhitre phone da su adum tatkhre ai amuk call tawrami adubo paikhalakidre kaidawrabano khanduna isada langtaknaba amadi phawrami thunamak yoningba phawrami wakhaldo charangnana aisu khara amuk phone taw amuk tum bahwalaga message amuk su tharami adubo mahak call paikhalakidre message su damak halakidre aisu yobaga kepta hostel da direct adum laki warden ga wari amuk samnaraga ai aikogi ka tamna sanglakpada thongdo lolaga leramki aina eni asumna hanjin thongdo thilaga mahakpu kauki adubu kari sukum lakte eni da amuk call tawrami
ꯀꯥ ꯃꯅꯨꯡꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯤꯡꯕꯗꯤ ꯇꯥꯈꯤ ꯑꯗꯨꯕꯨ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤꯗꯦ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯊꯣꯡꯗꯣ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯥꯡꯂꯛꯈꯤꯗ꯭ꯔꯦ ꯄꯥꯈꯠꯇꯨꯅ ꯑꯩ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯗꯣ ꯀꯧꯈꯠꯂꯝꯃꯤ ꯃꯍꯥꯛꯅꯁꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯈꯤꯗꯦ ꯃꯃꯩꯊꯪꯗ ꯑꯇꯩ ꯈꯔꯁꯨ ꯀꯧꯔꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯅꯝꯈꯥꯏꯔꯝꯃꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯂꯨꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯈꯥꯝꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯆꯦꯟꯊꯈꯤ ꯀꯔꯤ ꯃꯑꯣꯡꯅꯣ ꯑꯩ ꯏꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯦꯅꯤꯗꯣ ꯁꯤꯂꯤꯡ ꯐꯦꯟꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯈꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯍꯦꯛ ꯎꯕꯒ ꯃꯃꯤꯠꯇꯣ ꯁꯠ ꯎꯏꯁꯟꯈꯤ ꯎꯍꯩꯕ ꯐꯤꯕꯝ ꯅꯠꯇꯦ ꯅꯨꯃꯤꯠꯇꯣ ꯍꯣꯁꯇꯦꯜꯗꯨꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯍꯟꯅꯔꯛꯇꯕꯒꯤ ꯃꯤꯅꯥꯛꯁꯤꯒ ꯅꯨꯄꯤ ꯑꯃ ꯑꯅꯤꯃꯨꯛꯀ ꯆꯦꯟꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯉꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯩ ꯀꯞꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯎꯒꯗ꯭ꯔꯥ ꯏꯁꯥꯅ ꯈꯪꯖꯔꯝꯗꯦ ꯑꯩ ꯄꯔꯞ ꯀꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯦꯅꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯃꯤꯠ ꯀꯨꯞꯇꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯈꯥꯗ ꯆꯦ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯈꯨꯟꯒꯠꯂꯒ ꯄꯥꯔꯨꯕꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯅ ꯃꯈꯣꯏ ꯀꯅꯥꯗꯁꯨ ꯋꯥꯔꯧꯈꯤꯕꯗꯤ ꯂꯩꯇꯦ ꯑꯩꯅꯁꯨ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯉꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯔꯕꯤ ꯏꯇꯥ ꯍꯦꯟꯊꯣꯏ ꯊꯨꯡꯂꯝꯂꯒꯅꯤ ꯑꯗꯨꯕꯨ ꯊꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯑꯕ ꯅꯠꯇ꯭ꯔꯥ ꯏꯕꯥꯅꯤꯒꯤ ꯔꯨꯝ ꯅꯝꯕꯔ 13ꯗ ꯆꯪꯂꯛꯄꯗ ꯅꯪ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯨ ꯑꯩꯒꯤꯗꯃꯛ ꯅꯪ ꯀꯞꯀꯅꯨ ꯑꯩꯒꯤꯗꯃꯛ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯏꯇꯥ ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯅꯣꯠ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯍꯧꯅ ꯂꯥꯎꯅ ꯀꯞꯊꯣꯛꯈꯤ ꯑꯦꯅꯤꯒꯤ ꯃꯈꯣꯡꯗꯁꯨ ꯀꯣꯜꯂꯤ ꯄꯤꯁꯨ ꯈꯥꯝꯕ ꯉꯝꯈꯤꯗꯦ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯩ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯖꯈꯤꯗꯦ ꯈꯨꯗ ꯀꯨꯜꯂꯒ ꯐꯝꯂꯒ ꯑꯩ ꯃꯪꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ ꯑꯩ ꯋꯥꯈꯜ ꯃꯥꯡꯉꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯑꯉꯥꯎꯕꯤꯒꯤ ꯄꯥꯡꯈꯛ ꯑꯣꯏꯈꯤ ꯑꯩ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯥꯡꯂꯨꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ ꯍꯣꯁꯇꯦꯂꯔ ꯈꯔꯁꯨ ꯑꯩꯕꯨ ꯁꯪꯂꯤ ꯃꯥꯜꯂꯦ ꯃꯈꯣꯏꯁꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯁꯨ ꯂꯦꯞꯂꯒ ꯂꯩꯕ ꯎꯔꯝꯃꯤ ꯑꯩꯅ ꯇꯞꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯑꯩꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯋꯥꯔꯗꯦꯟꯗꯨꯅ ꯑꯩꯒꯤ ꯏꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯩꯅ ꯑꯦꯅꯤꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯈꯥꯝꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯊꯣꯛꯈꯤ ꯑꯦꯅꯤꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯑꯍꯤꯡ ꯑꯃꯗꯤ ꯀꯥ ꯑꯗꯨꯗ ꯑꯩ ꯂꯦꯛꯄ ꯇꯥꯈꯤꯔꯝꯃꯤ ꯋꯥꯔꯗꯦꯟꯗꯨꯅ ꯂꯥꯁ ꯏꯌꯔꯒꯤ ꯁꯥꯇ꯭ꯔꯤ ꯑꯅꯤꯗ ꯑꯩꯕꯨ ꯁꯛꯅꯕ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯍꯤꯡꯗꯨꯗ ꯑꯩꯒꯤ ꯈꯣꯡꯗꯣ ꯏꯪ ꯂꯥꯎꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯈꯨꯌꯥꯔꯣꯝꯗ ꯃꯈꯥꯗ ꯇꯨꯜ ꯑꯃ ꯊꯥꯔꯒ ꯑꯩꯒꯤ ꯈꯣꯡ ꯃꯄꯥꯗ ꯉꯥꯊꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯂꯒ ꯂꯩꯕ ꯎꯔꯝꯃꯤ ꯐ꯭ꯔꯣꯛ ꯑꯉꯧꯕ ꯑꯃꯁꯨ ꯁꯦꯠꯂꯤ ꯌꯦꯡꯕꯗ ꯑꯦꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯜꯂꯤ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅꯦ ꯑꯦꯅꯤꯅꯦ ꯃꯥꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯇꯨꯃꯛꯅꯤ ꯃꯍꯥꯛꯅ ꯁꯦꯠꯂꯝꯂꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯦꯅꯤꯁꯤꯗꯤ ꯍꯥꯟꯅ ꯎꯈꯤꯕꯗꯒꯤ ꯈꯔ ꯈꯦꯠꯅꯩ ꯑꯩꯒꯤ ꯈꯣꯡꯗ ꯉꯁꯥꯏ ꯃꯈꯩ ꯀꯣꯜꯂꯒ ꯀꯞꯂꯨꯔꯤ ꯃꯥꯜꯂꯦ ꯃꯥꯒꯤ ꯄꯤ ꯇꯥꯁꯤꯟꯕꯒꯤ ꯈꯔ ꯁꯣꯠꯄ ꯐꯥꯎꯔꯝꯃꯤ ꯑꯩꯁꯨ ꯃꯥ ꯎꯕꯗ ꯁꯠ ꯂꯥꯎꯅ ꯑꯦꯅꯤ ꯍꯥꯏꯅ ꯀꯧꯊꯣꯛꯈꯤ ꯅꯪ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯊꯣꯏ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯦꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯦꯟꯊꯣꯏ ꯑꯩꯅ ꯅꯍꯥꯛꯄꯨ ꯉꯥꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯧꯕ ꯉꯝꯂꯝꯈꯤꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯜꯂꯛꯈꯨꯑꯣ ꯑꯦꯅꯤ ꯅꯪ ꯍꯜꯂꯛꯈꯨꯑꯣ ꯑꯩꯒꯤ ꯕꯥꯔꯊꯗꯦꯒꯤ ꯁꯔꯄ꯭ꯔꯥꯏꯖꯇꯤ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯐꯅꯦꯛ ꯂꯩꯔꯛꯄꯅꯦ ꯑꯁꯦꯡꯕ
ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯕ ꯔꯦꯗ ꯀꯂꯔꯒꯤ ꯐꯅꯦꯛꯇꯣ ꯌꯦꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯕꯨ ꯁꯪꯂꯝꯕ ꯁꯦꯅꯤꯌꯔ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯅꯪ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯑꯩ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯈꯨꯝꯗꯕ ꯃꯈꯩ ꯑꯩꯒꯤ ꯈꯨꯌꯥꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯑꯦꯅꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯌꯦꯡꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯡꯈꯤ ꯑꯍꯤꯡꯗꯣ ꯑꯩ ꯇꯨꯝꯕ ꯉꯝꯈꯤꯗꯦ ꯑꯩꯕꯨ ꯁꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯑꯩ ꯑꯦꯅꯤ ꯏꯕꯥꯅꯤ ꯂꯣꯏꯅꯔꯛꯈꯤꯕꯒꯤ ꯑꯗꯨꯉꯩꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ ꯑꯦꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯋꯥꯈꯜꯅꯁꯨ ꯈꯜꯂꯤ ꯀꯞꯁꯨ ꯀꯞꯂꯤ ꯏꯁꯥꯗ ꯂꯥꯡꯇꯛꯅꯕ ꯆꯔꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯩ ꯅꯪꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯅꯪꯅꯕꯗꯤ ꯂꯥꯛꯈꯤꯕꯅꯤꯀꯣ ꯑꯦꯅꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯑꯩꯅ ꯌꯦꯡꯊꯔꯨꯕꯗ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯂꯩꯕ ꯎꯔꯝꯃꯤ ꯑꯃꯅ ꯂꯩꯕꯥꯛ ꯈꯔ ꯇꯧꯈꯥꯏꯔꯝꯃꯤ ꯑꯇꯩꯗꯨꯅ ꯋꯥ ꯉꯥꯡꯂꯤ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯈꯪꯗꯦ ꯅꯥꯀꯟꯗ ꯀꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ ꯎꯏ ꯑꯩ ꯆꯤꯡꯅꯕꯗꯒꯤ ꯃꯈꯥꯗ ꯄꯔꯞ ꯀꯨꯝꯊꯔꯛꯏ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯎꯔꯝꯃꯤ ꯃꯣꯡꯐꯝ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯑꯪꯀꯜ ꯑꯗꯨꯗ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯦꯅꯤꯒꯤ ꯗꯦꯗ ꯕꯣꯗꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯑꯗꯨꯗ ꯐꯨꯝꯗꯣꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯗꯣꯛꯂꯨꯔꯦ ꯑꯩ ꯎꯕꯗ ꯃꯈꯣꯏꯗꯣ ꯄꯨꯡꯉꯛ ꯉꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯣ ꯍꯪꯉꯤꯗꯣ ꯆꯪꯉꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯄꯒꯤꯅꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯅꯥꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯏꯕ ꯅꯪꯅ ꯈꯪꯉꯣꯏ ꯆꯪꯉꯣ ꯆꯠꯂꯣ ꯚꯨꯠ ꯇꯝꯅꯖꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯠꯇ ꯑꯣꯏꯖꯔꯝꯃꯣꯏ ꯀꯤꯗ ꯇꯧꯖꯅꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯔꯦꯝꯅꯔꯛꯄꯗꯨꯗ ꯑꯩ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯀꯅꯥꯕꯨꯁꯨ ꯀꯤꯔꯛꯂꯝꯗꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯇꯁꯦꯡꯅ ꯂꯥꯜꯂꯤ ꯈꯪꯕꯒꯤ ꯑꯩꯕꯨꯁꯨ ꯇꯥꯟꯁꯤꯜꯂꯛꯏ ꯀꯥꯗ ꯆꯪꯈ꯭ꯔꯣꯅ ꯑꯩ ꯆꯪꯕ ꯉꯝꯂꯝꯗꯦ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯑꯦꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯐꯨꯝꯖꯤꯟꯕꯤꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯃꯦꯝꯗ ꯍꯥꯏꯐꯦꯠ ꯇꯝꯕꯟꯅꯔ ꯈꯪꯗꯦ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯋꯥꯔꯗꯦꯟꯅ ꯃꯥꯒꯤ ꯀꯥꯗ ꯀꯧꯔꯝꯃꯤ ꯑꯩꯁꯨ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯅ ꯀꯔꯤꯁꯨ ꯍꯪꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯦꯅꯤꯕꯨ ꯖꯥꯝ ꯃꯈꯣꯡꯗ ꯐꯨꯝꯂꯤꯕꯒꯤ ꯃꯔꯝꯗꯣ ꯍꯪꯂꯝꯃꯤ ꯃꯦꯝꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯈꯤ ꯑꯩꯁꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯑꯦꯅꯤꯒꯤ ꯐꯦꯃꯤꯂꯤꯔꯣꯝꯗ ꯑꯦꯅꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯝꯕꯒꯤ ꯐꯣꯟ ꯇꯧꯕꯗ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯨꯝꯕꯤꯌꯨ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯗꯨꯅ ꯔꯦꯁꯄꯦꯛ ꯎꯠꯄꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩ ꯏꯊꯟꯇ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯅꯣꯏꯅ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯅꯝꯃꯤꯅꯝꯕ ꯑꯩ ꯑꯦꯅꯤꯒꯤ ꯆꯍꯤ 2 ꯃꯈꯥꯏꯃꯨꯛ ꯍꯣꯁꯇꯦꯜꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯦꯅꯤꯒꯤ ꯐꯦꯃꯤꯂꯤꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯩ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯑꯩ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯈꯤ ꯆꯠꯅꯕꯤ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯐꯨꯝꯂꯤꯕꯅꯣ ꯔꯤꯆꯨꯋꯦꯜ ꯁꯦꯔꯦꯃꯅꯤ ꯑꯃ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯌꯥꯝꯃꯥꯡꯗ ꯐꯨꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯁꯨ ꯃꯥꯅ ꯊꯣꯛꯑꯕ ꯑꯃ ꯂꯩꯔꯒ ꯈꯨꯝꯂꯛꯈꯤ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯉꯥꯡꯂꯛꯈꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯃꯔꯩ ꯌꯦꯠꯂꯝꯗ꯭ꯔꯦ ꯃꯥꯅ ꯑꯗꯨꯝ ꯉꯝꯍꯟꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯔꯦꯁꯄꯦꯛ ꯎꯠꯐꯝ ꯊꯣꯛꯄ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯑꯦꯅꯤ ꯂꯩꯈꯤꯗꯕꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯩꯒꯤ ꯀꯥ ꯑꯦꯅꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯝꯈꯤꯕ ꯀꯥ ꯔꯨꯝ ꯅꯝꯕꯔ 13 ꯗꯨꯗ ꯆꯪꯂꯛꯈꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯏꯍꯤꯡꯅ ꯎꯏ ꯃꯣꯝꯄꯥꯛꯇꯨꯃꯗꯤ ꯍꯧꯒꯠꯈ꯭ꯔꯦ ꯐꯤꯔꯣꯜꯁꯤꯡꯁꯨ ꯊꯝꯃꯝꯗ꯭ꯔꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤꯕꯗꯣ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯆꯪꯂꯛꯄꯅꯤ ꯀꯥ ꯑꯗꯣ ꯂꯣꯛ ꯇꯧꯔꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯔꯨꯝ ꯑꯃꯗ ꯁꯤꯐ ꯇꯧꯍꯜꯂꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯍꯨꯒꯠꯇꯨꯅ ꯂꯩꯔꯤꯕ ꯕꯦꯗ ꯑꯗꯨꯕꯨ ꯎꯔꯒ ꯑꯩ ꯀꯞꯂꯝꯃꯤ ꯂꯣꯏꯅꯃꯛ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯐꯥꯎꯔꯝꯃꯤ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯨꯕꯗ ꯗꯥꯏꯔꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯁꯤꯗꯤ ꯑꯦꯅꯤꯒꯤ ꯗꯥꯏꯔꯤꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯗꯥꯏꯔꯤꯗꯣ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯍꯥꯡꯂꯨꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯏꯔꯝꯕ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯐꯦꯠ ꯌꯥꯎꯕ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯄꯥꯔꯝꯃꯤ ꯗꯥꯏꯔꯤ ꯑꯁꯤꯒꯤ ꯆꯦꯅꯥ ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯆꯥꯅꯊꯣꯏꯔꯕꯤ ꯏꯇꯥ ꯍꯦꯟꯊꯣꯏꯒꯤꯗꯃꯛ ꯑꯣꯏꯔꯁꯅꯨ ꯃꯥꯅ ꯁꯣꯏꯗꯅꯁꯨ ꯄꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ
ꯃꯥꯒꯤꯗꯃꯛꯇ ꯏꯔꯝꯂꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯒꯤ ꯆꯍꯤ 12 ꯁꯨꯕ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯑꯩꯅ ꯏꯊꯟꯇ ꯇꯠꯇꯅ ꯍꯪꯖꯩ, ꯑꯩꯅ ꯆꯍꯤ ꯈꯔ ꯍꯤꯡꯂꯤꯉꯩꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯑꯐꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ꯫ ꯑꯩꯒꯤ ꯀꯣꯟꯁꯥꯏꯟꯁꯅ ꯑꯐꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ꯫ ꯉꯁꯤ ꯅꯪꯁꯨ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯅꯤꯡꯂꯝꯒꯅꯤ꯫ ꯑꯩꯅꯁꯨ ꯄꯤꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯏꯆꯦꯜꯁꯤꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯦꯕꯥꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯂꯤꯔꯝꯂꯒꯦ, ꯅꯪꯒꯤ ꯆꯤꯡꯅꯕ ꯀꯣꯛꯍꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯋꯥꯁꯛꯎ꯫ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯂꯃꯟ ꯈꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯅ꯫ ꯅꯨꯃꯤꯠꯇꯨ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯥꯛꯁꯤꯒ ꯃꯥꯔꯀꯦꯠꯇ ꯆꯠꯀꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯗꯨꯒꯤ ꯅꯝꯊꯥꯛꯇꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯣꯏꯔꯤ꯫ ꯑꯩꯉꯣꯟꯗ ꯔꯥꯖꯤꯞꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯣꯛꯅꯕ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯑꯩ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯛꯈꯤ꯫ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯔꯥꯖꯤꯞꯀ ꯎꯅꯕ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯗ ꯎꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯒꯤ ꯀꯥꯗ ꯎꯅꯁꯟꯕꯗꯣ ꯄꯥꯝꯗꯕꯗꯒꯤ ꯃꯤꯅꯥꯛꯁꯤꯒ ꯂꯥꯛꯃꯤꯟꯅꯧ ꯃꯥ ꯍꯥꯏꯅꯒꯦ ꯍꯥꯏꯕꯗꯒꯤ ꯃꯤꯅꯥꯛꯁꯤꯒ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯥ ꯌꯥꯎꯕꯒꯤ ꯑꯩꯁꯨ ꯈꯔꯗꯤ ꯁꯥꯐꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯤꯞꯅ ꯀꯣꯐꯤ ꯑꯃ ꯄꯨꯊꯣꯔꯛꯄꯗꯨ ꯊꯛꯂꯨꯕꯗꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩ ꯐꯃꯨꯡ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯋꯥꯈꯜ ꯇꯥꯖꯗꯦ꯫ ꯃꯤꯅꯥꯛꯁꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯆꯣꯛꯊꯕ ꯐꯥꯎꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯔꯥꯖꯤꯞꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯋꯥꯁꯛꯂꯝꯈꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯈꯤꯗꯕꯗꯒꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯅꯪꯉꯣꯟꯗ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯕꯁꯨ ꯐꯪꯈꯤꯗꯦ꯫ ꯃꯥꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤ꯫ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯆꯤꯡꯅꯗꯨꯅ ꯅꯣꯡꯃ ꯗꯣꯛꯇꯔ ꯌꯦꯡꯂꯨꯕꯗ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯑꯩ ꯔꯥꯖꯤꯞꯇ ꯐꯣꯟ ꯇꯧꯏ꯫ ꯃꯥ ꯀꯌꯥ ꯊꯣꯏꯅ ꯇꯥꯁꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯄꯥꯏꯔꯛꯑꯝꯃꯒ ꯃꯊꯪ ꯇꯧꯕꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯤꯅꯥꯛꯁꯤꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯥꯎꯊꯣꯛꯄꯤꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯈꯤ꯫ ꯑꯩꯕꯨ ꯀꯔꯦꯝꯅꯕꯤꯈꯤ, ꯆꯩꯕꯤꯈꯤ꯫ ꯃꯥ ꯄꯨꯡꯍꯣꯡ ꯍꯣꯡꯈꯤ꯫ ꯃꯕꯨꯡꯕꯨ ꯀꯟꯈꯠꯂꯒ ꯊꯝꯈꯤ꯫ ꯑꯩꯕꯨ ꯄ꯭रिꯌꯥꯡꯀꯥ ꯃꯦꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯋꯥꯔꯅꯤꯡꯁꯨ ꯄꯤꯔꯛꯈꯤ꯫ ꯅꯪꯅ ꯃꯅꯤꯄꯨꯔ ꯆꯠꯈ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯊꯤ ꯁꯥꯟꯅꯐꯝ ꯑꯩ ꯑꯣꯏꯈꯤ꯫ ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ, ꯇꯧ ꯉꯝꯕꯤꯅꯤ, ꯅꯨꯄꯥ ꯐꯕ ꯉꯝꯕꯤꯅꯤ ꯍꯥꯏꯅ ꯀꯔꯦꯝꯅꯈꯤ, ꯇꯤꯟꯁꯤꯟꯅꯈꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯇꯝꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯂꯒ ꯂꯥꯛꯈꯤ꯫ ꯍꯦ, ꯅꯪ ꯀꯞꯄꯤꯔꯣ? ꯀꯞꯀꯅꯣ꯫ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯅꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯁꯤꯟꯊꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯄꯥꯞ ꯆꯦꯜꯂꯕꯅꯦ꯫ ꯅꯪꯉꯣꯟꯗ ꯋꯥ ꯂꯣꯠꯂꯨꯕꯒꯤ ꯄꯥꯞꯅꯦ꯫ ꯑꯗꯨꯁꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯊꯣꯏꯔꯕꯤ ꯅꯪꯉꯣꯟꯗ꯫ ꯑꯗꯣ ꯐꯔꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯨꯔꯛꯄ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤꯕꯅꯤ꯫ ꯕꯔꯊꯗꯦꯁꯨ ꯅꯪꯒ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯅꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯣꯏꯍꯟꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯈꯝꯃꯛꯀꯅꯤ ꯈꯟꯕꯒꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯥꯎꯅꯨꯀꯣ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯗꯨꯒ ꯏꯇꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯃꯄꯣꯛꯇꯨꯗꯗꯤ ꯑꯩ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯅꯠꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯂꯚ ꯌꯨ ꯐꯣꯔꯑꯦꯚꯔ꯫ I will miss you dear. ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯇꯥ ꯑꯦꯅꯤ꯫ ꯃꯗꯨ ꯍꯦꯛ ꯄꯥꯕꯒ
ꯑꯩ ꯍꯧꯅ ꯂꯥꯎꯅ ꯑꯦꯅꯤꯕꯨ ꯀꯧꯔꯒ ꯀꯞꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯦꯟꯊꯣꯏ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯀꯞꯄꯗꯒꯤ ꯃꯍꯥꯛ ꯋꯥꯔꯤ ꯂꯤꯕ ꯉꯝꯗꯕ ꯃꯇꯥꯡ ꯌꯥꯎꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯂꯤꯟꯊꯣꯏꯅ ꯆꯦ ꯃꯈꯥꯗꯤ? ꯃꯈꯥ ꯍꯥꯏꯕꯕꯨ ꯑꯩ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯂꯩꯔꯦ, ꯀꯥ ꯑꯗꯨꯁꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯑꯗꯣ ꯆꯦ, ꯑꯦꯅꯤꯒꯤ ꯐꯦꯃꯤꯂꯤꯅ ꯎ ꯃꯈꯣꯡꯗ ꯐꯨꯝꯃꯨ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯖꯠꯂꯥ? ꯅꯠꯇꯦ, ꯃꯦꯝꯅ ꯑꯦꯅꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏ ꯍꯥꯏꯕꯁꯦ ꯈꯪꯂꯝꯂꯦ꯫ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯒ ꯅꯨꯄꯤꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯋꯥꯔꯤꯁꯦ ꯂꯣꯠꯅꯕ ꯁꯤꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯃꯥꯡꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯅꯕ ꯄꯨꯈꯤ ꯍꯥꯏꯖꯤꯟꯈꯤ꯫ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯒ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯍꯦꯛꯇ ꯑꯣꯏꯈꯤ꯫ ꯑꯩꯈꯣꯏꯁꯦ ꯁꯛꯆꯨ ꯈꯦꯠꯅꯩ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯅꯤꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕꯒꯤꯁꯨꯅꯤ꯫ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯍꯟꯒꯅꯤ꯫ ꯑꯥꯏꯟ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤꯗꯅ, ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯪꯕ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯑꯦꯅꯤꯒꯤ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ? ꯃꯥꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ? ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯁꯤꯔꯒ ꯑꯦꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯇꯥꯔꯒꯗꯤ ꯃꯥꯗꯤ ꯂꯣꯏꯔꯝꯃꯅꯤꯕꯣ꯫ ꯃꯃꯥꯗꯨꯃꯗꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯆꯣꯏꯔꯕꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝꯗ ꯂꯩ ꯍꯥꯏ꯫ ꯋꯥꯔꯤꯁꯦ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯆꯤꯊꯤ ꯑꯣꯏꯅ ꯊꯥꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏ ꯀꯔꯤꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯀꯌꯥꯃꯨꯛ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯦꯅꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯃꯥꯅ ꯑꯌꯥꯝꯕ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯣꯁꯦ? ꯃꯥꯅ ꯑꯦꯅꯤꯕꯨ ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯃꯥꯅ ꯑꯦꯅꯤꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯈꯤꯗꯦ꯫ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯆꯪꯕ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯊꯥꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯥꯅ ꯂꯣꯏꯅꯃꯛ ꯋꯥꯠꯇꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯁꯦ, ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ꯫ ꯑꯩꯁꯨ ꯋꯥꯠꯂꯦ꯫ ꯀꯩꯅꯣꯝꯃꯗꯤ ꯂꯩꯅꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ? ꯄꯨꯝꯅꯃꯛ ꯄ꯭रिꯌꯥꯡꯀꯥ ꯃꯦꯝꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯣꯏꯅꯃꯛ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯥꯁꯤꯡꯗꯨꯁꯨ ꯐꯣꯔꯦꯟꯗ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯦ, ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯂꯒ ꯊꯝꯕ ꯉꯝꯒꯗꯒꯦ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯌꯥꯝꯅ ꯑꯁꯦꯡꯕꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯖꯥꯠꯂꯥ? ꯍꯣꯁꯇꯦꯜꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯃꯆꯤꯟ ꯂꯣꯏꯅꯃꯛ ꯃꯦꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯊꯋꯥꯏꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯃꯥꯅ ꯃꯊꯃꯣꯏ ꯄꯦꯟꯖꯗꯅ ꯁꯤꯈꯤꯕꯗꯣ ꯃꯗꯨꯅꯅꯤ꯫ ꯃꯈꯣꯏꯅ ꯐꯖꯅ ꯄꯣꯠꯂꯣꯏꯕꯤꯔꯝꯂꯕꯗꯤ ꯊꯋꯥꯏꯗꯣ ꯂꯥꯟꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯁꯦ, ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯥꯒꯤ ꯌꯨꯝꯂꯣꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯈꯪꯉꯝꯒꯗ꯭ꯔꯥ? ꯀꯩꯁꯨꯝꯇ ꯍꯥꯏꯅꯈꯤꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝ? ꯃꯥꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯑꯗꯨꯅ ꯄꯥꯎ ꯇꯥꯔꯝꯃꯗ꯭ꯔꯥ? ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯪꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯩꯁꯨ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ꯫ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯍꯣꯁꯇꯦꯜꯗꯨꯗꯒꯤ ꯊꯥꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩ ꯆꯠꯈꯤꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ꯫ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯋꯥꯔꯤꯁꯤꯡꯁꯦ ꯁꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗ ꯐꯔꯦ꯫ ꯑꯗꯨꯗꯤ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯐꯠꯇꯕ ꯑꯃ ꯍꯦꯛꯇ ꯁꯟꯗꯣꯔꯛꯄ ꯌꯥꯔꯣꯏ꯫ ꯍꯦꯛ ꯄꯥꯎ ꯑꯃ ꯍꯦꯛ ꯇꯥꯕꯗ ꯑꯩꯕꯨ ꯐꯦꯜ ꯑꯣꯏꯍꯜꯂꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯦ ꯏꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤ꯫ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝ ꯑꯣꯏꯕꯅ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯀꯔꯤꯅꯣꯃꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕꯗꯤ ꯐꯥꯎꯈꯤ꯫ ꯑꯦꯅꯤꯒꯤ ꯗꯥꯏꯔꯤꯗꯣ ꯐꯥꯛ ꯐꯥꯛꯂꯒ ꯀꯔꯤ ꯈꯪꯕ ꯌꯥꯕ ꯌꯥꯎꯔꯝꯃꯤ ꯍꯥꯏꯅ ꯑꯩ ꯊꯤꯈꯤ꯫ ꯗꯥꯏꯔꯤꯗꯣ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯑꯌꯥꯝꯕ ꯏꯕꯅ ꯑꯩ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ꯫ ꯀꯣꯟꯅ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯟꯅ ꯑꯩ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯍꯣꯁꯇꯦꯜꯗꯣ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕꯗ ꯍꯥꯞꯇꯤ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯆꯤꯊꯍꯧꯔꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯗꯥꯏꯔꯤꯗꯣ ꯐꯪꯉꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯅꯤꯀꯣ? ꯈꯪꯕꯁꯨ ꯌꯥꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯀꯣꯟꯅ ꯄꯥꯔꯒꯦ ꯈꯟꯗꯅ ꯀꯌꯥ ꯊꯣꯏꯅ ꯄꯥꯁꯤꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯤꯗꯣ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯦ꯫ ꯌꯦꯡꯉꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯌꯥꯝꯅ ꯐꯪꯍꯟꯅꯤꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯏꯊꯟꯇ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯉꯝꯂꯒꯅꯤ ꯈꯪꯉꯤ꯫ ꯅꯈꯣꯏꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯍꯣꯏꯁꯦ, ꯑꯗꯨꯁꯦ, ꯆꯦ ꯍꯣꯏꯅ ꯂꯩꯔꯛꯄ ꯕ꯭ꯂꯣꯛ ꯕꯤꯒꯤ ꯔꯨꯝ ꯅꯝꯕꯔ 13ꯗꯣ ꯀꯔꯝꯕ ꯐ꯭ꯂꯣꯔꯗ ꯑꯣꯏꯒꯦ? ꯍꯥꯏꯗꯤ ꯃꯊꯛꯇꯔꯣ ꯃꯈꯥꯗꯔꯥꯕ? ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯅ ꯔꯨꯝ ꯅꯝꯕꯔ 19ꯗ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯁꯦ, ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔꯗꯣ ꯑꯉꯥꯡꯕ ꯃꯆꯨꯅ ꯏꯈꯤꯕ꯭ꯔꯥ? ꯏꯈꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯁꯤꯜꯍꯩꯕꯤꯒ ꯂꯤꯟꯊꯣꯏꯒꯁꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯦ, ꯑꯗꯨꯒꯤ ꯀꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏꯗꯥꯏ?
ꯍꯧꯖꯤꯛꯇꯤ ꯍꯥꯡꯉꯤ ꯑꯞꯇꯨ ꯁꯤꯒꯤ ꯄꯨꯁꯄꯥ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤꯁꯦ ꯁꯤꯒ ꯑꯩꯒ ꯀꯥꯗꯨꯗ ꯂꯩꯌꯦ ꯑꯗꯨꯒ ꯁꯦ ꯍꯧꯖꯤꯛꯇꯤ ꯔꯨꯝ ꯅꯝꯕꯔꯁꯨ ꯂꯣꯏꯅꯃꯛ ꯍꯣꯡꯉꯤ ꯍꯥꯟꯅꯒꯤ ꯔꯨꯝ ꯅꯝꯕꯔ ꯊꯥꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯂꯣꯏꯅꯃꯛ ꯊꯦꯠꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯀꯥꯗ ꯔꯨꯝ ꯅꯝꯕꯔ 13 ꯊꯥꯔꯝꯕꯗꯨꯁꯨ ꯂꯤꯟꯊꯣꯏꯒ ꯑꯩꯒꯅ ꯆꯤꯡꯅꯕꯗꯒꯤ ꯌꯦꯡꯂꯨꯕꯗ ꯊꯦꯡꯅꯔꯛꯄꯅꯤ ꯍꯟꯗꯛꯇꯪ ꯍꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯣ ꯅꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯕꯦꯠꯁ ꯈꯔꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯍꯪꯂꯨꯕꯗ ꯃꯈꯣꯏꯅꯁꯨ ꯔꯨꯝꯗꯣ ꯂꯣꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯀꯔꯤꯒꯤꯅꯣꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄꯁꯨ ꯌꯥꯎꯏ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯂꯤꯈꯤꯗ꯭ꯔꯦ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯈꯛꯇꯪꯗ ꯋꯥꯔꯤꯁꯦ ꯇꯝꯃꯤ ꯅꯈꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯂꯩꯌꯨ ꯅꯈꯣꯏꯅ ꯌꯥꯝ ꯀꯤꯔꯒꯅ ꯃꯦꯝꯗ ꯀꯥ ꯍꯣꯡꯖꯒꯦ ꯍꯥꯏꯌꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯁꯇꯦꯜꯗ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯔꯒ ꯔꯨꯝ ꯆꯪꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯦꯝꯅ ꯅꯈꯣꯏ ꯑꯍꯨꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ ꯆꯤꯞ ꯋꯥꯔꯗꯦꯟꯒꯤ ꯔꯨꯝꯗ ꯃꯈꯣꯏ ꯆꯪꯂꯛꯂꯝꯃꯤ ꯆꯤꯞ ꯋꯥꯔꯗꯦꯟ ꯈꯔ ꯁꯥꯎꯔꯞꯅ ꯅꯈꯣꯏ ꯑꯍꯨꯝ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯥꯝ ꯂꯥꯎ ꯈꯣꯡꯗꯅ ꯂꯥꯡꯉꯤ ꯍꯥꯏꯁꯦ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯛꯑꯦ ꯄꯨꯁꯄꯥꯅ ꯃꯦꯝ ꯑꯁꯦꯡꯕꯩꯗꯤ ꯄꯨꯁꯄꯥꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯁꯤꯂꯩꯕꯤꯒ ꯂꯤꯟꯊꯣꯏꯒꯅꯁꯨ ꯀꯩꯁꯨ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯆꯤꯞ ꯋꯥꯔꯗꯦꯟꯅ ꯉꯥꯏꯈꯣꯅꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯨ ꯀꯔꯤ ꯍꯔꯥꯎꯔꯤꯒꯦ ꯍꯥꯏꯕ ꯍꯥ ꯃꯦꯂꯥ ꯇꯧꯔꯤꯕ꯭ꯔꯥꯕ ꯃꯤ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯅꯦ ꯃꯤꯉꯣꯟꯗ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯏ ꯍꯥꯏ ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯅꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯟꯗꯛꯀꯤꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯃꯁꯤꯗꯩ ꯍꯦꯜꯂꯛꯑꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯁꯤꯂꯩꯕꯤ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯈꯜꯂꯝꯕꯅꯤ ꯉꯝꯂꯛꯇꯕꯗꯒꯤ ꯃꯦꯝ ꯑꯩꯈꯣꯏꯗꯤ ꯂꯥꯎꯈꯣꯡ ꯇꯧꯖꯈꯤꯗꯦ ꯃꯤꯉꯣꯟꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯌꯥꯔꯦ ꯈꯪꯉꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤꯅꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯛꯏꯁꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯗꯤ ꯇꯨꯝꯒꯗꯕ ꯈꯪꯉꯦꯗꯅ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯃꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯍꯦꯛ ꯇꯥꯕꯒ ꯍꯣꯁꯇꯦꯜꯁꯦ ꯃꯩ ꯃꯨꯊꯠꯀꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯏꯅꯃꯛ ꯉꯟꯅ ꯇꯨꯝꯃꯦꯗꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯂꯣꯏꯁꯤꯟꯅꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯒꯗꯕ ꯈꯪꯉꯕ꯭ꯔꯥ ꯆꯪꯉꯨ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯀꯥꯗ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯈꯠꯂꯗꯅ ꯁꯤꯂꯩꯕꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯨꯁꯄꯥ ꯌꯥꯝ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯀꯥ ꯍꯥꯏꯕꯗꯤ ꯔꯨꯝ ꯅꯝꯕꯔ 13ꯗ ꯆꯪꯂꯛꯄꯗ ꯄꯨꯁꯄꯥꯅ ꯑꯩꯗꯤ ꯏ ꯌꯥꯝ ꯀꯥꯗꯧꯔꯤꯗ ꯄꯨꯁꯄꯥ ꯂꯤꯟꯊꯣꯏ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯨꯕꯗꯒꯤ ꯑꯦꯅꯤꯒꯤ ꯃꯔꯤ ꯃꯇꯥ ꯊꯤꯒꯠꯅꯤꯡꯉꯦ ꯑꯩꯗꯤ ꯂꯗꯥꯛꯇꯕꯨ ꯆꯠꯅꯤꯡꯉꯛꯑꯦ ꯑꯦ ꯀꯃꯥꯏ ꯆꯠꯇꯣꯏꯕ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯊꯤꯕꯗꯤ ꯍꯦꯛꯇ ꯉꯝꯃꯣꯏꯗ ꯂꯨꯅꯤ ꯍꯥꯏꯒꯨꯝꯗꯅ ꯑꯩꯁꯨ ꯑꯦꯅꯤꯒꯤ ꯔꯤꯂꯦꯇꯤꯚꯁ ꯑꯃ ꯍꯦꯛꯇ ꯊꯤꯅꯤꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯇꯝꯅꯤꯡꯉꯤ ꯑꯗꯣ ꯄꯨꯁꯄꯥ ꯁꯤꯂꯩꯕꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯂꯦꯇꯔ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯕ ꯋꯥꯠꯂꯤ ꯄꯥꯎ ꯐꯥꯎꯅꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯑꯗꯣ ꯂꯗꯥꯛꯇ ꯆꯠꯂꯒ ꯑꯣꯖꯥꯗꯨ ꯊꯤꯔꯨꯁꯤꯔꯥ ꯑꯁ ꯃꯗꯣ ꯌꯥꯝꯅ ꯂꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯌꯦ ꯑꯣꯖꯥꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯐꯖꯅ ꯈꯪꯕ ꯆꯪꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯁꯦꯟꯊꯣꯏꯗꯁꯨ ꯍꯪꯉꯁꯦ ꯆꯠꯂꯒꯗꯤ ꯃꯥꯁꯨ ꯌꯥꯎꯅ ꯆꯠꯅꯕ ꯍꯥꯏꯁꯦ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯤꯂꯩꯕꯤ ꯃꯍꯥꯛꯀꯤ ꯀꯥ ꯍꯥꯏꯕꯗꯤ ꯁꯤꯝꯔꯟꯒ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝꯒꯤ ꯔꯦꯛꯇꯨꯗ ꯃꯥꯅ ꯑꯃ ꯊꯤꯔꯤꯉꯩꯗ ꯔꯦꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯍꯥꯟ ꯃꯈꯩ ꯎꯔꯨꯗꯕ ꯐꯛꯂꯥꯡꯒ ꯅꯞꯁꯤꯟꯅꯕ ꯂꯣꯀꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯍꯥन मखैदी रेक्तुना खुमजिल्लगा लेबगी उरमदे मदु उबदा महक हाइफेट ngaklammi करी करी यावगे हाइनसु महक खंगनिंगबा फौरमि अदुबु लोकर दु लोकति तौरगा थमलम्मि सो दुदी करमना हांगनी हाइना खल्ले ngahak lerगा मंगोंद वखल अमा लामि मागिसु सो खर खुमजिन जरगा लेजे उपुगी लगेजकी कागी हाना सिजनखिबगिसु मखल मखल खरदी लई मागिसु मदु सिंदु अममम सुम चानब्रा हाइदुना येंगलमि ममै थंगदा हाइफेट चानबा अमा फंगबदगी हांगबा यारमि येंगलुबदा इहांग हांगी लोकर मनुंगदु मिरांग सुकाय यामनसु मोटले कुइना हांगलुद्रबा माली सिलेबिना अमुक करी करी लेगे हाइना पाक्थरगा येंगलमि अदुबु आ कासिन मनुंगदा पोलिथिन अमना करिगुंबा अमा योमलगा थंबा उरमि पोलिथिन दुसु कुइरबा माली उफुन्ना योमलमि अदुबु करिगुंबा अमदि यावरे हाइबसे खंगबदगी सिमरन चु लेतबा तंचा ओइबना मसादु लांगतकनबा फौरकपदगी सिलेबी पोलिथिन अदुबु तपना लौथोकलबा मतुंगदा कंथोकलगा मनुंगदा करी यावबगी हाइना येंगबदा खर लीरबा डायरी अमगा सिथि यावबा इनवेलप खरगा थिंगनरमि डायरी दुगी अहानबा लमाइदा हांगलुबदा हैंड राइटिंग खुइ यामना नाना एनी डोलमास डायरी हाइना इरंबा थिंगनबदा सिलेबी पुंगक ngaki
ꯗꯥꯏꯔꯤꯗꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯤ ꯌꯦꯡꯕꯗ ꯐꯣꯇꯣ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ ꯁꯤꯜꯍꯩꯕꯤ ꯐꯣꯇꯣꯁꯤꯡꯗꯨ ꯑꯃꯃꯝ ꯌꯦꯡꯂꯨꯕꯗ ꯁꯤꯡꯒꯜ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯗꯨ ꯎꯔꯨꯕꯗ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯁꯤꯜꯍꯩꯕꯤꯅ ꯅꯣꯡꯃ ꯖꯥ ꯃꯈꯣꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯃꯥꯅꯦ ꯃꯁꯤ ꯑꯦꯅꯤꯒꯤ ꯗꯥꯏꯔꯤꯅꯤ ꯆꯦ ꯍꯦꯟꯊꯣꯏꯅ ꯃꯥꯡꯈꯤ ꯍꯥꯏꯕꯗꯨ ꯁꯤ ꯑꯣꯏꯖꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯃꯥꯏ ꯈꯔ ꯍꯥꯡꯂꯨꯕꯗ ꯑꯦꯅꯤꯅ ꯑꯔꯣꯏꯕꯗ ꯏꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯦꯟꯊꯣꯏꯅ ꯍꯥꯏꯈꯤꯕ ꯃꯔꯣꯜꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯑꯦꯅꯤꯒꯤ ꯗꯥꯏꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯃꯊꯟꯇ ꯑꯃꯨꯛ ꯈꯜꯂꯤ ꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯧꯗꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯍꯦꯟꯊꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯅꯤ ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯅ ꯔꯨꯝ ꯅꯝꯕꯔ 19ꯗ ꯂꯩꯔꯛꯄꯅꯤ ꯍꯥꯏꯈꯤꯕꯗꯨ ꯁꯤꯂꯩꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯔꯨꯝ ꯅꯝꯕꯔ ꯊꯦꯠꯄꯒꯤ ꯅꯦꯝ ꯄ꯭ꯂꯦꯠꯇꯨ ꯍꯥꯏꯒꯠꯂꯨꯕꯗ ꯔꯨꯝ ꯅꯝꯕꯔ 19 ꯍꯥꯏꯅ ꯃꯌꯦꯛ ꯏꯀꯣꯛ ꯀꯣꯛꯇꯨꯅ ꯊꯥꯕ ꯎꯔꯝꯃꯤ ꯁꯤꯂꯩꯕꯤꯅ ꯃꯤꯅꯥꯛꯁꯤ ꯁꯤꯜꯍꯩꯕꯤ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯏꯟꯚꯦꯂꯞꯇ ꯌꯥꯎꯔꯤꯕ ꯆꯤꯊꯤꯁꯤꯡꯗꯨ ꯑꯃꯨꯛ ꯍꯥꯡꯂꯝꯃꯤ ꯁꯤꯜꯍꯩꯕꯤ ꯄꯥꯕ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯃꯔꯣꯜꯗꯣ ꯑꯇꯣꯞꯄ ꯑꯣꯏꯕꯅ ꯗꯥꯏꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯁꯤꯝꯔꯟꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯗꯥꯏꯔꯤꯗꯨ ꯈꯨꯝꯖꯤꯜꯂꯒ ꯃꯣꯟ ꯃꯈꯥꯗ ꯂꯣꯠꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯡꯂꯨꯕ ꯂꯣꯀꯔꯗꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯌꯥꯔꯝꯗꯦ ꯉꯥꯏꯍꯥꯛ ꯄꯥꯈꯠꯅ ꯂꯣꯟꯗꯕꯤꯗ ꯃꯍꯥꯛꯀꯤ ꯔꯦꯛꯇꯨꯅ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯈꯨꯝꯖꯤꯟꯈꯤ ꯁꯤꯝꯔꯟꯁꯨ ꯆꯪꯂꯛꯄꯗ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯝꯕꯗꯨꯗ ꯁꯤꯝꯔꯟꯁꯨ ꯆꯤꯡꯅꯕꯗꯒꯤ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯔꯤꯝ ꯇꯧꯗꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯊꯤꯔꯝꯕ ꯐꯪꯗ꯭ꯔꯦ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯇꯨꯝꯃꯗꯣꯏꯔꯣ ꯁꯤꯝꯔꯟ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯔ ꯆꯤꯡꯅꯕꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯍꯣꯡꯗꯣꯔꯛꯄꯗꯨꯗ ꯁꯤꯝꯔꯟ ꯅꯪ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯖꯥ ꯑꯃꯨꯛ ꯇꯧꯗꯣꯏꯔꯣ ꯉꯥꯏꯈꯣꯅꯦ ꯀꯩꯗꯧꯕꯒꯤꯅꯣꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯤꯕꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯅꯪ ꯇꯨꯝꯃꯨ ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦꯀꯣ ꯑꯩ ꯇꯟꯁꯤꯜꯂꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯐꯥꯎꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯑꯣꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯦꯝꯗ ꯍꯥꯏꯗꯣꯛꯀꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯦꯝꯅ ꯇꯧ ꯍꯥꯏꯕꯒꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯥꯏ ꯐꯠꯇꯕ ꯊꯋꯥꯏ ꯐꯠꯇꯕꯗꯒꯤ ꯀꯟꯅꯕ ꯍꯥ ꯂꯥꯏ ꯐꯠꯇꯕ ꯊꯋꯥꯏ ꯐꯠꯇꯕ ꯃꯦꯝꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯏꯕ ꯍꯣꯏ ꯌꯥꯔꯦ ꯌꯥꯝ ꯂꯥꯡꯉꯥꯅꯨ ꯇꯨꯝꯃꯨ ꯑꯩ ꯍꯧꯔꯗꯕꯅꯤ ꯁꯤꯂꯩꯕꯤ ꯍꯤꯞꯊꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯝꯊꯕꯗꯤ ꯉꯝꯂꯝꯗꯦ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯝꯃꯤ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨꯁꯨ ꯄꯥꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃꯇꯪ ꯁꯤꯝꯔꯟꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯗꯨ ꯐꯖꯅ ꯌꯦꯡꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯪꯂꯝꯗꯦ ꯍꯦꯛꯇ ꯇꯨꯝꯊꯈꯤ ꯁꯤꯂꯩꯕꯤꯗꯨ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯩꯁꯨ ꯊꯥꯜꯂꯛꯇꯕꯗꯒꯤ ꯄꯨꯛꯃꯝ ꯃꯝꯃꯝꯃꯤ ꯂꯤꯟꯊꯣꯏ ꯐꯃꯨꯡꯗꯒꯤ ꯄꯨꯁꯄꯥꯎ ꯇꯨꯝꯃꯕꯣ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯑꯧ ꯇꯥꯏꯌꯦ ꯀꯗꯥꯏꯗ ꯑꯣꯏꯖꯥꯠꯅꯣ ꯌꯦꯡꯉꯨꯁꯤꯔꯥ ꯀꯤꯖꯗ꯭ꯔꯣ ꯌꯥꯔꯦ ꯀꯔꯤꯝ ꯇꯥꯔꯔꯣꯏꯁꯦ ꯇꯨꯝꯃꯁꯦ ꯀꯤꯔꯟꯗ ꯐꯣꯟ ꯇꯧꯁꯤꯔꯥ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯈꯣꯜ ꯑꯃ ꯑꯗꯨꯝ ꯇꯥꯔꯛꯄꯗꯒꯤ ꯂꯤꯟꯊꯣꯏꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯒ ꯀꯦꯟꯗꯜ ꯆꯨꯈꯠꯂꯒ ꯄꯥꯏꯔꯒ ꯍꯥꯏꯅꯕ ꯂꯩꯔꯤꯗꯨꯗꯤ ꯃꯩ ꯌꯥꯎꯔꯒꯗꯤ ꯀꯤꯒꯅꯣꯅ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯦꯟꯗꯜ ꯅꯥꯝꯃꯅ ꯐꯣꯟꯗꯨ ꯄꯥꯏꯔꯝꯃꯤ ꯄꯨꯁꯄꯥꯁꯨ ꯍꯧꯒꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯐ꯭ꯂꯣꯔꯗ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯈꯨꯗꯤꯡꯃꯛ ꯂꯩꯅꯗꯕꯒꯤ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯟꯕ ꯃꯤ ꯂꯩꯔꯕꯁꯨ ꯇꯨꯝꯅꯈꯤꯕꯒꯤ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯊꯣꯡꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯀꯟꯅ ꯁꯝꯅꯔꯒ ꯈꯣꯟꯖꯦꯜꯗꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ ꯃꯃꯩꯊꯪꯗ ꯀꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯄꯨꯁꯄꯥꯅ ꯃꯥꯅꯤ ꯁꯤꯗꯩꯅꯤ ꯃꯈꯣꯟꯗꯨ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯅ ꯇꯥꯔꯛꯄꯗꯨꯗ ꯂꯤꯟꯊꯣꯏꯅ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯁꯤꯝꯔꯟ ꯃꯥꯜꯂꯤ ꯁꯤꯜꯍꯩꯕꯤ ꯍꯣꯏꯒꯤ ꯀꯥꯅꯤ ꯄꯨꯁꯄꯥꯅ ꯁꯤꯂꯩꯕꯤ ꯍꯥꯏꯅ ꯇꯞꯅ ꯀꯧꯔꯒ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ ꯂꯤꯟꯊꯣꯏꯅ ꯉꯥꯏꯈꯨ ꯀꯧꯔꯨꯈꯤꯅꯣꯕ ꯇꯥꯈꯤꯁꯦꯕ ꯂꯤꯟꯊꯣꯏꯅ ꯍꯥꯏꯕꯒ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯄꯥꯈꯠꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜꯗꯨ ꯈꯪꯀꯟ ꯀꯟꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯥꯍꯨꯝ ꯑꯃ ꯂꯥꯛꯄꯒꯨꯝ ꯈꯪꯍꯧꯗꯕ ꯑꯄꯥꯏꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯦꯀꯦꯟ ꯑꯅꯤꯃꯨꯛꯇꯪꯅꯤ ꯍꯨꯝꯃꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯋꯥꯏꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯣꯔꯛꯄꯒꯨꯝ ꯂꯩꯃꯥꯏꯗ ꯍꯥꯏꯐꯦꯠ ꯇꯨꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯄꯥꯏꯔꯝꯕ ꯀꯦꯟꯗꯜꯁꯨ ꯃꯨꯠꯈꯤ ꯄꯨꯁꯄꯥꯒ ꯂꯤꯟꯊꯣꯏꯒꯗꯨ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯍꯣꯠꯇꯅ ꯃꯈꯣꯏꯒꯤ ꯀꯥ ꯌꯧꯅꯕ ꯑꯃꯝꯕꯗꯨꯗ ꯆꯤꯜꯂꯛꯂꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯁꯥ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯁꯄꯥꯅ ꯑꯩ ꯁꯤꯗꯒ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝꯁꯦ ꯁꯨꯝ ꯂꯨꯁꯤꯜꯂꯛꯑꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯦ ꯊꯥꯗꯣꯛꯄꯅ ꯐꯗꯧ ꯃꯥꯜꯂꯤꯀꯣ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯁꯤꯂꯩꯕꯤꯒꯤ ꯃꯪꯑꯣꯏ ꯇꯥꯏꯕꯪꯑꯣꯏ ꯅꯨꯄꯤ ꯑꯃꯅ ꯆꯤꯔꯣꯜ ꯇꯧꯔꯛꯄꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜꯗ
ꯀꯥ ꯑꯁꯦ ꯊꯥꯗꯣꯛꯑꯣ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯂꯒꯅꯤ ꯀꯥ ꯑꯁꯦ ꯊꯥꯗꯣꯛꯑꯣ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯍꯥꯏꯔꯛꯄ ꯇꯥꯕꯗꯒꯤ ꯁꯤꯂꯩꯕꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯍꯧꯒꯠꯂꯛꯄꯗ ꯁꯤꯃꯔꯟꯗꯤ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯁꯥꯗ ꯀꯔꯤ ꯃꯪꯅꯣ ꯈꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟꯊꯣꯏꯒ ꯄꯨꯁꯄꯥꯒꯅ ꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯨ ꯁꯤꯂꯩꯕꯤꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯁꯤꯂꯩꯕꯤꯅ ꯃꯦꯝꯅ ꯃꯉꯣꯟꯗ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯍꯥꯏꯌꯦ ꯂꯤꯟꯊꯣꯏ ꯏꯕꯥꯅꯤꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯈꯟꯅꯔꯦ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯦ ꯊꯥꯗꯣꯛꯑꯁꯦꯅ ꯂꯤꯟꯊꯣꯏ ꯌꯥꯝ ꯉꯛꯅ ꯀꯗꯥꯏꯗ ꯂꯩꯗꯣꯔꯤꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯔꯦꯟꯠ ꯑꯃ ꯊꯤꯔꯒ ꯂꯩꯔꯁꯨ ꯂꯩꯔꯁꯤ ꯃꯤꯔꯝꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ꯭ꯔꯥꯕꯨ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯂꯤꯟꯊꯣꯏ ꯄꯨꯁꯄꯥ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯂꯗꯥꯛ ꯆꯠꯂꯒꯦꯅ ꯂꯦꯞꯄꯦ ꯑꯁ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗ ꯁꯤꯂꯩꯕꯤ ꯂꯗꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯗꯦꯕ ꯑꯩ ꯌꯨꯝꯗ ꯀꯣꯂꯦꯖꯀꯤ ꯇ꯭ꯔꯤꯞꯅꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯃꯥꯒ ꯕꯕꯥꯒꯅꯁꯨ ꯌꯥꯔꯦ ꯆꯦ ꯍꯦꯟꯊꯣꯏꯗꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯥꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯛꯀꯅꯤ ꯈꯪꯉꯤ ꯑꯦꯅꯤꯒꯤ ꯗꯥꯏꯔꯤꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏ ꯀꯥꯗꯒꯤ ꯐꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯗꯥꯏꯔꯤꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯂꯤꯟꯊꯣꯏꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯀꯃꯥꯏꯅꯅꯣ ꯂꯣꯀꯔ ꯑꯃꯗ ꯌꯥꯎꯔꯝꯃꯤ ꯆꯦ ꯍꯦꯟꯊꯣꯏꯅ ꯃꯥꯡꯈꯤ ꯍꯥꯏꯕ ꯗꯥꯏꯔꯤꯗꯣ ꯁꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯃꯅꯨꯡꯗ ꯆꯤꯊꯤ ꯐꯣꯇꯣꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯂꯤꯟꯊꯣꯏꯒ ꯄꯨꯁꯄꯥꯒ ꯏꯉꯛ ꯉꯛꯅ ꯗꯥꯏꯔꯤꯗꯨ ꯑꯃꯃꯝ ꯍꯥꯡꯗꯣꯛꯅꯔꯒ ꯌꯦꯡꯂꯝꯃꯤ ꯅꯣꯏꯒꯤ ꯀꯥꯗꯗꯤ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯖꯥꯠꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯆꯦ ꯍꯦꯟꯊꯣꯏꯗ ꯍꯪꯒꯦ ꯇꯧꯔꯤꯅꯤ ꯗꯥꯏꯔꯤꯁꯤꯗ ꯃꯤꯡꯒꯨꯝꯕ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕꯁꯨ ꯈꯔ ꯊꯦꯡꯅꯩ ꯂꯤꯟꯊꯣꯏꯒ ꯄꯨꯁꯄꯥꯒꯁꯨ ꯗꯥꯏꯔꯤꯗꯨꯕꯨ ꯍꯥꯡꯂꯒ ꯌꯦꯡꯂꯝꯃꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯆꯤꯊꯤꯁꯤꯡꯗꯨ ꯐꯥꯛꯂꯒ ꯃꯈꯥꯗ ꯏꯔꯤꯕ ꯃꯃꯤꯡꯗꯨ ꯂꯤꯟꯊꯣꯏꯅ ꯄꯥꯊꯣꯔꯛꯂꯝꯃꯤ ꯁ꯭ꯇꯥꯟꯖꯤꯟ ꯇꯛꯁꯄꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯂꯩꯕꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯨꯁꯄꯥ ꯍꯦꯟꯊꯣꯏꯒ ꯎꯅꯔꯝꯃꯤ ꯗꯥꯏꯔꯤꯗꯣ ꯍꯦꯟꯊꯣꯏꯗ ꯄꯤꯔꯒ ꯆꯦ ꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯒ ꯁꯤꯗꯤ ꯑꯦꯅꯤꯒꯤ ꯗꯥꯏꯔꯤꯗꯨꯅꯤ ꯀꯔꯝ ꯍꯥꯏꯅ ꯅꯣꯏꯒꯤ ꯔꯨꯝꯗ ꯀꯗꯥꯏꯗ ꯂꯩꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯣꯀꯔ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯅ ꯅꯍꯥꯟ ꯊꯦꯡꯅꯔꯛꯄꯅꯤ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ ꯅꯪꯒꯤ ꯔꯨꯝꯁꯦ ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯆꯦ ꯍꯣꯏꯒꯤ ꯍꯥꯟꯅꯒꯤ ꯔꯨꯝ ꯅꯝꯕꯔꯗꯨꯗ ꯄꯥꯔꯒꯗꯤ ꯔꯨꯝ ꯅꯝꯕꯔ 19ꯗ ꯑꯣꯏꯗꯣꯏꯅꯤ ꯍꯥ ꯔꯨꯝ ꯅꯝꯕꯔ 19 ꯑꯗꯣ ꯍꯧꯖꯤꯛ ꯅꯪꯗꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤ ꯍꯔꯤꯌꯥꯅꯥꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯁꯦ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯌꯥꯝ ꯇꯧꯏ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯏꯅꯦꯅ ꯄꯨꯖꯥ ꯑꯗꯨꯝ ꯇꯧꯏ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯃꯨꯛ ꯑꯩꯅ ꯃꯦꯝꯗ ꯇꯥꯛꯊꯣꯛꯀꯦ ꯍꯥꯏꯕꯗ ꯃꯦꯝꯅ ꯇꯧꯍꯜꯂꯤꯅꯦꯅ ꯍꯥꯏꯔꯛꯑꯦ ꯍꯦꯟꯊꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯒ ꯑꯦꯅꯤꯒꯤ ꯊꯋꯥꯏꯅ ꯍꯦꯛꯇ ꯂꯥꯟꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯑꯦꯅꯤꯒꯤ ꯊꯋꯥꯏꯗꯣ ꯀꯩꯁꯨ ꯑꯀꯥꯏꯕꯁꯨ ꯄꯤꯗꯕꯅꯤ ꯑꯩꯁꯨ ꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯦ ꯏꯕꯥꯅꯤꯅ ꯂꯩꯔꯝꯕ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯕ ꯔꯨꯝꯗꯣ ꯃꯇꯝꯗꯨꯗ ꯀꯅꯥꯝꯇꯅ ꯃꯄꯥꯟ ꯂꯥꯟꯕ ꯉꯝꯅꯗꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯍꯜꯂꯤ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯔꯨꯝꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯈꯣꯏ ꯂꯩꯍꯜꯂꯝꯂꯤꯕꯁꯤꯅꯤ ꯑꯗꯨꯅꯤꯁꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ ꯑꯗꯣꯁꯦ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯀꯩꯁꯨꯝꯇ ꯊꯦꯡꯅꯗ꯭ꯔꯤꯁꯤꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝꯅ ꯂꯥꯡꯉꯤ ꯈꯣꯠꯂꯦꯅ ꯃꯦꯝꯗꯒ ꯇꯝ ꯂꯩꯔꯝꯃꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯃꯦꯝꯅ ꯆꯩꯔꯛꯑꯦ ꯅꯨꯡꯗꯥꯡꯗ ꯉꯟꯅ ꯇꯨꯝꯅꯅꯕ ꯍꯣꯁꯇꯦꯜꯗꯣ ꯄꯨꯡ 12 ꯇꯥꯕꯒ ꯃꯩ ꯂꯣꯏꯅꯃꯛ ꯃꯨꯊꯠꯂꯤ ꯍꯦꯟꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯅꯣꯏ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯈꯟꯅꯔꯤꯅꯦ ꯏꯁꯦ ꯑꯗꯣ ꯂꯗꯥꯛꯇ ꯆꯠꯂꯨꯁꯤꯔꯥ ꯍꯦꯟꯊꯣꯏ ꯁꯤꯜꯍꯩꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯉꯤ ꯁꯤꯜꯍꯩꯕꯤ ꯗꯥꯏꯔꯤ ꯃꯔꯛꯇꯨꯗꯒꯤ ꯆꯤꯊꯤ ꯑꯃ ꯂꯧꯈꯠꯂꯒ ꯁꯤꯒꯤ ꯆꯤꯊꯤ ꯊꯥꯔꯛꯏꯕ ꯁ꯭ꯇꯥꯟꯖꯤꯟ ꯇꯛꯁꯄꯥ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯣꯖꯥꯗꯣ ꯑꯣꯏꯗꯣꯏꯔꯣ ꯆꯤꯊꯤꯁꯤꯒꯤ ꯃꯔꯣꯜꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯍꯦꯟꯊꯣꯏ ꯁꯤꯜꯍꯩꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯥꯅꯤ ꯃꯥꯒꯤ ꯑꯣꯖꯥꯗꯨꯒꯤꯅꯤ ꯆꯤꯊꯤꯁꯤꯁꯨ ꯃꯁꯤꯗ ꯌꯥꯎꯔꯝꯃꯤꯔꯥ ꯑꯧꯁꯦ ꯃꯔꯛꯇ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯦꯟꯊꯣꯏ ꯗꯥꯏꯔꯤꯗꯨ ꯐꯥꯛꯂꯒ ꯐꯣꯇꯣ ꯆꯤꯊꯤꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ ꯃꯁꯤꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤꯖꯥꯠꯅꯣ ꯃꯥ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯤꯅꯥꯛꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯍꯥꯛ ꯍꯣꯁꯇꯦꯜ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠꯁꯨ ꯑꯣꯏꯈꯤꯕꯅ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯄꯦꯀꯤꯡꯁꯨ ꯇꯧꯕ ꯂꯣꯏꯔꯒ ꯊꯝꯈ꯭ꯔꯕꯅꯤ ꯃꯥꯅꯗꯤ ꯏꯆꯝ ꯆꯝꯅ ꯈꯟꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ ꯆꯤꯊꯤꯁꯤꯡꯁꯤꯗꯤ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯎꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯑꯣꯏꯅꯤ ꯑꯩꯗꯤ ꯃꯤꯅꯥꯛꯁꯤꯅ ꯂꯣꯠꯄ ꯃꯥꯜꯂꯦꯁꯦ ꯔꯨꯝ ꯅꯝꯕꯔ 19ꯁꯦ ꯃꯥꯅ ꯂꯩꯔꯝꯃꯦꯗꯥꯏ ꯑꯩꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯗꯥꯛꯇ ꯆꯠꯂꯒꯦ ꯃꯥꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯍꯣꯔꯦꯟ ꯊꯤꯒꯠꯂꯒꯦ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ
ꯍꯣꯏ ꯑꯗꯨꯁꯦ ꯂꯗꯥꯛ ꯆꯠꯄꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯅꯣꯏ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁꯇꯤ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯩꯗꯤ ꯌꯨꯝꯗ ꯀꯣꯂꯦꯖꯀꯤ ꯇ꯭ꯔꯤꯞ ꯂꯩ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏꯗꯣꯏꯅꯤ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯈꯟꯅꯔꯒ ꯍꯥꯏꯔꯛꯑꯣ ꯅꯣꯏꯅ ꯆꯠꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯈꯔ ꯊꯨꯅꯗꯤ ꯆꯠꯁꯦ ꯅꯦꯛꯁ ꯃꯟꯇꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯣꯛꯄ ꯌꯥꯏ ꯍꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯊꯨꯔꯤꯡꯈꯩ ꯌꯥꯏ ꯑꯗꯨꯗꯤ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯆꯠꯂꯁꯤꯔꯥ ꯑꯗꯣ ꯆꯠꯄꯗꯤ ꯃꯈꯥꯗ ꯑꯣꯏꯅ ꯆꯠꯁꯤꯀꯣ ꯐ꯭ꯂꯥꯏꯠꯇ ꯆꯠꯂꯒꯗꯤ ꯇꯤꯀꯦꯠ ꯃꯃꯜꯗꯣ ꯋꯥꯡꯗꯧ ꯃꯥꯜꯂꯦꯕ ꯍꯣꯏꯁꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯌꯨꯝꯗ ꯐꯖꯅ ꯍꯪꯅꯔꯣ ꯑꯗꯣ ꯄ꯭रिꯌꯥꯡꯀꯥ ꯃꯦꯝꯗꯗꯤ ꯂꯗꯥꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯅꯨꯀꯣ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯤꯟꯊꯣꯏ ꯁꯤꯂꯩꯕꯤ ꯄꯨꯁꯄꯥ ꯆꯨꯡꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯀꯣ ꯄꯨꯁꯄꯥ ꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯅ ꯈꯟꯗꯣꯛꯁꯤ ꯑꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯨꯛꯇꯤ ꯂꯩꯔꯛꯄ ꯌꯥꯏ ꯂꯩꯐꯝ ꯆꯥꯐꯝꯒꯤꯅ ꯑꯃꯨꯛ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯍꯣꯇꯦꯜꯗ ꯂꯩꯇꯕ ꯌꯥꯔꯣꯏꯌꯦ ꯂꯤꯟꯊꯣꯏ ꯄꯩꯁꯥꯗꯤ ꯈꯔꯗꯤ ꯆꯪꯒꯅꯤ ꯑꯗꯣ ꯂꯤꯟꯊꯣꯏ ꯁꯤꯂꯩꯕꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯂꯥꯏꯔꯤꯛ ꯈꯨꯇꯝꯁꯤꯗꯤ ꯃꯤꯒꯤ ꯊꯋꯥꯏ ꯔꯤꯁꯔꯆ ꯇꯧꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯍꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯒꯕꯔꯃꯦꯟꯅꯒ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯔꯤꯅꯦ ꯑꯧ ꯃꯥꯅꯦ ꯑꯗꯣ ꯆꯠꯄꯒꯤ ꯃꯇꯥꯡꯁꯦ ꯄ꯭रिꯌꯥꯡꯀꯥ ꯃꯦꯝꯗ ꯀꯔꯤ ꯍꯥꯏꯔꯝꯁꯤꯒꯦ ꯀꯣꯂꯦꯖꯀꯤ ꯇ꯭ꯔꯤꯞꯅꯤ ꯍꯥꯏꯖꯤꯟꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯥꯗꯤ ꯀꯣꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤꯁꯨ ꯄꯥꯎ ꯂꯣꯏꯅꯃꯛ ꯐꯥꯎꯅꯔꯤꯕꯅꯤꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯁꯤꯂꯩꯕꯤ ꯄꯨꯁꯄꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇ꯭ꯔꯤꯞꯅꯤ ꯍꯥꯏꯔꯁꯦ ꯑꯗꯨꯗꯤ ꯈꯔ ꯈꯪꯗꯧ ꯃꯥꯟꯗꯦ ꯃꯅꯥꯂꯤ ꯆꯠꯄꯅꯤ ꯍꯥꯏꯔꯁꯦ ꯑꯗꯣ ꯗꯥ ꯑꯉꯝꯕꯁꯨ ꯍꯪꯂꯛꯀꯦ ꯍꯪꯉꯛꯑꯣ ꯖꯔꯅꯤ ꯆꯠꯄꯗꯤ ꯅꯨꯄꯥ ꯌꯥꯎꯕꯁꯨ ꯐꯩ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯄꯨꯡ 11ꯗ ꯃꯩ ꯃꯨꯊꯠꯈ꯭ꯔꯅꯤ ꯈꯟꯗꯨꯅ 11 ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯤꯂꯩꯕꯤꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯁꯤꯝꯔꯟꯗꯣ ꯉꯟꯇꯥꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯁꯤꯂꯩꯕꯤꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯁꯤꯂꯩꯕꯤ ꯃꯪ ꯑꯣꯏ ꯇꯥꯏꯕꯪ ꯑꯣꯏ ꯁꯤꯝꯔꯟꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ ꯊꯣꯡꯗꯨꯁꯨ ꯍꯥꯏꯐꯦꯠ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯑꯃ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯂꯥꯎꯅ ꯆꯠꯄꯒꯤ ꯆꯄꯜ ꯃꯈꯣꯜꯒꯨꯝꯕ ꯑꯃꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯛꯄꯒꯨꯝ ꯊꯣꯡꯗꯨꯁꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯀꯥ ꯃꯅꯨꯡꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯄꯒꯨꯝꯁꯨ ꯇꯧꯔꯝꯃꯤ ꯑꯃꯨꯛ ꯈꯪꯅꯛ ꯅꯛꯆꯤꯜꯂꯛꯇꯨꯅ ꯁꯤꯂꯩꯕꯤꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯃꯈꯥꯗ ꯐꯝꯂꯒ ꯁꯤꯂꯩꯕꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯃꯐꯝꯁꯦ ꯊꯥꯗꯣꯛꯈ꯭ꯔꯣ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯒꯅꯤ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯔꯝꯃꯤ ꯁꯤꯂꯩꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯤꯝꯔꯟꯒꯤ ꯐꯃꯨꯡ ꯂꯣꯝꯗ ꯌꯦꯡꯕꯗꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯊꯣꯡꯗꯨꯁꯨ ꯁꯦꯄꯥꯛ ꯐꯥꯛꯅ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝꯒꯤ ꯔꯦꯛꯇꯨꯁꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯊꯟꯇ ꯈꯟꯖꯩ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤꯝꯔꯟꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯀꯥꯁꯤꯗ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯆꯪꯂꯛꯈꯤꯕꯗꯨꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯤꯔꯣꯜ ꯇꯧꯔꯝꯂꯤꯕꯗꯨꯅ ꯀꯅꯥ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗ ꯄꯨꯡ 12:15 ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯁꯦꯀꯦꯟ ꯐꯥꯗꯦ ꯄꯨꯡ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯅꯨꯄꯤ ꯈꯔ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯝꯃꯤ ꯁꯤꯂꯩꯕꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯇꯣꯞꯄ ꯔꯨꯝꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯣꯜꯂꯒ ꯄꯨꯔꯛꯏ ꯅꯨꯄꯤꯗꯣ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯀꯥꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯨꯁꯤꯟꯈꯤ ꯁꯤꯂꯩꯕꯤꯁꯨ ꯐꯖꯅ ꯈꯪꯍꯧꯗꯕꯗꯒꯤ ꯁꯤꯝꯔꯟꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗꯨꯗ ꯁꯤꯝꯔꯟꯗ ꯑꯣꯏꯅ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯅ ꯍꯪꯕꯗ ꯁꯤꯝꯔꯟꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯀꯥꯗ ꯑꯗꯨꯝ ꯆꯪꯈꯤ ꯁꯤꯂꯩꯕꯤꯁꯨ ꯁꯤꯝꯔꯟ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯀꯥꯗ ꯆꯪꯉꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯡꯗꯨ ꯍꯦꯛ ꯂꯣꯟꯈꯤꯕꯒ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯤ ꯑꯦꯅꯤꯒꯤ ꯊꯋꯥꯏꯗꯣ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯁꯤꯝꯔꯟꯗꯤ ꯐꯃꯨꯡꯗ ꯍꯤꯞꯂꯨꯔꯕꯅꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯥꯏ ꯇꯣꯡꯕꯒꯨꯝꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯣꯝꯂꯛꯏ ꯐꯠꯇꯕ ꯊꯋꯥꯏ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯅꯣ ꯅꯪꯒꯤ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯦ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯀꯔꯤ ꯄꯥꯝꯒꯦ ꯁꯤꯂꯩꯕꯤ ꯁꯤꯝꯔꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯤꯖꯕꯁꯨ ꯐꯥꯎꯔꯝꯃꯤ ꯁꯤꯝꯔꯟꯒꯤ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯁꯤꯝꯔꯟ ꯁꯤꯝꯔꯟ ꯍꯥꯏꯅ ꯀꯧꯔꯒ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯤꯝꯔꯟ ꯃꯆꯤꯟꯗꯣ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯝꯃꯤ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯂꯩꯕꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯕꯗꯨꯗ ꯁꯤꯝꯔꯟ
Simran, kaidawrage nang? Kanadano, nang nahaidubo? Simran, thonglomda makuto thilai. Aduga, ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ. ꯃꯥꯅ ꯁꯤꯗꯒꯤ ꯀꯩꯅꯣꯝꯃ ꯂꯧꯒꯦ ꯍꯥꯏ. ꯁꯤꯝꯔꯟꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯤꯂꯩꯕꯤꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯗꯨꯅ ꯀꯤꯖꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯀꯅꯥꯅꯣ ꯂꯦꯞꯄꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯤ ꯂꯣꯜꯂꯦ. ꯃꯥ ꯆꯠꯇ꯭ꯔꯤ. ꯊꯣꯡ ꯃꯌꯥꯗ ꯉꯥꯏꯔꯒ ꯂꯩ. ꯍꯦ, ꯅꯪ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯌꯣ? ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ. ꯁꯤꯂꯩꯕꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ. ꯃꯥꯅ ꯁꯤꯝꯔꯟꯕꯨ ꯐꯥꯊꯕꯤꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯁꯤꯝꯔꯟꯁꯨ ꯈꯔ ꯅꯦꯝꯊꯔꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯤꯞꯊꯈꯤ. ꯁꯤꯂꯩꯕꯤ ꯅꯦ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯇꯨꯝꯅꯤꯡꯕꯒ ꯐꯥꯎꯔꯝꯗꯦ. ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯀꯥꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ. ꯑꯃꯨꯛꯁꯨ ꯃꯄꯥꯟ ꯊꯣꯛꯄꯗꯨ ꯀꯤꯖꯔꯝꯃꯤ. ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯄꯣꯠ ꯂꯧꯕ ꯂꯥꯛꯏꯕ. ꯃꯥꯒꯤ ꯀꯔꯤ ꯄꯣꯠ ꯂꯩꯔꯤꯖꯥꯠꯅꯣ? ꯅꯍꯥꯟꯒꯤ ꯗꯥꯏꯔꯤꯒ ꯐꯣꯇꯣꯒꯗꯨ ꯑꯣꯏꯖꯠꯂꯥ? ꯁꯤꯂꯩꯕꯤ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯔꯤꯛ ꯊꯝꯐꯝꯗꯨ ꯐꯥꯛꯄꯒꯨꯝ ꯂꯣꯏꯅꯃꯛ ꯆꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯃꯍꯥꯛ ꯋꯥꯈꯜꯅ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯉꯝꯂꯝꯗꯦ. ꯃꯃꯤꯠꯇꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯃꯪꯑꯣꯏ ꯇꯥꯏꯕꯪꯑꯣꯏ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯇꯥꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯁꯨ ꯇꯥꯔꯝꯃꯤ. ꯅꯨꯄꯤ ꯑꯃꯅ, ꯃꯐꯝꯁꯦ ꯊꯥꯗꯣꯛꯈ꯭ꯔꯣ, ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯒꯅꯤ. ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ. ꯍꯌꯦꯡ ꯂꯗꯥꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯁꯤꯂꯩꯕꯤ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯨꯁꯄꯥ ꯄꯣꯠꯆꯩ ꯄꯦꯛꯀꯤꯡ ꯇꯧꯁꯤꯜꯂꯝꯃꯤ. ꯃꯣꯏꯅ ꯄꯦꯛ ꯇꯧꯔꯤꯕꯗꯨꯗꯤ ꯂꯗꯥꯛ ꯈꯛꯇꯪꯒꯤ ꯑꯣꯏꯗ꯭ꯔꯦ. ꯑꯔꯩꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯄꯦꯛ ꯇꯧꯁꯤꯜꯂꯝꯃꯤ. ꯂꯤꯟꯊꯣꯏꯅ, ꯀꯅꯥꯅ ꯈꯪꯅꯤ ꯉꯁꯤ ꯑꯍꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯣꯁꯇꯦꯜꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯁꯨ. ꯑꯗꯨꯅ ꯅꯁꯥ ꯅꯁꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯇꯥꯛ ꯂꯥꯎꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯊꯝꯖꯔꯝꯃꯣ ꯁꯤꯅꯤ. ꯑꯩꯒꯤ ꯈꯔꯗꯤ ꯄꯦꯛ ꯇꯧꯍꯧꯔꯦ. ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇꯧꯔꯒꯦ. ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯝꯔꯟꯅ ꯑꯃꯨꯛ ꯆꯤꯡꯅꯈꯤꯗꯅ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯄꯨꯁꯄꯥ, ꯁꯤꯂꯩꯕꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯑꯝꯃꯤ. ꯅꯨꯄꯥ ꯑꯃꯅ ꯊꯧꯔꯝꯃꯤ. ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯡꯗ ꯇꯣꯡꯉꯤ. ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯆꯞ ꯂꯦꯞꯂꯝꯃꯤ. ꯒꯥꯔꯤꯗꯣ ꯈꯥꯝꯕꯒ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯆꯤꯞ ꯋꯥꯔꯗꯦꯟ ꯑꯗꯨꯒ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤꯗꯨꯒ ꯀꯨꯝꯊꯔꯛꯂꯝꯃꯤ. ꯆꯤꯞ ꯋꯥꯔꯗꯦꯟꯗꯨ ꯀꯨꯝꯊꯔꯛꯑꯒ, ꯒꯥꯔꯤꯗꯣ ꯑꯁꯤꯗ ꯄꯥꯔꯛ ꯇꯧꯁꯤꯜꯂꯝꯃꯨ. ꯅꯨꯄꯥꯗꯨ ꯈꯔ ꯁꯛ ꯀꯥꯛꯅ, ꯍꯣꯏꯕ ꯃꯃꯤ, ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ, ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯌꯥꯝꯅ ꯀꯥꯛꯅ ꯄꯥꯔꯛ ꯇꯧꯐꯝꯗꯨꯗ ꯊꯧꯖꯤꯟꯈꯤꯔꯝꯃꯤ. ꯁꯤꯂꯩꯕꯤ, ꯄꯨꯁꯄꯥ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ. ꯁꯤꯂꯩꯕꯤꯅ ꯇꯨꯃꯤꯟꯅ, ꯃꯤꯅꯥꯛꯁꯤ ꯍꯥꯏꯗꯣ ꯑꯁꯤ ꯑꯣꯏꯗꯣꯏꯔꯣ? ꯂꯤꯟꯊꯣꯏꯁꯨ ꯇꯨꯃꯤꯟꯅ, ꯑꯧ, ꯅꯨꯄꯥꯁꯤꯅ ꯔꯖꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯅꯤꯌꯦ, ꯃꯆꯥꯅꯨꯄꯥꯗꯣ. ꯄꯨꯁꯄꯥꯁꯨ, ꯑꯧ, ꯑꯣꯏꯔꯝꯅꯤꯌꯦ, ꯌꯦꯡꯁꯤꯀꯣ ꯃꯣꯏꯒꯤꯁꯦ. ꯆꯤꯞ ꯋꯥꯔꯗꯦꯟꯒ ꯃꯆꯥꯅꯨꯄꯤꯒꯁꯨ ꯆꯪꯈ꯭ꯔꯦ. ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯨꯔꯒ ꯃꯆꯥꯅꯨꯄꯥꯗꯁꯨ ꯃꯃꯥꯒꯤ ꯔꯨꯝ ꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯄꯨꯁꯄꯥ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯁꯤꯂꯩꯕꯤ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈꯤꯔꯝꯃꯤ. ꯁꯤꯂꯩꯕꯤꯅ, ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯃꯇꯥ ꯑꯃꯅꯤ. ꯃꯈꯣꯏꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ? ꯅꯨꯄꯤ ꯑꯃꯃꯨꯛ ꯑꯦꯇꯦꯛ ꯇꯧꯗꯣꯏꯖꯥꯠꯂꯥ? ꯌꯥꯝ ꯅꯩꯕꯒ ꯁꯥꯏꯌꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ. ꯀꯩꯅꯣ, ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯗꯤ ꯄꯨꯛꯅꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ? ꯑꯁꯦꯡꯕꯩꯁꯨ ꯅꯣꯡꯒ ꯇꯥꯗꯣꯏꯖꯥꯠꯂꯥ? ꯌꯥꯝ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤ ꯄꯨꯛꯅꯤꯡꯒ. ꯑꯦꯅꯤ, ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯒ ꯍꯜꯂꯛꯀꯦꯀꯣ. ꯐꯠꯇꯕ ꯃꯈꯣꯏꯁꯦ ꯆꯩꯔꯥꯛ ꯐꯪꯍꯟꯁꯤꯀꯣ. ꯑꯁꯨꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯒꯦꯠ ꯌꯧꯔꯛꯄꯗ ꯂꯤꯟꯊꯣꯏꯅ ꯂꯥꯞꯅ ꯍꯣꯁꯇꯦꯜꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ. ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯦꯕ ꯇꯣꯡꯗꯨꯅ ꯕꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯕꯁ ꯁ꯭ꯇꯦꯁꯟ ꯌꯧꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯉꯝꯕꯒ ꯊꯦꯡꯅꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯦꯟꯊꯣꯏ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯍꯥꯟꯅ ꯈꯪꯅꯗꯕꯁꯤꯡꯗꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ. ꯑꯉꯝꯕꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯒꯤꯗꯤ ꯑꯩꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ. ꯃꯥꯒꯤꯗ ꯂꯩꯁꯦ ꯍꯥꯏꯔꯛꯑꯦ. ꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯑꯣꯛꯑꯝꯒꯅꯤ. ꯑꯗꯣꯗ ꯑꯉꯝꯕ, ꯑꯩꯈꯣꯏ ꯌꯥꯝꯕꯁꯤꯗ ꯃꯤꯒꯤꯗ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯣꯡꯃꯈꯛꯀꯤ ꯋꯥꯅꯤ. ꯑꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯑꯥꯗ ꯌꯧꯔꯒ. ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯂꯩꯔꯒꯅ ꯍꯣꯇꯦꯜꯒꯨꯝꯕ ꯑꯃ ꯕꯨꯛ ꯇꯧꯕ ꯇꯥꯔꯦ. ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯥꯗ ꯈꯟꯅꯔꯁꯦ. ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡꯗꯨ ꯕꯁꯇ ꯀꯥꯈꯠꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯁꯇꯨꯁꯨ ꯊꯧꯕ ꯍꯧꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯆꯤꯞ ꯋꯥꯔꯗꯦꯟꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯅꯥꯛꯁꯤꯅ ꯃꯃꯥꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯁ꯭ꯇꯥꯐ ꯈꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯤꯞ ꯋꯥꯔꯗꯦꯟꯅ, ꯉꯔꯥꯡꯗꯪ ꯊꯣꯛꯂꯛꯄꯅꯦ. ꯊꯣꯛꯂꯛꯄꯒ ꯁꯤꯗ ꯆꯠꯅꯤꯡꯉꯦꯅ ꯄꯨꯔꯛꯏꯁꯤꯅꯤ. ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯂꯩꯕꯁꯤꯡꯗꯣ ꯑꯥꯎꯇꯤꯡ ꯆꯠꯈ꯭ꯔꯕꯣ? ꯂꯩꯅꯔꯤꯕꯣ? ꯃꯣꯏ ꯆꯠꯅꯈ꯭ꯔꯒꯗꯤ ꯀꯥꯒꯤ ꯁꯣꯗꯣ ꯑꯝꯇ ꯄꯤꯈꯣꯁꯦ ꯃꯉꯣꯟꯗ. ꯑꯝꯇ ꯌꯦꯡꯅꯤꯡꯉꯦꯌꯦ.
nupi amana North East masadudi trip chatkre Simran outing lawkre so dubudi engonda lehowe amta piyune engonda hoi hoi laura lo asi hairaga nupi du thoki Minakshi sumatung innerami nupi du dagi so lauraga masu hostel du ta kakhatlami ayuki pung 12 muk taba matamni Sunday oibana hosteler singsu outing loina mak sana kiba matam oibana ichik chiklami Minakshi do hostel ge first floor du da tapna kakhatlami mana kakhatlakpada haukraba thugdo kaya loina mamita sangsangna uraklami pumnamak ihing hingbagum eni da mahakna tawkiba mana hostel du da leiringai da tawkiba singdo loina mak ningsinglakpada mamitto khangoi usili ngahak leptuna leiraga wakal dung hak phatha halaga amuk kakhatlami eni na leiramba kama padu yorokpada wakal oi kari oi eni gi khonjelda Minakshi haina kawkibadu manakongda nauna taraklami mahak koilei leiraga yenglami wakal tarakpada aduda panduna leiba yade asumna khallaga mana leiramba ka adu tamna laklami aduga thongdu hanglami hek hangbaga masadu tu kyausungba masu phoromi haukraba matam nawhonana loinamak ningsinglakpugum thokli ngahak tumina leplaga ka adabu yenglaga lei aduga changsilami atai kari mata thenglude hek changlakpaga silebina mamangda thengnakiba locker du tamna lai Lairik thamliba rek tu khara chingthoklaga locker du hange haina ma ki purse taki so du lothoke tawbaga so adu lolaga maya karambadu da nakpusu phawrami mahakna prap hanglaga yengbada kariguma posak mata leramde masadu pakatuna amuk magi phone gi flashlight thanjilaga manung tangna yenglami aduda karisu udabadagi masadu humang ana pikanglami kaino aibu sida thamkibanida kanana lawkharjano mana thajadabadagi amuksu makutu manungda humjilaga yenglami adubu karisu leramde masu makutu thiba leplamde adubu khanghaudana mana adumna maringaida kanagumba amana magi makutu tap lawna pairakpagum phawrakpada bachau mami kananomta ibu kanbiyo haina khangprak khangna lawruklami ngaihakti mahaki makuto lawthokpa yaramde mina pharaga leibugum tawrami masu lawbaduda makhada lehoba mamaga staff kharaga chinsilami makoi chinsilakpada makuto phajilaga lerambadu thadorakpagum phawri chip wardena Kaidorage Minakshi kaplaga makutu pairaga makogi manakta chinsilaga sidagi pochai singdo leramdre ima ha kari pochai no haisibo sida igi pochai khara chi thahobane ba leramdre asigi locker sidi ekhoi su khangdi aduna sida thamba pochai di singdokpada su yoromoi kari pochai no ai haifet ka singbi nepida hangi ore Minakshi haifet kumpham khangda che sang kharaga diary amaga ne sigi ka se haujikana lege North East masa amaga Haryana dagi nupi amaga lebane sip wardena isa nupi ki pochai mangi haise nang moi desu ubra khotpra lobra ga do hangu khoi mem moi la ga ai hangage makoi su ka adu gi pulap thokirami sip warden ga masa nupi gi do makoi gi matung ga wari sa saduna tapna inerami mami magi thawai se mafam sidagi satriba male adu gi kana khanare ekhuisu ai sida amuk hanna lakpaga ngamlaro yam hainadre ado magi diary do amtang noko kanagumba ka thingnadana pakhrabadi aikhoi khudingmak awafumda tarpa ye hek phangbaga mai thadokhrasi asumna mama masa ani de sutamina wari sarga thuklaklami asomdana amuk ngasai makhoiga punna lakmina kiba warden ki masanupa Rajib hostel dogi mapanda sumphamlaga lerami numito uri wawriba numitsu oi nong mangli su tawi Rajib su paktu da hawriba lei upambi gumba do photo kaplaga leiringai da khanghaudana nong puba lesil mapai paisilaktuna puma mamsinki minute phade mamit phaktuna nong haithaраklami nong churakpaduda Rajib to paktudagi khara chottapa marum taba amada chensilaga leplaga nong taribatu yenglami makhuttuda nong marik ta handuna yaduna lerami nong su sum kansilami Rajib khubaktuda nong du tahallami adumna tawringai tuda masu bhab orudre haifet mamituna urubani u amagi makhada nupi ama tasilaga leibagum tawba ama ubaduda masu amuk hana yenglubada zamakong aduda nupi ama tasilaga phamduna leibu urami masado sunona pumjo sotlami Rajib hanna munna yengduna lerami tapna hakulaklaga zamakong tapna chingsila ami yawrom daida khanghaude mamana Rajib nang aduda kaidorino chatlase laone au hoi mami nangbu aduda kaidorino sida haina pautamge tawbaga wa haiba loidringeida onthoklubuda kanamta leramdabaduda Rajib ingangaklami masado sunongna pumlup luplami mamagi manakta laklaga
ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯑꯁꯤ ꯎꯁꯤꯒꯤ ꯃꯈꯥꯗ ꯐꯝꯍꯧꯕꯅꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯅꯥꯛꯁꯤꯒ ꯆꯤꯞ ꯋꯥꯔꯗꯦꯟꯗꯒꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ ꯅꯪꯗꯤ ꯑꯁꯤꯗ ꯀꯩꯗꯧꯕꯒꯤ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯆꯣꯠꯂꯦ ꯌꯦꯡꯉꯣ ꯃꯤꯅꯥꯛꯁꯤ ꯆꯠꯂꯣ ꯁꯦ ꯁꯣꯁꯦ ꯑꯩꯒꯤ ꯀꯥꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯂꯩꯔꯝꯅꯤ ꯑꯗꯨ ꯄꯨꯔꯛꯑꯣ ꯆꯠꯂꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯁꯣꯗꯣ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯤ ꯃꯤꯅꯥꯛꯁꯤ ꯁꯣꯗꯣ ꯄꯥꯏꯔꯒ ꯃꯃꯥꯒꯤ ꯀꯥꯗꯣ ꯑꯃꯨꯛ ꯊꯣꯡ ꯍꯥꯡꯕ ꯂꯥꯛꯂꯝꯃꯤ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯃꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯕ ꯎꯔꯝꯃꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤꯅꯥꯛꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨꯁꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯇꯦ ꯃꯤꯅꯥꯛꯁꯤ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ ꯃꯈꯥꯗ ꯇꯞꯅ ꯌꯦꯡꯊꯕꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯨꯁꯨ ꯎꯔꯝꯗꯦ ꯀꯤꯅ ꯃꯍꯥꯛꯅ ꯆꯧꯀ꯭ꯔꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯆꯧꯀ꯭ꯔꯤꯗꯨ ꯂꯩꯊꯣꯔꯛꯄꯗ ꯑꯦꯅꯤꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯞ ꯋꯥꯔꯗꯦꯟꯒ ꯔꯥꯖꯤꯕꯀ ꯑꯇꯩꯁꯤꯡꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯆꯤꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯤꯅꯥꯛꯁꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯞꯁꯨ ꯀꯞꯂꯒ ꯁꯤꯗ ꯍꯥꯏꯅ ꯋꯥ ꯇꯝꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯗꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯈꯔ ꯀꯤꯖꯕ ꯐꯥꯎꯔꯛꯂꯝꯃꯤ ꯆꯤꯞ ꯋꯥꯔꯗꯦꯟꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯁꯦ ꯃꯃꯤꯅꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯁꯣꯝꯗꯅ ꯖꯔꯅꯤ ꯃꯅꯨꯡꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯕꯁ ꯃꯅꯨꯡꯗꯨꯗ ꯇꯨꯝꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯦꯅꯤꯒꯤ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯔꯒ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯦꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯛꯀꯦꯀꯣ ꯅꯪꯒꯤ ꯊꯋꯥꯏꯁꯨ ꯂꯥꯏꯔꯝꯂꯦꯟꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯗꯥꯏꯔꯤꯗꯣ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯏꯌꯥꯔꯄꯤꯁ ꯊꯤꯟꯖꯤꯜꯂꯒ ꯐꯣꯟꯗꯒꯤ ꯏꯁꯩ ꯇꯥꯔꯒ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯑꯦꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯃꯍꯥꯛꯁꯨ ꯎꯏꯊꯔꯛꯂꯝꯃꯤ ꯕꯁꯇꯒꯤ ꯃꯈꯣꯏ ꯑꯃꯃꯝꯇ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯁꯥꯁꯤꯡꯗꯨ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯏ ꯃꯈꯣꯏꯅ ꯊꯨꯡꯂꯤꯕꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ ꯑꯉꯝꯕꯒꯤ ꯃꯃꯥꯟꯅꯕ ꯁꯣꯅꯝ ꯗꯣꯔꯖꯦꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯉꯝꯕꯒ ꯀꯣꯟꯅꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ ꯍꯥ ꯃꯈꯣꯏ ꯃꯁꯦꯜ ꯏꯟꯇ꯭ꯔꯣ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯗꯣꯔꯖꯦ ꯍꯣꯏꯗ ꯄꯨꯂꯞ ꯊꯨꯡꯂꯝꯃꯤ ꯂꯗꯥꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯚꯥꯏ ꯑꯉꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅꯁꯨ ꯐꯖꯩ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯕꯨ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯂꯩꯔꯁꯤ ꯀꯩꯅꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯤꯗ ꯂꯥꯛꯄꯒꯤ ꯄ꯭ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯚꯥꯏ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤ ꯈꯔ ꯎꯅꯒꯗꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯝꯃꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯦꯛꯇ ꯄꯥꯡꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯦꯟꯊꯣꯏ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯗꯥꯏꯔꯤ ꯄꯨꯊꯣꯛꯂꯒ ꯑꯉꯝꯕꯗ ꯄꯤ ꯑꯉꯝꯕꯅ ꯗꯣꯔꯖꯦꯗ ꯑꯃꯨꯛ ꯄꯤꯔꯒ ꯃꯁꯤꯗ ꯏꯔꯤꯕꯁꯤꯡꯁꯤ ꯅꯪꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯤꯌꯨ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯌꯥꯎꯔꯒꯗꯤ ꯅꯪꯅ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯌꯨ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯗꯥꯏꯔꯤꯅꯤ ꯃꯥꯗꯣ ꯅꯣꯏ ꯂꯝꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯗꯥꯏꯔꯤꯗꯨꯗ ꯃꯔꯣꯜ ꯈꯔꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯪꯅ ꯄꯥꯕꯗ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯅꯨꯃꯤꯗꯥꯡꯗꯨ ꯁꯤꯝꯔꯟ ꯍꯥꯡꯂꯝꯕ ꯂꯣꯀꯔꯗꯨꯗ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯅꯤꯡꯁꯤꯡꯂꯝꯃꯤ ꯅꯣꯏꯒꯤ ꯀꯥꯗ ꯂꯣꯀꯔ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯄꯣꯠꯀ ꯂꯧꯊꯣꯛꯄ꯭ꯔꯣ ꯁꯤꯝꯔꯟ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯝꯃꯤ ꯅꯣꯡꯃ ꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯁꯤꯜꯍꯩꯕꯤꯅ ꯂꯣꯀꯔ ꯃꯌꯥꯗꯨꯗ ꯂꯦꯞꯂꯝꯗꯨꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯈꯤꯕ ꯃꯥꯅ ꯈꯜꯂꯤ ꯁꯤꯜꯍꯩꯕꯤꯅ ꯂꯧꯊꯣꯛꯑꯝꯕ ꯇꯥꯏ ꯀꯔꯤ ꯄꯣꯠ ꯑꯣꯏꯖꯥꯠꯅꯣ ꯃꯥꯁꯨ ꯈꯪꯅꯤꯡꯗꯨꯅ ꯁꯤꯜꯍꯩꯕꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯆꯠꯂꯝꯗꯦ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯄꯨꯖꯥ ꯇꯧꯔꯝꯃꯤ ꯁꯤꯝꯔꯟꯅ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯛꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯖꯔꯝꯃꯤ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯍꯪꯂꯝꯕ ꯂꯣꯀꯔꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯔꯝꯃꯤ ꯃꯥꯅꯁꯨ ꯅꯍꯥꯟ ꯃꯈꯩ ꯎꯔꯨꯗꯦ ꯁꯤꯝꯔꯟꯅ ꯑꯦꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯔꯤꯕ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯑꯗꯨꯗꯤ ꯅꯪ ꯁꯤꯕ ꯇꯥꯕꯅꯤ ꯀꯔꯤ ꯑꯩ ꯁꯤꯅꯤ ꯍꯥꯏꯕ ꯑꯩ ꯁꯤꯅꯤ ꯍꯥꯏꯕ ꯀꯥꯁꯦ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯒꯤꯔ ꯅꯪꯅ ꯇꯠꯇꯅ ꯂꯥꯛꯏꯕꯁꯦ
हाइबीगे ताजो सिमरनदी शक्ति लेबे नुपीनी लाइ फत्तबो ओइगेरा लाइ अफबो ओइगेरा माबु मांगहिंगदबा अमत लेरोय हे मथंगी निमित्ता हेंथोय सिलेबी पुष्पा अंगंबा अमदि दोरसे युम अमगी मनाक्ता लाक्लमी अदबु युमदो सोलो लगा लेरमी अंगंबना लेते जालो सोलो लिसिदी चुमदी सुमेको भाई एखुइना लाइसे मागी एड्रेस सिगी मथुंग इनदे सुमे दोरजे मिंगोंदा हाइफितंग हंगसिनी युमसी चुमब्राना औ लेको ए सिगी नुपी सिदांगे दोरजे सु नुपी अमगी मनाक्ता चतखिरमी गाक्तंग लेरका भाई मान हाइबदती स्टानजिन ताक्सपादिक खुंगंग अमदा होंख्रे हाय अदो मासु मफम चपचाबदी खंगद्रे अदुदी करमाय तौने माबु कमाय थीनी कनादा हंगबु यानी माना ओजा ओइरमी हाइबा मफमदुदा चटलगा हंगसिरा ओजा सिंदुदी खंगमबसु याय अदुसु याबि याय स्कूल ममिंगदु करी हाइगे डायरी दुददी लमदोन मॉडल स्कूल हाइबनी अदुदा ओइना चटलसि हायरा सिदगी क्या लाप के भाई याम लाप बुद्धि नते किलोमीटर मंगाम की ओइनी भाई लाकनी न लादी सथुरसे नोय वनरबो दोरसे सुयम वरमनी वादेदा भाई मखोइसु टैक्सी अमा तोंगलगा स्कूल दो तमना लाक्लमी हिक यौबगा लमदोन मॉडल स्कूल हाइना चावना थाबदु उबदगी हेंथोय महाकना पाइरिबा एनी की डायरी दो मु फक्लगा स्कूल ममिंग दो चुमब्रा हाइना अमुक येंगलमी सिने मान हाइरेब स्कूल दो संगसेरा हेंथोय स्कूल दो अमुक येंगलमी मसादो तू सुंखिब खंगहोंते पुकनी याम नुंगसिबा अमा फौरपदगी नाक स्कूल अदोबो येंगलगा लेपलगा लेरुई सिलेबिना चेनथोय कदोरगे संगुरसि लाओ मखोय स्कूल मनुंगदा संगलक्लमी स्कूल अदुदा लेरंबा नुपा अमदा हंगलुई एक्सक्यूज मी स्टाफ रूम सिबु कदोमदनो नुपादुना स्टाफ रूम लेबा माइकैरोमदा मखुतु थिलमी ओके थैंक यू असुम हायरका मखोय पुलप स्टाफ रूम दा संगलक्लमी एकै पुलप चंगबदी नुंगाइगद्रो चंगबा हाइसे सिगी दोरजे सिगा इबानी दंग संगदुरगे एड्रेस दो हंगागे नोइस दे लेरमो होय होय अंगमबगा दोरजे का स्टाफ रूम मनुंग दे संगलक्लमी स्टाफ रूम हायरगा का असौबा अमदा अमुक खाइदुकनादुना मागी डिपार्टमेंट की का मसा मसा अमुक खाइदुकलमी मखोय एनिंग हैक संगफम खंगलमदे अदबु इंग्लिश डिपार्टमेंट ता ओजा नुपा अमका खबर पारगा लेबा उबदगी मखोय एनी सिंगसिलमी सर कनम तंगजेगेबा करी स्टानजिन ताक्सपा ना स्कूल से ओजा ओइरंबा मा खंगबिब्रा स्टानजिन ताक्सपा ओ मैथमेटिक्स की सीनियर टीचर ओइरंबदो ओइदुरा मादी रिटायर सखिबु कुइरे अदुबुदी खंगजबा सर मादो मयुम दसु सबदुरे अदो मयुम सु होंगमे अदो मागा कांटेक्ट तौबा याबा नंबर ओइरगे सु लेगेद्रा सर नत्रगना मागी एड्रेस ओइरगे सु खंगबिरगदी अमता हाइबिरोबा सर मादी अरापा खुंगंग अमदा लेखरे हाइदाइने करिगिनो नोइना मागी मरमदा यामना खंगनिंगना हंगिसिना सर यामना लुबा पाव अमा तमगेना तौजबा सर यारगदी सर नंबर एड्रेस लामतंग पिबियो सर ओजा अदु खरा चिंगना यिंगले यामना लुबा वारो चिंगनैने माने यामना लुबा वाने सर अखोइसु कांटेक्ट तौफम लेतबदगी तौजबने सर तांजादुदा पेरत अमा लोइखिबगी बेल सु तारमे आई क्लास अंत लोरुखिगे सर अमुक हाइबिरमो प्लीज ओजादु ngahak lepaka noisi kadai kari thabaki magi number hangino ado khumdragadi aina magi number pibangamo aidi swai dagi ne sir ado imanaba sina manipur dagi uncle stanjin taxpa da paw uma tamba lakpani sir manipur dagi adudi yam lapna laina ai class thenge ma ting mos gang village da leribani magi number ding undi yaute mathematics department ta hango magi number do moi khangba yawnaramasu yai hairaka oza do hathu thokirami angam baga dorjega su thuklami henthoi yam khaurangna kai hainarage village amada chatpatare tingmos gang village ta chatpatare aduda adum phangadro yengase Sip Warden Priyanka do matha yamna sana magi mayumda masa singduga wari saraga lerami Minaksina mami su kaidobagi za makhungduda phumalino kadai da noma langthokrasu natrasu mathanda sijabani hairaga loire haujikti khudong tiba ma thogla adi nangi nathakta loinamak tarani mathanda sijabani haibado yaroidabagi ne aina silise mana suicide torom le tabada kari maram ginona soidrama ki thigelakpada achauba isu ama adum oiragadaba pumnamakse nakhoi kannana basin ki banatro
suicide case nina kaisu aiga mari lenafam thokte ma aina ma hatluba nate nangna ma bu hatludrabasu pumnamak nangi maramna sikibani habese loinama khangnakibani aina hostel da leiba angang singduda magi dead body do Ladakh ta moigi family na lawkhre haijinkibani aduga maga leiminnabi north east masaduna nimitu da uki aina mangonda blackmail kaya tawraga thamki wafam ase hek khanglakpada hostel sigi maraiba ima isagi leiba kari oigani pumnamakse nakoina fattabadagi thokiba ngakhtani aigidi isanina isa kannanabu hotnarakpagi upay yengkibani mami diary mangido kanana loromgani khanbada ai mathayam saida diary du da enigi wari khar su yaukibane ba adubu nangna kamaina thamhorino haibanida mai kok thadu omu yadraba ka du da leiba simran nadi thingnadi haire haibani aina chineri besidi manipur dagi makoi uhum leibado makoini haujik manali da trip chat ki haibani enigi thawaise makoi uhum di phajana thingna kharbani ani amadi man leiramba ka du da leiribani tamnabadi tasengna tamnaraba male atai su complaint se khara khara di dum lai aina panglei lethokpagi wani somdana numitsu tasila ami Ladakh ta leiriba makoi singdu Tingmos Gang village ta yoshila ami makoi suwari sana laklami dorjega angam bagadi lambi de thingnaba mi khuding da stanjin taxpa gi leifamdu hangduna leirami hanglubu khuding khangding haktani numitsu sum tasilaklami noibu wadribo kamai toksige phangdragadi halasira hayeng amuk lasira thengsu thingchile ngai khuda bhai angamba last oine sigi nupa sida amtang hangamse kainom tang jige ba kari oirabani bungo stanjin taxpa haina halama khangbibra ojaga su oiramba khangagadi magi yumse kadai deno amta takpiu ba stanjin taxpa haiba lamdon school da maths ki oja oirambadura au mane adudi sidam tangbiune haina get amada nupa duna makut tilaklami makhoisu nupa duna makut thilamba yumduda sanglaklami angambana calling bell do anirak namlami angang nupi masa ama thongdu hangdoraklami makhoi ubada angang duna ima mila haina kanna lawrami nupi ama amuk thoklaklami dorjena kainum dangjige ba sibu uncle stanjin taxpa gi yum oibirabra mayambu kana no aikhoi wari do lijage yaragati uncle tom to unajage ba nupi du kari su hairamdana adumak changki dorje chumdi sumamale nupi duna ahal oiraba nupa ama wheelchair amada inthoraklami yengbada yamna nungsi ahandugi matawdu yamna kan ahal oiraba makti natte adubu satpa ngamdraba mali masado sit nali kuchu kumel langtrik langi uncle se stanjin taxpa lamdon model school da oja oibiramba mane ai isamakni nakhoi kana no makhoi mayam do maithungda momonokcherami wana thirakpani phangle khanna karigumba kharadi khanglagani haibigi asada uncle aigi ming sonam dorse aduga aigi lakminariba marup singsina manipur dagi ngaltani ha manipur dagi hoi uncle hojikpudi punjab ta mahi tambaki loina lejari ha punjab ta hoi uncle aikhoina lakseri base uncle dagi karigumba khara khangjaningdana laksabani aingon dagi kari khangningino laune imung de changchi laune adwai de lepaga legenu makoi singse imung da changhalo mayam imung lom da oina lengsin biro asumna hairaga nupiduna stanjin bo pusinki makoi su sangla aga ka da phamlaba matungda stanjin na kari tanasi haibano makoi wari hodopam khangdabadagi amana amada yengnaraga leirami hairone nakoina taningi hairibadu bo yam lapna sula uncle eni dolma khangba natro eni hoi eni do uncle na punjab ta mahi masing tamba thabirakibado stanjin sakpham khangan hanjinki yamna tapna hairi khangi yamna munna khangi aigi sadri ne ma kaidore noi suma bu khangbro ma su punjab ta leiribane nakhoi ga tinabro khuiraba ikop kopsilaba mamai duna nokphe tawraga hanglei
Hoi, ma aiga khwaidagi sanabi marupni. Adubu uncle. Uncle. Kaidauraba. Mana nakoida pau chilaira. Nate uncle. Uncle. Magi mathau mangam si uncle hoigi satnabida ningthina pangthok si uncle. Kari mathau mangam no ne. Kari no nakoina hairibasibo ai losin bangamdreni sasa. Henthoi masadu wangang ba thokamde. Pakhatpa thakatpa phawraga. Uncle. Aikoina haijaribase. Enigi asi bhaksangdu haujik su mathau mangam ningthina pangthok pidri uncle. Ha. Karino. Nakoina hairibasibo ai losin pham khangdre. Kanagi asi bhaksang no. Uncle, any leki dabagi wari uncle khangbi dre project phoba. Kari, any bo leki draba. Kari no, nakoi na hairi basibo, noi na hairi basibo any dol magi wari ro. Natraga noi gisibo yum onana sanglak dabra ne. Nate uncle, ay koi na hairi base magi wari ne. Asum na hairaga, diary dagi photo putok laga utlami. Uncle na khangba any do manatra uncle. Stanjin photo do tapna pairaga yenglami anoptudagi amuk yengkhalai mani sige ngangsine aigi satri eni dol mane uncle mahak nei kitabagi pau tadri bra Stanjin di makoina hairibadu thajadabagi maong adum tawrami karino nakoina hairibasibo ma lekidaba hairibase ai loksin bangamdre uncle eni dol ma sahi ohumgi mamangda lekidre uncle Kari haiba. Uncle, ma matanta suicide tawraga hostel da lekidabani uncle. Asumna matau karamna suicide tawki haibagi warisu henthoina Stanjin da lirami. Ai nakogi warise thajaba watli. Hairaga mahak wa makha amata tadana ungduna leki. Amuksu magi maithongda tariba mamiduna di mata singna nungaite haiba utli. Kapti kapthoklamde. Ngasai mabu puthurakiba nupiduna makhoi mayamgi sa semlaga puthuraklaga mayam cha paise haina thamlami Stanjin du magi wheelchair du illaga kachinda leiriba table gi mathakta ngaraga thamliba frame sanba photo du lawna ba hotnarami makhoi singdu sa thakpa honakre Stanjin su photo frame du lawraga amuk makhoi gi manakta sanglaknami photo du nalaga makhoi da amuk utlaga photo si yengo eni na piklingai gini Nakanda lairibasna magi masini nupa asina aigi sanupa ne magi masi sisu aigi satri ni makoi animak aina yamna luna tawbiki maraybaksu yamna thirabane enise hairaga sintharakliba midlu pirangsu amuk teithoklami Stanjin makhata rei aina koina hairiba warido thajaba ngamde isanupi mana kari maramgi suicide tawriba warido engundagi hobadagi mayek sekna lirau Henthoi makhoi atai da haipet yenglami aduga wari pumba lirami mana siraba matungda hostel gi jam makongda phumkiba aduga mayunna phummu hairakpani haikibadasu loinamak tamlami wari liba loibaga henthoi su amuk pena kapthok jarami Stanjin phingalai yamna sauna madubu hekta yabra ne makhoi gi do ikoi busittabane aikoi gi su satnabi lei sumna lepangamde haiba phoba koba makhai masadu saubana thak niktuna phuklang hagot ki tawbada mahaki phaiganda thamliba photo frame adusu leimaida taraga kai kibagi khonjel duda ma khongphom hanjillaga ngakna wakhal mangduna yenglami mayam su pungak ngakna yengnaduna lerami Stanjin wa amata nganglamde pumnamak manga sap manakre magi maphomda murti amagom ungduna damak lekirami lakminariba makhoi singsina leimaida tariba akaiba likli machet singdo khomgatlaga tasilami Henthoi na Uncle Stanjin adamuk unglaga leikre ngaihak unglamlaga magi wheelchair du illaga atopa karom da sangkirami makoi ingak ngakna yengnaduna damak lehowe somda Stanjin karigumba ama thibagum tawrami ngak leibaga se khara pairaga ka aduda muk sanglakdami adudi yengu aigi sithi halaiba sidi kanana oidoriba ainadi singnaba khara makhaidi dum phauki Ariba sithi siga anoba sithi siga kharadi adum khetnaribase ariba sithi singsida mana aikhoigi londa sithi tharaki anoba singdana Hindi amasung English ta tharai ma graduation loibaga Punjabi nupa amada sumayum pale haina irakli makhoi animak abroad ta leinabagi plan leibana Ladakh ta matam kharadi lakhiroi hairai aine su aigi health condition gi matang da haiki makhoi ingak ngaknarami
हेंथोइना इंग्लिश ता इरिबा लेटर दो पैकेट लगा पारमी मुन्ने येंगलगा मथंदा सोली मसीगी चिठी से कनाना इबनो हाइबा आई खंगी सोमदना हॉस्टेल दु मी अमा अनिदी सेंथोकनख्रे हॉस्टेल दु थादोख्रे अहिंग थिंगलकपदा मखोय अयाम्बा पुन्ना पुन्ना लेमिनबा होरोई का अमदा हॉस्टेलर अहुम लेमिनरमी वारी साना साना मखोय अनि अमदी तुमथकिरमी अमदी फोन द वारी सानरगा लेहोबनी तुमथकिबा अनि दुना सुलकनरमबदा ngairibani फोन अदुम नपलगा लेबगी फोन वारी सानबा लोयबगा नुपीदु मनाकोंगदा इयरपीस हापलगा इसै तारमी इसै ताना ताना मसादुसु इसै दुगी तानथादा जकोय साबगुम लेंगलमी खंगहोदना टोक 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 लाउना मी अमा लाकपगी खोंचल तारमी नुपीदो इसै दु भोलुम दु हाइपितंग लेथरमी इसै दु लेथबदगी खोंचल दि हेना मयेक सिंगलकलमी टोक 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 लाउना हेना कनखलमी मखोयगी थोंग मनाक्ता लेबगुम फौरमी नुपीदु इसै दु मुथलमी थोंग दुगी मनाक्ता थेतलिबा लोंदुना थमलिबा वेंटिलेटर रूमदा येंगलमी मी अमा लेपगुम मयाइदुदा मकोक कुंबगी ममी तारमी नुपीदुना कनानो हाइना यामना कन्ना लाउरमी नुपीदु सिंगनादुना फमुंदगी कुमथरके हाइना तौबदा मखोंग यानथरगा फमलिंगै कनागुंबा अमना मागी मखोंदु फारकपगुम फौरमी नुपीदो खंगदुना मागी कांखदा पाक्थरगा येंगलमी अदुबु कनामता उरमदे अदुबु मागी फमुंगी ऑपोजिट लेरिबा ममानबी अमसु तुमलिबा फमुंगदुदगी कांखदुगी मखादा मी अमा लेबगुम हाइफेट उरमी मदु उबदा नुपी अदो यामना कन्ना लाउरमी हंदक्ति सात्री मखैदु लेबा ngamdaduna मखोय पुलप वार्डन द कंप्लेन तौबा लाक्लमी खरा अमदी पोचे योमलगा हनकिबसु यावख्रे वार्डन प्रियंका दी नोंगमनोंमगी मथा साबा असुम असुम हिनगलामी मागी मखादा लेरिबा वार्डन सिंग अमसुंग अतोपा स्टाफ सिंग लोइनमक कौशिलगा वारी यामना कुपना सानरमी वार्डन अमना हौजिक हॉस्टेल सिदा लेहौरिबसे सुपनतंगी अंगांग 10 मुक्तंग ngahore masida manipuri masa ahum dusu yauri ato mokoi ahum di hostel sida halaktri प्रियंका ना मखोय अहुम दो निमित कया निनो सत्कने हेरमबदो मरु ओइना मखोय अहुम नि अखोयनि यामना सेक्शन दोइसे यारगदि नंग मखोय अहुम दा फोन तो हॉस्टेल सिदा हनगदब ओइरगदि हलो नत्रबदि अतोप लेहलनी हाइना कि हलो तांजादु द सिमरन सु मखोयना कौरुदुना का अदुदा संगलकलमी नंग लाब्रा जंगओ सिदा लो फमो सिदा सिमरन सु जंगसिलगा फमनी सिमरन करी अनोबो पाउले थवाइदो नंग थादोकिबा ngamaroidra सिमरन तुमिन उंगलगा फमलमी करिसु खुमलमदे प्रियंका ना थवाई असे तांथोकपगी दायता नंगना लौगदबनी मदुगिदमक मैमना नंगी अवामल मतिक चाना पीगनी नंगी एग्जाम रोल नंबर दसु सिदा इरमु एग्जाम गिदी अइना फनबसि लगे सिमरन दु उंगलगा अदम तुमिन ममाई लुक्थदुना फमदुना लेरमी अदवाइदे लेबा नुपी अमना सिमरन दा मागी रोल नंबर इनब कोलम अमा पिसिलमी सिमरन ममाइसु हाइगलामदे तुमिन उंगलगा दमक ले कोलम दो तपना लौकी अदुगा टेबल दा लेरिबा से अदुदा कोलम मसिंदु थम्मी मखोय अतैसु मंगोंदा कया येंसिलुदे चिप वार्डन दसु कया थोइना खंजिलुदे अदुबु खंगौदना खोई यामना थीना कोलम दो मसु यामना नमसिलगा एनी हाइना इरमी अदुगा खंगौदना लेखथकी मयामदु कैदौरबनो हाइना चिनसिलमी मखोयना सिमरनदु मेहक लाइकन नरगा अतोपका अमता पुकी चिप वार्डन दु से दुदा सिमरन इरम लिबदु येंगलुबदा एनी हाइबा ओइरमबदुदा खंप्रा खंगलमी नोंगमनिनी लेरगा चिप वार्डन दु मागी ऑफिस की कादा संगलगा हेक फमथबगा मागी टेबल मथक्ता इनवेलप अमा तारगा लेबा थिंगरमी माना पाइखटलगा येंगलुबदा एनी द एड्रेस तौरगा इरमबा सिथि ओइरमबदगी कॉलिंग बेल दु खिंगलमी नुपा अमा संगलागा करी ताकपिगदबा मैम चिठी से कनाना थममिनो अइना थमजरमबने मैम एनी दा थरकपा चिठी मैम ना हेक हेक लौसिनबिबदुदा मैम की कादा थमजरमबने मैम अइना लौसिनबो ओइरबसु असुमना हेक्ता इफुंग फुंगना थममिसि करिगिनो ड्रॉवर दा हापमब्रा नत्रगना अइ लागा पिबि याद्रा सॉरी मैम अइ मथंग दा सोइदना तौजरगे मैम यारे चलो अंगांग सिंगी पेरेंट्स सिंग लासु संगलकिनो को होय मैम असुमना हाइरम लगा नुपा दो सुथोखरे नुपा दो हेक थोकिबगा प्रियंका ना चिठी दुबु हांगदुक्तुना पारमी हेक हांगबगा इकाय खुनजरब ओजा हाइना होरकपदा प्रियंका दु ngakलमी मखा अमुक पाथरमी चिठी से एनी न पारोय
ꯑꯣꯖꯥꯅ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯥꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯑꯗꯨꯅꯅꯤ ꯑꯍꯧꯕꯗ ꯑꯣꯖꯥ ꯑꯣꯏꯅ ꯍꯥꯏꯖꯔꯤꯕ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯍꯥꯏꯖꯔꯤꯕꯁꯤꯅ ꯅꯪꯒꯤ ꯁꯤꯟꯐꯝꯗꯨꯕꯨꯅꯤ, ꯅꯪ ꯅꯠꯇꯦ꯫ ꯑꯩꯁꯨ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯣꯖꯥ ꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗꯨꯕꯨꯗꯤ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯅꯪ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯃꯔꯝꯗꯤ ꯀꯩꯗꯧꯔꯨꯅꯤ, ꯕꯦꯚꯥꯔ ꯌꯥꯝꯅ ꯎꯠꯂꯒ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯃꯌꯥꯝꯗ ꯁꯥꯟꯅꯔꯝꯕ ꯀꯨꯝꯍꯩ ꯅꯣꯡꯃ ꯅꯤꯅꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯔꯒꯅꯤ꯫ ꯑꯩ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯛꯂꯒꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯌꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯕꯤꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯔꯥ ꯂꯩꯕ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯤ ꯁꯦꯟꯐꯝ ꯂꯩꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯅ ꯑꯁꯤꯕ ꯊꯋꯥꯏꯗꯨ ꯐꯥꯎꯕ ꯅꯝꯊꯥꯛ ꯇꯧꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯒꯤ ꯍꯣꯁꯇꯦꯜꯗ ꯆꯂꯥꯏꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ꯫ ꯅꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯏꯁꯣꯔ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯕ ꯍꯧꯔꯛꯂꯒꯅꯤ, ꯋꯥꯒꯅꯨ꯫ ꯏꯁꯇꯥꯟꯖꯦꯟ ꯇꯥꯛꯁꯄꯥ, ꯑꯦꯅꯤꯒꯤ ꯑꯪꯀꯜ꯫ ꯄ꯭रिꯌꯪꯀꯥꯗꯨ ꯆꯤꯊꯤꯗꯨ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯇꯥꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯅ ꯁꯣꯜꯂꯤ꯫ ꯅꯟꯁꯦꯟꯁ! ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯄꯥꯈꯠꯄ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯕꯗꯒꯤ ꯀꯥ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯀꯔꯤ? ꯋꯥꯔꯤ ꯑꯁꯤ ꯑꯦꯅꯤꯒꯤ ꯒꯥꯔꯖꯤꯌꯟ ꯌꯧꯔꯕ? ꯑꯗꯨꯗꯤ ꯀꯝꯗꯧꯅ? ꯀꯅꯥꯅ ꯇꯝꯕ ꯑꯣꯏꯒꯅꯤ? ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯄ꯭रिꯌꯪꯀꯥꯗꯨ ꯋꯥꯈꯜꯅ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯪꯗ ꯐꯥꯎꯕ ꯑꯦꯅꯤꯒꯤ ꯊꯋꯥꯏꯗꯨꯅ ꯑꯣꯠꯂꯛꯄꯒꯨꯝ ꯑꯍꯤꯡꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯍꯥꯛꯁꯨ ꯂꯥꯎꯔꯛꯄ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯣꯡꯃ ꯑꯃꯨꯛ ꯄꯨꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯆꯦꯛ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒꯤ ꯆꯦꯛ ꯇꯧꯕ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯊꯤꯗꯨꯗ ꯏꯔꯛꯂꯤꯕ ꯋꯥꯔꯣꯜꯗꯨ ꯑꯇꯩꯗꯁꯨ ꯇꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕ ꯋꯥꯔꯗꯦꯟꯗꯨꯅ ꯀꯥꯁꯤꯡꯗꯨ ꯆꯦꯛ ꯇꯧꯕ ꯆꯠꯂꯝꯃꯤ꯫ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯨ ꯂꯣꯏꯔꯒ ꯁꯦꯀꯦꯟড ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯤ ꯑꯌꯥꯝꯕꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅ ꯌꯥꯝꯅꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯦꯟꯅ ꯆꯤꯛꯈ꯭ꯔꯦ꯫ ꯋꯥꯔꯗꯦꯟꯗꯨ ꯇꯞꯅ ꯇꯞꯅ ꯆꯦꯛ ꯇꯧꯕ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯁꯣ ꯂꯣꯜꯂꯝꯕ ꯀꯥꯅ ꯑꯌꯥꯝꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯗꯦꯟꯗꯨ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯨ ꯍꯦꯟꯅ ꯍꯧꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨ ꯃꯥꯅ ꯂꯦꯞꯂꯤꯕ ꯀꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯥ ꯑꯗꯨ ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯍꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯝꯅ ꯆꯞ ꯌꯨꯡꯅ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯈꯪꯍꯧꯗꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯃꯥꯅ ꯂꯥꯎꯔꯨꯕꯗꯒꯤ ꯈꯣꯟꯖꯦꯜꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯄ꯭रिꯌꯪꯀꯥꯅ, ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯍꯨꯝꯗꯨꯅꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯩꯁꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯤꯡꯅꯩ꯫ ꯃꯣꯏ ꯅꯠꯇ꯭ꯔꯣ ꯅꯍꯥꯜꯋꯥꯏ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯛꯈꯤꯕꯗꯨꯕꯣ? ꯃꯥꯅꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯅꯣꯏ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯕꯣ? ꯅꯍꯥꯟ ꯐꯣꯟ ꯇꯧꯕꯅꯦ ꯃꯦꯝ, ꯑꯗꯨꯕꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯑꯦ꯫ ꯈꯪꯍꯧꯗꯅ ꯃꯊꯛꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯈꯥꯗ ꯇꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯆꯦꯟꯊꯣꯔꯛꯂꯒ ꯌꯦꯡꯕꯗ ꯆꯦꯛꯀꯤꯡ ꯆꯠꯈꯤꯕ ꯋꯥꯔꯗꯦꯟ ꯑꯗꯨ ꯗꯣꯂꯥꯟꯗꯒꯤ ꯇꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯟꯅꯔꯝꯗꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯧꯈꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯃꯦꯟ, ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯍꯣꯁꯇꯦꯜꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ, ꯏꯔꯥꯡ ꯂꯥꯡꯉꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯂꯗꯥꯛꯇ ꯂꯩꯈꯤꯕꯁꯤꯡꯗꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯁꯨ ꯑꯃꯒ ꯑꯃꯒ ꯐꯣꯟ ꯇꯧꯅꯕꯒꯤ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯁꯨ ꯍꯟꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯤꯜꯍꯩꯕꯤꯅ, ꯕꯕꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯃꯦꯝꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯌꯦ꯫ ꯑꯩꯗꯣ ꯃꯃꯥꯟꯅꯕꯤꯒ ꯀꯣꯏꯃꯤꯟꯅꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯦꯅ, ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯨ ꯑꯝꯇ ꯆꯠꯇꯦꯅ, ꯂꯝ ꯍꯦꯟꯃꯜꯂꯦ, ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯃꯔꯣꯏꯅ꯫ ꯑꯗꯨꯗ ꯕꯕꯥꯗꯤ ꯀꯔꯤ ꯈꯨꯝꯈꯤ ꯍꯥꯏꯅꯣ? ꯑꯁ ꯑꯩꯈꯣꯏ ꯕꯥꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯊꯥꯖꯔꯤꯕ, ꯑꯩꯉꯣꯟꯗ ꯆꯩꯔꯛꯏꯅꯦ, ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯗ꯭ꯔꯒꯗꯤ ꯃꯊꯪ ꯊꯥꯗ ꯂꯧꯊꯣꯛꯄ ꯂꯥꯛꯀꯅꯤꯌꯦ, ꯇꯥꯟ ꯆꯥꯔꯒꯗꯤ ꯅꯣꯏꯗꯁꯨ ꯇꯧꯔꯛꯄ ꯌꯥꯏ, ꯍꯌꯦꯡ ꯍꯟꯗꯣꯔꯁꯤꯗꯤ, ꯌꯥꯝ ꯈꯟꯖꯜꯂꯨꯅꯨꯗ, ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯣꯠ ꯆꯩꯗꯣ ꯆꯤꯊ ꯅꯥꯟꯊꯕ ꯐꯖꯅ ꯌꯦꯡꯉꯨ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯄ꯭रिꯌꯪꯀꯥ ꯍꯣꯁꯇꯦꯜꯗꯨꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯖꯤꯕꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯛꯄꯗꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣꯁꯨ ꯍꯥꯏꯔꯝꯗꯦ, ꯇꯔꯪ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯜꯂꯣ, ꯃꯃꯤ꯫ ꯍꯥꯎ, ꯍꯥꯏꯔꯛꯑꯣ꯫ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯊꯦꯡꯉꯦ ꯂꯥꯛꯑꯣ,
ꯑꯩꯁꯨ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯆꯠꯇꯣꯏꯅꯦ. ꯆꯠꯀꯅꯨ. ꯃꯤꯅꯥꯛꯁꯤꯒ ꯅꯪꯒ ꯍꯌꯦꯡꯃꯛ ꯂꯟꯗꯟ ꯆꯪꯒꯗꯕꯅꯤ. ꯂꯟꯗꯟꯗ? ꯀꯔꯤꯒꯤ? ꯌꯥꯔꯣꯏꯍꯦ. ꯌꯥꯗꯕ ꯌꯥꯔꯣꯏ. ꯑꯩꯅ ꯇꯤꯀꯦꯠ ꯀꯛꯑꯕꯅꯤ. ꯑꯩ ꯂꯧꯕ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈꯤ. ꯑꯗꯨꯒ ꯃꯁꯥꯗꯣ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩ. ꯃꯃꯤꯠꯇꯨ ꯀꯨꯞꯇꯦ. ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ. ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯁꯨ ꯃꯩ ꯃꯨꯠꯈꯤꯔꯝꯃꯤ. ꯑꯗꯨ ꯐꯥꯎꯕ ꯃꯥꯗꯨ ꯃꯆꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ. ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯑꯃꯝꯕꯗꯨꯗ ꯀꯦꯟꯗꯜ ꯄꯥꯏꯔꯒ ꯆꯤꯞ ꯋꯥꯔꯗꯦꯟꯗꯨꯒꯤ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯅ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯃꯦꯝ, ꯃꯩ ꯌꯥꯔꯤꯕꯣ?" ꯄ꯭रिꯌꯥꯡꯀꯥꯗꯨ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇꯦ. ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯁꯨ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯝꯗꯦ. ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯀꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒꯤ ꯃꯃꯤꯠꯇ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯑꯦꯅꯤ ꯑꯣꯏꯅ ꯎꯍꯟꯗꯨꯅ ꯃꯃꯥꯏ ꯈꯔ ꯂꯩꯊꯣꯔꯛꯑꯝꯃꯤ. ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯈꯪꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ. ꯂꯥꯎꯕꯃꯛꯇꯤ ꯂꯥꯎꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ. ꯑꯁꯣꯝꯗꯅ ꯔꯖꯤꯕ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯣꯔꯛꯂꯒ ꯃꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ. ꯃꯇꯝꯗꯨꯁꯨ ꯊꯦꯡꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯕ ꯃꯇꯝꯅꯤ. ꯅꯨꯃꯤꯠꯇꯣ ꯑꯈꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ, ꯂꯝꯕꯤ ꯁꯣꯔꯣꯛꯁꯨ ꯃꯤ ꯀꯌꯥ ꯆꯠꯅꯔꯝꯗꯦ. ꯔꯖꯤꯕ ꯒꯥꯔꯤ ꯊꯧꯔꯒ ꯁꯨꯝ ꯂꯥꯛꯄꯗ, ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯆꯪꯂꯛꯄꯒꯤ ꯒꯣꯂꯥꯏ ꯍꯥꯏꯖꯤꯜꯂꯛꯄꯗ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯁꯥꯇꯤꯟꯁꯨ ꯌꯥꯎꯗꯦ. ꯃꯁꯥꯗꯨꯁꯨ ꯂꯣꯏꯅꯃꯛ ꯆꯣꯠꯂꯤ. ꯃꯁꯝꯁꯨ ꯊꯥꯗꯣꯛꯂꯝꯃꯤ. ꯔꯖꯤꯕꯁꯨ ꯍꯥꯊꯨ ꯇꯧꯔꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯔꯣꯟ ꯈꯣꯡꯖꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯨꯡꯆꯠ ꯆꯠꯊꯣꯛꯑꯝꯗꯦ. ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯣ ꯁꯨꯛꯍꯟ ꯍꯟꯗꯣꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯈꯣꯡꯖꯤꯜꯂꯝꯃꯤ. ꯅꯨꯄꯤꯗꯨꯁꯨ ꯍꯟꯗꯣꯛꯇꯕꯗꯨꯗ ꯁꯥꯎꯅ ꯒꯥꯔꯤꯗꯒꯤ ꯂꯥꯎꯔꯝꯃꯤ. "ꯍꯣꯏ, ꯍꯣꯔꯣꯟ ꯈꯣꯡꯉꯤꯁꯤ ꯇꯥꯗ꯭ꯔꯣ? ꯁꯤꯅꯤꯡꯉꯕꯣ?" ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯁꯨꯛꯂꯩ ꯂꯩꯊꯣꯔꯛꯑꯝꯗꯦ. ꯑꯗꯨꯝ ꯂꯨꯛꯊꯔꯒ ꯂꯩꯕꯗꯨꯗ ꯔꯖꯤꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯅꯨꯄꯤꯗꯨꯒ ꯈꯠꯅꯔꯒꯦ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯐꯤꯡꯅ ꯀꯨꯝꯊꯔꯛꯑꯒ, "ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯅꯪ?" ꯍꯥꯏꯅ ꯅꯨꯄꯤꯗꯨ ꯏꯟꯕꯗ ꯃꯁꯥꯗോ ꯍꯪ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯤ ꯑꯃꯒꯨꯝ ꯐꯗ꯭ꯔꯛ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ. ꯔꯖꯤꯕꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯜꯂꯦ. ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛꯇꯨꯗ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯈꯥꯝꯗꯦꯛꯄꯒꯤ ꯗꯥꯛ ꯂꯩꯕꯁꯨ ꯎꯔꯝꯃꯤ. ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟꯗ, "ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯦ" ꯍꯥꯏꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯗꯨꯝ ꯁꯣꯜꯂꯛꯄꯗꯨꯗ ꯔꯖꯤꯕꯇꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯅꯕ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯗꯨꯁꯨ ꯌꯥꯔꯛꯇ꯭ꯔꯦ. ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯨꯄꯤꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯔꯖꯤꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯍꯧꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯃꯃꯩꯊꯪꯗ ꯌꯥꯔꯛꯄꯗꯒꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯅꯨꯄꯤ ꯑꯗꯣ ꯇꯛꯈꯥꯏꯔꯕꯁꯨ ꯇꯛꯈꯥꯏꯔꯒꯦ ꯈꯟꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯒꯠꯄ ꯍꯧꯔꯝꯃꯤ. ꯅꯨꯄꯤꯗꯣ ꯇꯛꯈꯥꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ. ꯍꯣꯁꯇꯦꯜꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯍꯦꯛꯇ ꯊꯧꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ. ꯃꯥꯒꯤ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯣ ꯃꯤ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯏꯐꯥ ꯐꯥꯖꯤꯟꯈꯤ. ꯃꯥꯅ ꯅꯝꯐꯨꯗ ꯑꯗꯨꯝ ꯊꯧꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠ ꯑꯅꯤ ꯃꯨꯛꯅꯅ ꯊꯧꯔꯛꯄꯒꯨꯝ ꯇꯧꯕꯗꯒꯤ ꯒꯥꯔꯤꯗꯨꯁꯨ ꯎꯈꯣꯡ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯒꯥꯏꯈꯤ. ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜ ꯀꯥꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯔꯖꯤꯕꯀꯤ ꯃꯀꯣꯛꯇꯁꯨ ꯌꯩꯁꯤꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯈꯨꯗꯛꯇꯨꯗ ꯁꯤꯈꯤ. ꯅꯨꯃꯤꯗꯥꯡꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ. ꯍꯣꯁꯇꯦꯜꯗꯁꯨ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ. ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯝꯅꯤ. ꯄꯨꯡꯁꯨ 10 ꯇꯥꯁꯤꯜꯂꯛꯂꯦ. ꯆꯤꯞ ꯋꯥꯔꯗꯦꯟꯗꯨꯁꯨ ꯃꯊꯟꯇ ꯇꯞꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯥꯏꯅ ꯆꯦꯟꯕꯒꯨꯝ ꯖꯥ ꯃꯈꯣꯡꯗꯨꯗ ꯆꯠꯂꯝꯃꯤ. ꯖꯥ ꯃꯈꯣꯡꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯡꯗꯨꯗ ꯑꯃꯨꯛ ꯐꯝꯂꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯗꯨ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ. ꯃꯥꯗꯤ ꯀꯤꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ. "ꯚꯨꯠ" ꯍꯥꯏꯔꯒ ꯈꯥ ꯋꯥꯡ ꯈꯪꯗꯅ ꯃꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ. ꯋꯥꯈꯜ ꯇꯥꯗꯅ ꯆꯦꯟꯊꯣꯔꯛꯄꯗ ꯒꯥꯔꯤ ꯑꯃ ꯎꯈꯣꯡꯗ ꯌꯩꯁꯤꯜꯂꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯃꯀꯣꯛꯇ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯔꯖꯤꯕꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ. ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ. ꯆꯤꯞ ꯋꯥꯔꯗꯦꯟꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯑꯝꯃꯤ. ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯊꯟꯇ ꯉꯛꯆꯕꯒꯨം ꯐꯥꯎꯔꯝꯃꯤ. ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯖꯤꯕꯇꯣ ꯃꯥꯒꯤ ꯃꯅꯥꯛꯂꯣꯝꯗ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯖꯥ ꯃꯈꯣꯡ ꯇꯝꯅ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯃꯃꯥꯅ, "ꯔꯖꯤꯕ" ꯍꯥꯏꯅ ꯀꯧꯔꯒ ꯈꯝꯂꯝꯃꯤ. ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕꯤꯗ ꯃꯍꯥꯛꯇꯣ ꯑꯗꯨꯝ ꯆꯪꯂꯒ ꯍꯤꯞꯂꯝꯃꯤ. ꯃꯃꯥꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ, "ꯔꯖꯤꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯗꯨꯗ ꯆꯪꯉꯨꯅꯣ ꯃꯤ" ꯍꯥꯏꯅ ꯂꯥꯎꯔꯒ ꯇꯥꯟꯅꯔꯛꯑꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯃꯦꯝ" ꯍꯥꯏꯅ ꯀꯧꯔꯛꯄ ꯇꯥꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯖꯥ ꯃꯈꯣꯡꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯔꯖꯤꯕꯇꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯆꯤꯞ ꯋꯥꯔꯗꯦꯟꯗꯨ ꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯍꯣꯁꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯈꯔꯁꯨ ꯊꯨꯡꯂꯝꯃꯤ. ꯆꯤꯞ ꯋꯥꯔꯗꯦꯟꯗꯨ ꯑꯉꯥꯎꯕꯤꯒꯨꯝ ꯁꯥꯔꯦ ꯍꯧꯕꯒꯨꯝ ꯃꯊꯟꯇ ꯉꯪꯗꯨꯅ ꯃꯁꯝ ꯐꯣꯏꯖꯔꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ. ꯃꯈꯣꯏꯁꯤꯡꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯒ ꯏꯁꯤꯡ ꯊꯣꯝꯅꯔꯒ ꯂꯥꯏꯀꯠꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯗꯥꯛꯇ ꯆꯠꯂꯨꯕ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯂꯝꯃꯤ.
ꯑꯗꯨꯕꯨ ꯍꯣꯁꯇꯦꯜꯗꯗꯤ ꯆꯪꯂꯝꯗꯦ꯫ ꯄꯨꯁꯄꯥ, ꯁꯤꯜꯍꯩꯕꯤ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯤ ꯍꯦꯟꯊꯣꯏꯒꯤ ꯀꯥꯗ ꯄꯨꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯋꯥꯕꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯈꯕꯔ ꯑꯃ ꯂꯩꯔꯝꯃꯦꯅ ꯌꯦꯡꯂꯨꯕꯗ ꯔꯥꯖꯤꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯄꯥꯎ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯗꯨ "ꯔꯥꯖꯤꯕ ꯁꯤꯔꯦ" ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯂꯣꯏꯅꯃꯛ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯄꯥꯎꯆꯦꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯜꯍꯩꯕꯤꯅ "ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯗꯅ꯫ ꯑꯩꯗꯤ ꯊꯣꯛꯄꯒꯗꯤ ꯉꯝꯃꯔꯣꯏꯀꯣ, ꯋꯥꯕꯅ ꯁꯤꯔꯦ." ꯍꯦꯟꯊꯣꯏꯅ "ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣꯗꯨꯒꯤꯕꯣ꯫ ꯑꯗꯣ ꯅꯣꯏ ꯍꯌꯦꯡ ꯆꯪꯒꯦ ꯍꯥꯏꯔꯣ ꯍꯣꯁꯇꯦꯜꯗꯣ?" "ꯍꯣꯏꯁꯦ, ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯊꯥꯗꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯆꯦ, ꯌꯥꯔꯒꯗꯤ ꯆꯦ ꯍꯦꯟꯊꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." "ꯍꯣꯏꯅꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ. ꯀꯥꯒꯤ ꯋꯥꯕꯨ ꯀꯥꯒꯤ ꯀꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯆꯦ, ꯑꯩꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯝꯖꯔꯨꯔꯅꯤ." "ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯆꯦ." ꯃꯈꯣꯏꯁꯤꯡꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯍꯤꯡꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯤꯃꯔꯟꯗꯨ ꯃꯥꯒꯤ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯆꯞ ꯌꯨꯡꯅ ꯐꯝꯂꯒ ꯂꯩ꯫ ꯅꯍꯥꯟ ꯃꯈꯩ ꯃꯥꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯨꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯪꯒꯟ ꯀꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯒꯨꯝ ꯁꯨꯔꯣꯠ ꯁꯨꯔꯣꯠ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯍꯣꯁꯇꯦꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯀꯥꯁꯤꯡꯗꯨꯁꯨ ꯑꯌꯥꯝꯕꯅ ꯊꯣꯡ ꯂꯣꯏꯅꯃꯛ ꯂꯣꯟꯅꯈ꯭ꯔꯦ꯫ ꯁꯤꯃꯔꯟꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯤꯟꯊꯣꯔꯛꯂꯒ ꯃꯦꯟ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯑꯆꯧꯕ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯊꯟꯇ ꯆꯣꯡꯊꯈꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯤꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯅ ꯐꯣꯇꯣ ꯀꯥꯞꯅꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥꯁꯨ ꯆꯠꯊꯔꯝꯃꯤ꯫ ꯆꯤꯞ ꯋꯥꯔꯗꯦꯟꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ, ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯊꯅ ꯃꯆꯥꯅꯨꯄꯤ ꯃꯤꯅꯥꯛꯁꯤꯅ ꯀꯣꯜꯂꯒ ꯄꯨꯊꯣꯛꯄꯤꯔꯛꯏ꯫ ꯃꯥ ꯎꯕꯗ ꯄ꯭ꯔꯦꯁꯃꯦꯟ ꯑꯃ ꯆꯦꯟꯁꯤꯜꯂꯒ "ꯃꯦꯝ, ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ." ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯤ꯫ "ꯅꯍꯥꯟ ꯍꯣꯁꯇꯦꯜꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯐꯣꯡ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯤ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯕ ꯀꯦꯁ ꯑꯃ ꯂꯥꯛꯁꯤꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ?" ꯆꯤꯞ ꯋꯥꯔꯗꯦꯟꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯃꯤꯠꯁꯨ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯥꯛꯁꯤꯅ "ꯀꯣꯏꯁꯟꯗꯣ ꯀꯣꯟꯅ ꯍꯪꯕꯤꯔꯣ. ꯏꯃꯥꯁꯦ ꯃꯁꯥ ꯈꯔ ꯉꯝꯗ꯭ꯔꯤꯕꯅꯤ." ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯨꯁꯤꯟꯈꯤꯒꯦ ꯇꯧꯕꯗ ꯃꯈꯣꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯏꯔꯥꯡ ꯂꯪꯉꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ DSP ꯑꯃꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯅꯕ ꯇꯧꯗꯅ ꯆꯤꯞ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯕꯨ ꯍꯦꯟꯀꯞꯆꯜꯂꯒ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯥꯛꯁꯤꯅ ꯃꯈꯣꯏ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ "ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯐꯥꯔꯤꯅꯤ" ꯍꯥꯏꯅ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯒꯥꯔꯤꯗ ꯍꯥꯞꯅꯕ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯁꯃꯦꯟꯁꯤꯡꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯍꯪ ꯍꯪꯕꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯆꯍꯤ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯦꯅꯤ ꯀꯧꯕꯤ ꯂꯗꯥꯛꯇꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯔꯝꯕꯤ ꯑꯃ ꯁꯤꯈꯤꯕꯒꯤ ꯀꯦꯁꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯧꯈꯠꯄꯅꯤ꯫ ꯑꯀꯨꯞꯄ ꯄꯥꯎꯗꯨꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯍꯦꯟꯊꯣꯏ, ꯂꯤꯟꯊꯣꯏ, ꯁꯤꯜꯍꯩꯕꯤ ꯑꯃꯗꯤ ꯄꯨꯁꯄꯥꯁꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ DSP ꯅꯨꯄꯤꯗꯨꯅ ꯍꯦꯟꯊꯣꯏꯗ "ꯊꯦꯡꯛꯌꯨ" ꯍꯥꯏꯔꯒ ꯃꯈꯨꯠ ꯁꯣꯛꯂꯝꯃꯤ꯫ ꯃꯤꯅꯥꯛꯁꯤꯗꯨ ꯍꯦꯟꯊꯣꯏ ꯎꯕꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯣꯁꯇꯦꯜꯗꯨ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯑꯃꯒꯨꯝ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯕꯗ ꯏꯆꯤꯛ ꯆꯤꯛꯄ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯁꯤꯝꯔꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯃꯗꯤ ꯑꯗꯨꯝ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯅ ꯆꯪꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯏꯅ ꯁꯤꯝꯔꯟꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯦꯟꯗꯜꯁꯨ ꯀꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏꯁꯨ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯍꯣꯁꯇꯦꯜꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯊꯣꯛꯂꯛꯄꯗ ꯃꯤ ꯈꯔꯅ ꯖꯥ ꯃꯈꯣꯡꯗꯨ ꯇꯧꯊꯣꯛꯄ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏꯗꯤ ꯃꯐꯝꯗꯨꯗ ꯈꯔ ꯃꯥꯡꯖꯧꯅꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯇꯩꯁꯤꯡꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯔ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ "ꯃꯀꯣꯛꯀꯤ ꯁꯔꯨꯛꯇꯤ ꯂꯩꯔꯦ" ꯍꯥꯏꯔꯒ ꯁꯔꯨ ꯃꯀꯣꯛ ꯑꯃ ꯄꯨꯈꯠꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯄꯨꯝꯉꯛ ꯉꯛꯏ꯫ ꯑꯇꯩ ꯃꯆꯦꯠ ꯃꯆꯦꯠ ꯈꯔꯁꯨ ꯐꯪꯈꯤ꯫ ꯁꯔꯨꯁꯤꯡꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯕꯨꯙꯤꯁ ꯂꯥꯏꯅꯤꯡꯕ ꯈꯔꯅ ꯂꯥꯏ ꯁꯣꯟꯗꯨꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ "ꯑꯦꯅꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗꯨꯗ ꯂꯩꯕ ꯐꯪꯕ ꯑꯣꯏꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯁꯤꯜꯍꯩꯕꯤ, ꯄꯨꯁꯄꯥ ꯑꯃꯗꯤ ꯂꯤꯟꯊꯣꯏꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨ ꯂꯣꯏꯔꯒ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯊꯪꯃꯨꯛ ꯆꯠꯄꯗ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯣ ꯑꯃꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯊꯥꯔꯝꯃꯤ: "ꯇ꯭ꯔꯦꯁꯄꯥꯁꯔꯁ ꯅꯣꯠ ꯑꯦꯂꯣꯠ" ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯃꯤ ꯆꯪꯕꯤꯒꯅꯨ꯫
Matang asida AEB Sonali Ngangbamgi channel asina ahanba sandokchakiba horror story Zamakong matang asida loisinjari. Wari ase kamdobagi haibado comment section da ibiramu amadi wari ase lithokchakiba matamda soikiba lankiba haigadabana haihawdaba amadi hairudabu wahi kya haikiba asoibaranbu khudingmak kwai kibikna ngakpinabagi damakta nolokchari. Ngasigi damakta tabiriba singbodom gi marup malem yaina korjegi nasomgi maikei digi amuka nei koknona khurumjari.